ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯆꯠꯊꯔꯤꯕ ꯄ꯭ꯔꯣꯇꯦꯁꯁꯤꯡꯒꯤ ꯃꯅꯨꯡꯗ ꯌꯨꯔꯣꯞꯀꯤ ꯑꯣꯏꯕ ꯑꯅꯧꯕ ꯄ꯭ꯔꯣꯇꯦꯁ ꯑꯃ ꯏꯇꯂꯤ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯃꯤꯑꯣꯏꯁꯤꯡ ꯊꯣꯔꯛꯇꯨꯅ ꯂꯩꯉꯥꯛꯄꯨ ꯌꯥꯅꯤꯡꯗꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯏꯍꯧ ꯑꯃ ꯂꯥꯛꯈ꯭ꯔꯦ꯫ ꯏꯇꯂꯤ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯌꯥꯝꯅ ꯆꯥꯎꯕ ꯏꯍꯧ ꯑꯁꯤ ꯃꯃꯥꯡꯗ ꯂꯩꯈꯤꯕ ꯅꯦꯄꯥꯜ, ꯏꯟꯗꯣꯅꯦꯁꯤꯌꯥ, ꯐ꯭ꯔꯥꯟꯁ, ꯌꯨꯀꯦꯅꯆꯤꯡꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯥꯛꯈꯤꯕ ꯏꯍꯧ ꯑꯗꯨꯒ ꯃꯔꯝ ꯑꯁꯤ ꯃꯥꯟꯅꯗ꯭ꯔꯤ꯫ ꯍꯧꯖꯤꯛ ꯏꯇꯂꯤ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯕ ꯏꯍꯧ ꯑꯃ ꯂꯥꯛꯂꯤꯕ ꯑꯁꯤ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯍꯧꯖꯤꯛ ꯌꯨ.ꯑꯦꯁ.ꯑꯦꯗ ꯄꯥꯡꯊꯣꯛꯄ ꯍꯧꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯐ꯭ꯔꯥꯟꯁꯀꯤ ꯏꯃꯥꯅꯨꯑꯦꯜ ꯃꯦꯀ꯭ꯔꯣꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯤꯗ ꯇꯧꯗꯨꯅ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯏꯖꯔꯦꯜꯕꯨ ꯄ꯭ꯔꯦꯁꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄꯦꯂꯦꯁꯇꯤꯟ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯕꯨ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯔꯦꯀꯣꯒꯅꯥꯏꯖ ꯇꯧꯕꯒꯤ ꯑꯣꯏꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯏꯇꯂꯤꯒꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯥꯎꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯏꯍꯧ ꯑꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯖꯣꯔꯖꯤꯌꯥ ꯃꯦꯂꯣꯅꯤꯒꯤ ꯑꯣꯏꯕ ꯏꯇꯂꯤꯒꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯃꯗꯨꯒꯤ ꯑꯣꯏꯕ ꯔꯦꯁꯄꯣꯟꯁ ꯑꯁꯤꯗ ꯀꯟꯗꯤꯁꯟ ꯀꯌꯥ ꯑꯃ ꯊꯝꯂꯛꯂꯤ꯫ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯁꯤꯗ ꯄꯦꯂꯦꯁꯇꯤꯟꯕꯨ ꯔꯦꯀꯣꯒꯅꯥꯏꯖ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕ ꯋꯦꯚ ꯑꯃꯁꯨꯡ ꯃꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯑꯗꯨꯒ ꯏꯇꯂꯤ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯏꯁꯨ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯑꯣꯏꯕ ꯔꯦꯁꯄꯣꯟꯁꯁꯤꯡ꯫ ꯋꯦꯁ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯕ ꯀꯟꯐ꯭ꯂꯤꯛ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯄꯦꯂꯦꯁꯇꯤꯟꯒꯤ ꯑꯣꯏꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯍꯧꯖꯤꯛ ꯏꯖꯔꯦꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ IDFꯀꯤ ꯂꯥꯟꯃꯤꯒ ꯍꯃꯥꯁꯀ ꯑꯣꯏꯅ ꯊꯦꯡꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯒꯥꯖꯥ ꯁꯤꯇꯤ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯀꯨꯄꯥꯏ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯃꯥꯁ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯕ ꯑꯣꯄꯔꯦꯁꯟꯁꯤꯡ ꯆꯠꯊꯔꯤ꯫ ꯆꯪꯁꯤꯜꯂꯤꯕ ꯑꯣꯄꯔꯦꯁꯟ ꯑꯁꯤꯗ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯕ ꯑꯦꯗꯁꯤꯡ ꯐꯥꯎꯕ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯆꯥꯅ ꯊꯛꯅꯕꯒꯤꯗꯃꯛꯇ ꯑꯋꯥꯕ ꯃꯥꯌꯣꯛꯅꯕꯗꯒꯤ ꯆꯔꯥ ꯍꯦꯟꯗꯨꯅ ꯌꯥꯝꯅ ꯆꯥꯎꯕ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯆꯥꯛ ꯊꯥꯡꯕ ꯑꯃ ꯊꯣꯛꯇꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯁꯤꯔꯤ, ꯑꯉꯥꯡ ꯀꯌా ꯑꯃ ꯑꯋꯥ ꯑꯅꯥ ꯇꯥꯔꯤ꯫ ꯏꯖꯔꯦꯜꯒꯤ ꯃꯁꯤꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤꯕꯨ ꯂꯦꯞꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯒꯥꯖꯥꯗ ꯆꯪꯁꯤꯜꯂꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯀꯌꯥꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯋꯦꯚ ꯑꯃ ꯑꯣꯏꯅ ꯄꯦꯂꯦꯁꯇꯤꯟ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯕꯨ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯔꯦꯀꯣꯒꯅꯥꯏꯖ ꯇꯧꯗꯨꯅ ꯏꯖꯔꯦꯜꯗ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯦꯁꯔ ꯇꯦꯛꯇꯤꯛ ꯑꯃꯈꯛ ꯂꯥꯛꯂꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯐ꯭ꯔꯥꯟꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯏꯃꯥꯅꯨꯑꯦꯜ ꯃꯦꯀ꯭ꯔꯣꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯧꯈꯠꯂꯕ ꯃꯇꯨꯡꯗ ꯐꯣꯔꯃꯦꯜꯂꯤ ꯁ꯭ꯇꯦꯠ ꯑꯣꯐ ꯄꯦꯂꯦꯁꯇꯤꯟ ꯑꯁꯤꯕꯨ ꯐ꯭ꯔꯥꯟꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯔꯦꯀꯣꯒꯅꯥꯏꯖ ꯇꯧꯈ꯭ꯔꯕꯅꯤ꯫ ꯐ꯭ꯔꯥꯟꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯔꯦꯀꯣꯒꯅꯥꯏꯖ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯨꯡ ꯏꯟꯗꯨꯅ ꯔꯦꯀꯣꯒꯅꯥꯏꯖ ꯇꯧꯔꯛꯂꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯌꯨꯅꯥꯏꯇꯦꯗ ꯀꯤꯡꯗꯝ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅꯤ꯫ ꯃꯔꯝꯗꯤ ꯉꯁꯤ ꯏꯖꯔꯦꯜ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯐꯣꯔꯝ ꯇꯧꯔꯛꯈꯤꯕ, ꯔꯦꯀꯣꯒꯅꯥꯏꯖ ꯇꯧꯗꯨꯅ ꯉꯁꯤ ꯂꯩꯔꯛꯂꯤꯕ ꯑꯁꯤꯒꯤ ꯑꯣꯏꯕ ꯑꯦꯛꯖꯤꯁꯇꯦꯟꯁ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯂꯛꯈꯤꯕ ꯀꯥꯡꯕꯨꯁꯤꯡꯒꯤ ꯃꯅꯨꯡꯗ ꯕ꯭ꯔꯤꯇꯤꯁ ꯑꯦꯝꯄꯥꯌꯔ ꯑꯁꯤꯁꯨ ꯑꯃꯅꯤ꯫ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯕ꯭ꯔꯤꯇꯤꯁꯀꯤ ꯀꯣꯂꯣꯅꯤ ꯑꯣꯏꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯈꯣꯏꯅ ꯍꯜꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞꯇ ꯃꯐꯝ ꯑꯁꯤꯗ ꯅꯤꯡꯊꯤꯖꯅ ꯃꯦꯞ ꯑꯃ ꯌꯥꯠꯂꯝꯕꯒꯤ ꯃꯍꯨꯠꯇ ꯍꯥꯊꯨ ꯏꯟꯗꯤꯌꯥꯗꯒꯤ ꯆꯠꯈꯤꯕ ꯑꯗꯨꯒꯨꯝꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯐꯝꯁꯤꯗ ꯖ꯭ꯌꯨꯁꯁꯤꯡꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠ ꯑꯃ ꯂꯩꯕ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯃꯇꯝ ꯑꯗꯨꯒꯤ ꯑꯣꯏꯅ ꯂꯩꯔꯝꯕ ꯕ꯭ꯔꯤꯇꯤꯁ ꯑꯦꯝꯄꯥꯌꯔꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯌꯥꯕ ꯄꯤꯊꯣꯛꯂꯝꯕꯅꯤ꯫ ꯆꯞ ꯆꯥꯕ ꯉꯝꯈꯩ ꯑꯃ ꯌꯦꯛꯇꯨꯅ ꯆꯞ ꯆꯥꯕ ꯔꯤꯄꯣꯔꯠꯁꯤꯡ ꯄꯤꯔꯝꯗꯕ ꯇꯥꯔꯒꯁꯨ ꯃꯇꯝ ꯑꯗꯨꯒꯤ ꯑꯣꯏꯅ ꯂꯩꯔꯝꯕ ꯕ꯭ꯔꯤꯇꯤꯁ ꯂꯩꯉꯥꯛꯀꯤ ꯑꯣꯏꯅ ꯄꯤꯈꯤꯕ ꯁꯄꯣꯔꯠ ꯑꯗꯨꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯔꯣꯜꯁꯤꯡ ꯂꯩꯈꯤ꯫ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯉꯁꯤ ꯑꯃꯨꯛ ꯌꯨꯅꯥꯏꯇꯦꯗ ꯀꯤꯡꯗꯝ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯕ꯭ꯔꯤꯇꯤꯁ ꯑꯦꯝꯄꯥꯌꯔꯒꯤ ꯑꯣꯏꯕ ꯅꯧꯅ ꯂꯥꯛꯂꯤꯕ ꯗꯤꯁꯦꯟꯗꯦꯟꯠ ꯑꯣꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁ꯭ꯇꯦꯠ ꯑꯣꯐ ꯄꯦꯂꯦꯁꯇꯤꯟ ꯑꯁꯤꯕꯨ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯔꯦꯀꯣꯒꯅꯥꯏꯖ ꯇꯧꯔꯛꯄ ꯑꯁꯤꯗ ꯇꯨ ꯁ꯭ꯇꯦꯠ ꯊꯤꯑꯣꯔꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯌꯥꯕꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯁꯤꯝꯕꯣꯂꯤꯛꯀꯤ ꯑꯣꯏꯕ ꯃꯦꯁꯦꯖ ꯑꯃꯈꯛ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯖꯔꯦꯜꯗ ꯂꯥꯟꯐꯝ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯦꯁꯔ ꯇꯧꯕ ꯑꯣꯏꯅ ꯁ꯭ꯇꯦꯠ ꯑꯣꯐ ꯄꯦꯂꯦꯁꯇꯤꯟ ꯑꯁꯤꯕꯨ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯔꯦꯀꯣꯒꯅꯥꯏꯖ ꯇꯧꯗꯨꯅ ꯇꯨ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯕ ꯊꯤꯑꯣꯔꯤ ꯑꯁꯤ ꯑꯦꯛꯁꯦꯞ ꯇꯧꯔꯛꯂꯤꯕ ꯀꯟꯇ꯭ꯔꯤ ꯀꯌꯥꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯋꯦꯚ ꯑꯁꯤ ꯂꯥꯛꯆꯕ ꯇꯥꯔꯒꯁꯨ ꯇꯁꯦꯡꯅ ꯄꯦꯂꯦꯁꯇꯤꯟ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯕꯨ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯇ꯭ꯔꯤ ꯑꯣꯏꯅ ꯔꯦꯀꯣꯒꯅꯥꯏꯖ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝꯅ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯔꯦꯀꯣꯒꯅꯥꯏꯖ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯏꯅꯁꯨ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯗ ꯐꯝꯐꯝ ꯑꯃ ꯐꯪꯂꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯦꯂꯦꯁꯇꯤꯟ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯅ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯔꯦꯀꯣꯒꯅꯥꯏꯖ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯁꯤꯠ ꯑꯃ ꯄꯤꯕꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯅꯠꯇ꯭ꯔꯒꯁꯨ ꯆꯍꯤ 3-4 ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯁꯤꯒꯨꯝꯂꯕ ꯊꯧꯑꯣꯡ ꯑꯁꯤ ꯑꯣꯏꯊꯣꯛꯄꯒꯤ ꯑꯣꯏꯕ ꯆꯥꯟꯁ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯦꯝꯃꯤ꯫ ꯃꯔꯝꯗꯤ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟ ꯍꯥꯏꯔꯤꯕ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯔꯨꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯟꯇ꯭ꯔꯤ ꯑꯃꯕꯨ ꯔꯦꯀꯣꯒꯅꯥꯏꯖ ꯇꯧꯗꯨꯅ ꯃꯗꯨꯕꯨ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯒꯤ ꯑꯣꯏꯕ ꯁꯤꯠ ꯑꯃ ꯄꯤꯕ ꯍꯥꯏꯕꯁꯤꯗ ꯄ꯭ꯔꯣꯁꯦꯁ ꯈꯔ ꯂꯩꯔꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯔꯃꯤꯅꯦꯟꯠ ꯁꯤꯠ ꯍꯣꯜꯗ ꯇꯧꯔꯤꯕ ꯚꯤꯇꯣ ꯄꯋꯥꯔ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ 5 ꯑꯃꯁꯨꯡ ꯆꯍꯤ 2-2ꯒꯤ ꯑꯣꯏꯅ ꯈꯜꯂꯤꯕ ꯅꯟ ꯄꯔꯃꯤꯅꯦꯟꯠ ꯑꯣꯏꯕ ꯀꯟꯇ꯭ꯔꯤ 10 ꯑꯗꯨꯒ ꯄꯨꯟꯁꯤꯜꯂꯒ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯥꯎꯟꯁꯤꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯦꯝꯕꯔ 5 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯚꯣꯠ ꯊꯥꯗꯅꯕ ꯃꯇꯝꯗ ꯌꯥꯝꯗ꯭ꯔꯕꯗ ꯚꯣꯠ 9ꯗꯤ ꯐꯪꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯛ ꯐꯗꯅ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯇꯥꯔꯒꯗꯤ ꯃꯈꯥ ꯇꯥꯕ ꯄ꯭ꯔꯣꯁꯦꯁ ꯑꯃꯈꯛꯃꯨꯛ ꯂꯩꯔꯤ, ꯃꯗꯨꯗꯤ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟ ꯖꯦꯅꯔꯦꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯍꯥꯏꯕ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯦꯀꯣꯒꯅꯥꯏꯖ ꯇꯧꯔꯕ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯀꯟꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯏꯅ ꯄꯨꯟꯅ ꯐꯝꯃꯤꯟꯅꯕ ꯃꯤꯐꯝ ꯑꯃꯈꯛ ꯂꯩꯔꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯑꯃꯨꯛꯁꯨ
ꯃꯃꯥꯡꯗ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯥꯎꯟꯁꯤꯜꯗꯒꯤ ꯄꯥꯁ ꯇꯧꯗꯨꯅ ꯂꯥꯛꯈ꯭ꯔꯕ ꯕꯤꯜ ꯑꯗꯨ ꯃꯈꯥ ꯆꯠꯊꯗꯨꯅ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ UN ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯔꯕ ꯀꯟꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯚꯣꯇꯤꯡ ꯇꯧꯕ ꯃꯇꯝꯗ 2/3 ꯃꯦꯖꯣꯔꯤꯇꯤ ꯐꯪꯂꯕ ꯃꯇꯝꯗ ꯈꯛꯇ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯗꯨꯕꯨ UNACꯗ ꯁꯤꯠ ꯑꯃ ꯐꯪꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯒꯗꯧꯔꯤꯕꯅꯤ꯫ ꯍꯟꯗꯛꯀꯤ ꯊꯥ ꯁꯦꯞꯇꯦꯝꯕꯔ 2025ꯒꯤ ꯑꯣꯏꯅ ꯄ꯭ꯔꯦꯁꯤꯗꯦꯟꯁꯤ ꯑꯁꯤ ꯁꯥꯎꯊ ꯀꯣꯔꯤꯌꯥꯅ ꯂꯩꯕ ꯃꯥꯜꯂꯤ, ꯃꯔꯝ ꯑꯗꯨꯅ ꯄꯦꯂꯦꯁꯇꯤꯟ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯕꯒꯤ ꯑꯣꯏꯕ ꯕꯤꯜ ꯑꯃ ꯃꯨꯚ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯣꯏꯗꯣꯛꯅ ꯂꯩꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯗꯨ ꯇꯧꯔꯛꯂꯦ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯁꯥꯏꯠꯇꯒꯤ ꯇꯧꯔꯛꯄ ꯇꯥꯔꯒꯁꯨ ꯃꯗꯨ ꯃꯥꯏ ꯄꯥꯛꯄꯒꯤ ꯑꯣꯏꯕ ꯆꯥꯟꯁ ꯌꯥꯝꯅ ꯅꯦꯝꯃꯤ, ꯃꯔꯝꯗꯤ ꯃꯤꯁꯇꯔ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯂꯩꯔꯤꯕꯅꯤꯅ꯫ ꯌꯥꯅꯤꯡꯕ ꯌꯥꯅꯤꯡꯗꯕ ꯐꯅ ꯌꯥꯝꯅ ꯂꯩꯔꯒꯁꯨ ꯍꯧꯖꯤꯛ USꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇ꯭ꯔꯝꯞ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯖꯔꯦꯜꯒꯤꯗꯃꯛꯇ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯗꯨꯒꯨꯝꯂꯕ ꯕꯤꯜ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯚꯤꯇꯣ ꯄꯋꯥꯔ ꯁꯤꯖꯤꯟꯅꯗꯨꯅ ꯍꯥꯏꯔꯤꯕ ꯔꯤꯖꯣꯂꯨꯁꯟ ꯑꯗꯨ ꯃꯈꯥ ꯆꯠꯊꯍꯟꯗꯅ ꯑꯗꯨꯃꯛ ꯅꯝꯁꯤꯟꯗꯨꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯝꯈꯤꯒꯅꯤ꯫ US ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ UNACꯒꯤ ꯑꯣꯏꯅ ꯂꯩꯕ ꯃꯤꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯈꯤꯕ ꯁ꯭ꯄꯤꯆ ꯑꯃꯗ ꯍꯧꯖꯤꯛ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯖꯔꯦꯜꯕꯨ ꯄ꯭ꯔꯦꯁꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁ꯭ꯇꯦꯠ ꯑꯣꯐ ꯄꯦꯂꯦꯁꯇꯤꯟ ꯑꯁꯤꯕꯨ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯑꯦꯂꯥꯏꯁꯤꯡꯅꯤ ꯍꯥꯏꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯗꯕ ꯄꯣꯛꯏ꯫ ꯃꯈꯣꯏꯅ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯍꯃꯁꯇ ꯃꯇꯦꯡ ꯄꯤꯕ, ꯍꯃꯁꯅ ꯆꯠꯊꯔꯤꯕ ꯀ꯭ꯔꯥꯏꯝ ꯑꯁꯤꯗ ꯃꯇꯦꯡ ꯇꯧꯕꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯦꯀ꯭ꯌꯨꯖꯦꯁꯟ ꯑꯁꯤ ꯆꯞ ꯃꯥꯟꯅꯅ ꯏꯖꯔꯦꯜꯅ ꯐꯣꯡꯗꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯅ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯌꯨꯔꯣꯄꯤꯌꯟ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯔꯤꯕ ꯏꯇꯂꯤ ꯍꯥꯏꯔꯤꯕ ꯔꯥꯏꯠ ꯋꯤꯡ ꯄꯥꯔꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯣꯜ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯆꯧꯕ ꯏꯍꯧ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯏꯇꯂꯤꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯑꯆꯧꯕ ꯏꯍꯧ ꯑꯁꯤꯗ ꯏꯍꯧꯔꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯤꯃꯥꯟ ꯇꯧꯔꯤꯕ ꯋꯥꯐꯝꯗꯤ ꯍꯧꯖꯤꯛ ꯐ꯭ꯔꯥꯟꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯗꯣꯛꯄꯗꯒꯤ ꯐ꯭ꯔꯥꯟꯁ, UK, ꯀꯦꯅꯦꯗꯥ, ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯅꯆꯤꯡꯕ ꯀꯟꯇ꯭ꯔꯤ ꯀꯌꯥꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯄꯦꯂꯦꯁꯇꯤꯟꯕꯨ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯗꯨꯅ ꯏꯖꯔꯦꯜꯗ ꯄ꯭ꯔꯦꯁꯔ ꯄꯤꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯏꯇꯂꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤꯁꯨ ꯃꯥꯏꯀꯩꯗꯒꯤ ꯌꯥꯎꯁꯤꯟꯗꯨꯅ ꯏꯇꯂꯤ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯄꯦꯂꯦꯁꯇꯤꯟ ꯑꯁꯤꯕꯨ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯨꯔꯣꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯒꯤ ꯑꯣꯏꯕ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯃꯇꯦꯡ ꯇꯧꯔꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯌꯨꯔꯣꯞꯇꯒꯤ ꯏꯖꯔꯦꯜ ꯇꯝꯅ ꯊꯥꯕ ꯃꯇꯝꯗ ꯏꯇꯂꯤ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯤ ꯄꯣꯔꯠ ꯀꯌꯥ ꯑꯃꯒꯤ ꯑꯣꯏꯕ ꯃꯇꯦꯡ ꯂꯧꯗꯨꯅ ꯖꯍꯥꯖ ꯀꯌꯥ ꯑꯃꯅ ꯍꯟꯗꯣꯛ ꯍꯟꯖꯤꯟ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯖꯔꯦꯜꯒꯤꯗꯃꯛꯇ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯔꯤꯕ ꯑꯁꯤꯗ ꯏꯇꯂꯤꯒꯤ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯁꯤ ꯄꯣꯔꯠꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯏꯍꯧꯁꯨ ꯌꯥꯎꯔꯤ꯫ ꯏꯍꯧꯂꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯇꯂꯤꯒꯤ ꯑꯣꯏꯕ ꯄꯣꯔꯠꯁꯤꯡ ꯑꯁꯤ ꯐꯥꯎꯕ ꯊꯤꯡꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯡꯁꯨ ꯑꯗꯨꯃꯛ ꯎꯕ ꯐꯪꯈꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯖꯣꯔꯖꯤꯌꯥ ꯃꯦꯂꯣꯅꯤꯒꯤ ꯑꯣꯏꯕ ꯏꯇꯂꯤꯒꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯍꯧ ꯑꯁꯤꯗ ꯂꯥꯛꯈꯤꯕ ꯄ꯭ꯔꯣꯇꯦꯁ ꯑꯁꯤ ꯏꯍꯧ ꯑꯁꯤ ꯁꯤꯜꯂꯛꯈꯤꯕ ꯑꯁꯤ ꯐꯥꯔ ꯂꯦꯐ ꯑꯦꯛꯁꯇ꯭ꯔꯤꯃꯤꯁ ꯀꯥꯡꯕꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯜꯂꯛꯈꯤꯕ ꯏꯍꯧ ꯑꯃꯈꯛꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯣꯏꯗꯣꯛꯅ ꯈꯟꯅꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯊꯝꯂꯤ꯫ ꯑꯗꯨꯕꯨ ꯏꯇꯂꯤ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯁꯤꯇꯤꯖꯦꯟꯁꯤꯡꯒꯤ ꯑꯣꯏꯕ ꯑꯄꯥꯝꯕ ꯑꯃꯁꯨꯡ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕ ꯋꯦꯕ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯏꯇꯂꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯄꯦꯂꯦꯁꯇꯤꯟ ꯑꯁꯤꯕꯨ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨ ꯑꯗꯨꯃꯛ ꯈꯟꯅꯔꯤ꯫ ꯇꯧꯕꯇꯕꯨ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯗꯤꯁꯟ ꯑꯅꯤ ꯊꯝꯂꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯍꯃꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯛꯇꯣꯕꯔ 7ꯗ ꯐꯥꯖꯤꯟꯈꯤꯕ ꯏꯖꯔꯦꯂꯤꯒꯤ ꯑꯣꯏꯕ ꯍꯣꯁꯇꯦꯖꯁꯤꯡ ꯑꯗꯨ ꯍꯥꯟꯅ ꯊꯥꯗꯣꯛꯀꯗꯕꯅꯤ꯫ ꯑꯅꯤꯁꯨꯕ ꯋꯥꯐꯝ ꯑꯁꯤꯅ ꯍꯣꯁꯇꯦꯖꯁꯤꯡ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯦꯂꯦꯁꯇꯤꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛꯂꯤ ꯑꯦꯂꯦꯛ ꯇꯧꯗꯨꯅ ꯁꯦꯝꯕ ꯂꯩꯉꯥꯛ ꯑꯃ ꯑꯣꯏꯒꯗꯕꯅꯤ, ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯂꯩꯉꯥꯛ ꯑꯗꯨꯗ ꯍꯃꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯌꯥꯎꯍꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯏꯇꯂꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯊꯨ ꯍꯥꯊꯨ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯅ ꯇꯧꯏ ꯍꯥꯏꯗꯨꯅ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯊꯣꯛꯂꯨꯔꯕ ꯃꯇꯨꯡꯗ ꯍꯣꯁꯇꯦꯖꯁꯨ ꯊꯥꯗꯣꯛꯇꯕ, ꯂꯥꯟꯐꯝꯁꯨ ꯂꯣꯏꯁꯤꯟꯗꯕ ꯑꯃꯁꯨꯡ ꯄꯦꯂꯦꯁꯇꯤꯟꯁꯨ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯔꯒ ꯃꯁꯤꯒꯤ ꯐꯤꯚꯝ ꯑꯁꯤꯗ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯟꯐꯝ ꯑꯁꯤ ꯊꯦꯡꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈꯠꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯀꯔꯤꯃꯠꯇ ꯀꯥꯟꯅꯗꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯇꯨ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯆꯞ ꯆꯥꯅ ꯃꯥꯏ ꯄꯥꯛꯅ ꯆꯠꯊꯕ ꯌꯥꯔꯒꯅꯤ ꯍꯥꯏꯕ ꯃꯇꯝ ꯑꯗꯨꯗ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯅꯤꯡꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯏꯇꯂꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯤꯕꯁꯤ꯫ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯩꯃꯥꯏꯗ ꯊꯦꯡꯅꯔꯛꯂꯤꯕ ꯆꯍꯤ ꯑꯍꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯕ ꯅꯦꯇꯣ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯍꯧꯖꯤꯛ ꯂꯣꯏꯁꯤꯟꯗꯨꯅ ꯅꯦꯇꯣ ꯑꯃꯁꯨꯡ ꯔꯁꯤꯌꯥ ꯐꯦꯁ ꯇꯨ ꯐꯦꯁ ꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯑꯃꯨꯛ ꯍꯧꯒꯗꯧꯔꯦ꯫ ꯅꯦꯇꯣꯒꯤ ꯏꯁꯇꯔꯟ ꯐ꯭ꯂꯦꯡ ꯍꯧꯖꯤꯛ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯥꯡꯌꯦꯡ ꯇꯧꯕ ꯂꯦꯞꯇ꯭ꯔꯤ꯫ ꯅꯦꯇꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯦꯟꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯄꯨꯁꯤꯟꯗꯨꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯑꯣꯄꯔꯦꯁꯟꯁꯤꯡ ꯂꯣꯟꯆ ꯇꯧꯖꯕ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛ ꯔꯁꯤꯌꯥ ꯍꯟꯕ ꯂꯩꯇꯦ꯫ ꯈ꯭ꯋꯥꯏꯗꯒꯤ ꯑꯅꯧꯕ ꯑꯞꯗꯦꯠ ꯑꯃꯈꯛꯇ ꯔꯁꯤꯌꯟ ꯃꯤग-31 ꯐꯥꯏꯇꯔ ꯖꯦꯠ ꯑꯍꯨꯝ ꯅꯦꯇꯣꯒꯤ ꯏꯁꯇꯔꯟ ꯐ꯭ꯂꯦꯡꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯤꯕ ꯑꯦꯁꯇꯣꯅꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯦꯌꯔꯁꯄꯦꯁ ꯃꯅꯨꯡꯗ ꯄꯥꯏꯁꯤꯜꯂꯛꯄꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃꯒ ꯑꯃꯨꯛ ꯊꯣꯛꯂꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯥꯟꯅꯔꯛꯂꯤꯕ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯋꯥꯔꯐꯤꯌꯔ ꯑꯁꯤ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯂꯤ꯫ ꯇꯧꯕꯇꯕꯨ ꯆꯠꯊꯔꯛꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯍꯦꯟꯗꯣꯛ ꯍꯦꯟꯖꯤꯟ ꯈꯔ ꯍꯦꯛ ꯇꯧꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯆꯥꯎꯕ ꯂꯥꯟꯖꯥꯎ ꯑꯃ ꯊꯣꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ꯫
ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯔꯁꯤꯌꯥ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯊꯥꯡ ꯀꯌꯥ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯂꯧꯈꯠꯂꯛꯂꯤꯕꯅꯤ꯫ ꯌꯨ.ꯑꯦꯁ. ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯔꯁꯤꯌꯥꯒꯤ ꯃꯊꯛꯇ ꯆꯠꯊꯔꯤꯕ ꯁꯦꯡꯁꯟ ꯑꯃꯁꯨꯡ ꯏꯀꯣꯅꯣꯃꯤꯛꯀꯤ ꯑꯣꯏꯕ ꯋꯥꯔꯐꯦꯌꯔ ꯑꯁꯤꯗ ꯌꯨꯔꯣꯞ ꯑꯃꯁꯨꯡ ꯌꯨ.ꯑꯦꯁ.ꯑꯦ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯕꯒꯤ ꯃꯊꯧ ꯇꯥꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯗꯨ ꯂꯦꯞꯃꯤꯟꯅꯗꯕ ꯇꯥꯔꯒꯗꯤ ꯀꯩꯗꯧꯅꯨꯡꯗ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨ ꯐꯣꯡꯗꯣꯛꯇꯨꯅ ꯑꯃꯨꯛꯇꯗ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯗꯨꯅ ꯔꯁꯤꯌꯥ ꯑꯁꯤ ꯃꯥꯏꯊꯤꯕ ꯄꯤꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯣꯄꯣꯖꯦꯜ ꯊꯝꯕ ꯍꯧꯔꯛꯈ꯭ꯔꯕꯅꯤ꯫ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯊꯣꯔꯛꯂꯤꯕ ꯏꯀꯣꯅꯣꯃꯤꯛꯀꯤ ꯑꯣꯏꯕ ꯋꯥꯔꯐꯦꯌꯔꯒꯤ ꯑꯣꯏꯕ ꯂꯥꯜꯂꯣꯡ ꯑꯁꯤꯗꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯣꯏꯗꯣꯛꯄ ꯑꯦꯛꯁꯟ ꯇꯧꯕ ꯉꯝꯗ꯭ꯔꯤ꯫ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯉꯝꯈꯩꯒꯤ ꯑꯣꯏꯅ ꯁꯣꯛꯅꯔꯤꯕ ꯅꯦꯇꯣꯒꯤ ꯉꯝꯈꯩ ꯑꯣꯏꯔꯤꯕ ꯏꯁꯇꯔꯟ ꯐ꯭ꯂꯦꯡ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯛꯁꯤꯜꯂꯛꯂꯤ꯫ ꯍꯧꯖꯤꯛ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯅꯦꯇꯣꯒꯤ ꯑꯣꯏꯅ ꯆꯠꯊꯔꯤꯕ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯁꯣꯛꯅꯐꯝ ꯑꯁꯤꯅ ꯃꯦꯞꯇ ꯎꯔꯤꯕ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯅꯤ꯫ ꯑꯗꯨꯒ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯦꯇꯣ ꯆꯥꯡꯌꯦꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯗ꯭ꯔꯣꯟ ꯊꯥꯖꯤꯜꯂꯛꯈꯤꯕ ꯑꯁꯤ ꯄꯣꯂꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅꯤ꯫ ꯄꯣꯂꯟꯗ ꯗ꯭ꯔꯣꯟ ꯊꯥꯖꯤꯜꯂꯛꯄꯗꯒꯤ ꯅꯦꯇꯣꯒꯤ ꯑꯣꯏꯕ ꯑꯥꯔꯇꯤꯀꯜ 4 ꯏꯟꯚꯣꯛ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯑꯁꯤ ꯄꯣꯂꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯑꯣꯄꯔꯦꯁꯟ ꯏꯁꯇꯔꯟ ꯁꯦꯟꯇ꯭ꯔꯤ ꯂꯣꯟꯆ ꯇꯧꯗꯨꯅ ꯂꯦꯝꯍꯧꯔꯤꯕ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯗꯒꯤ ꯃꯇꯦꯡ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯔꯁꯤꯌꯥ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯁꯦꯝ ꯁꯥꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯍꯦꯛ ꯂꯩꯈꯤꯕꯒ ꯑꯃꯨꯛ ꯔꯣꯃꯥꯅꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯁꯨ ꯑꯃꯨꯛ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯗ꯭ꯔꯣꯟꯁꯤꯡ ꯄꯥꯏꯁꯤꯜꯂꯛꯄꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡ ꯂꯩꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯅꯧꯅ ꯄꯥꯏꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯅ ꯅꯣꯔꯗꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯑꯦꯁꯇꯣꯅꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯃꯥꯡꯒ ꯌꯥꯝꯅ ꯃꯥꯟꯅꯗꯕ ꯋꯥꯐꯝ ꯈꯔ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯃꯥꯡꯗ ꯄꯣꯂꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯊꯥꯖꯤꯜꯂꯛꯈꯤꯕ ꯗ꯭ꯔꯣꯟꯁꯤꯡ ꯑꯗꯨ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕ ꯗꯃꯤꯒꯨꯝꯂꯕ ꯇ꯭ꯔꯥꯌꯦꯜꯒꯨꯝꯕ ꯇꯦꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯐꯥꯎꯕ ꯅꯤꯡꯊꯤꯖꯅ ꯏꯀ꯭ꯋꯤꯞ ꯇꯧꯗꯕ ꯀꯥꯞꯊꯈꯤꯕ ꯃꯇꯝꯗ ꯊꯣꯏꯗꯣꯛꯅ ꯃꯥꯡꯂꯣꯏ ꯈꯟꯕꯁꯤꯡ ꯑꯗꯨꯕꯨ ꯊꯥꯖꯤꯟꯗꯨꯅ ꯆꯥꯡꯌꯦꯡ ꯇꯧꯈꯤꯕꯅꯤ꯫ ꯃꯗꯨꯒ ꯃꯥꯟꯅꯕ ꯃꯑꯣꯡ ꯑꯃꯗ ꯔꯣꯃꯥꯅꯤꯌꯥꯗ ꯇꯧꯈꯤꯕ ꯑꯗꯨꯁꯨ ꯃꯗꯨꯒꯨꯝꯂꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯑꯦꯁꯇꯣꯅꯤꯌꯥꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯗꯤ MiG-31 ꯍꯥꯏꯔꯤꯕ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯐꯥꯏꯇꯔ ꯖꯦꯠ ꯑꯁꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯖꯦꯠꯁꯤꯡ ꯑꯁꯤꯗꯤ ꯃꯃꯥꯡꯗ ꯊꯥꯖꯤꯜꯂꯛꯈꯤꯕ ꯑꯟꯃꯦꯟ ꯑꯦꯔꯤꯌꯜ ꯚꯦꯍꯤꯀꯜ ꯗ꯭ꯔꯣꯟꯁꯤꯡ ꯑꯗꯨꯒꯨꯝꯕ ꯅꯠꯇꯕꯅꯤꯅ ꯃꯁꯤꯗ ꯄꯥꯏꯂꯠ ꯑꯃꯃꯝ ꯌꯥꯎꯔꯒ ꯂꯣꯏꯅꯃꯛ ꯄꯥꯏꯔꯝꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤ ꯄꯥꯏꯂꯠꯁꯤꯡ ꯌꯥꯎꯗꯅ ꯅꯦꯇꯣꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯄꯥꯏꯁꯤꯟꯕ ꯍꯧꯔꯛꯂꯤꯕ ꯑꯁꯤꯗ ꯃꯃꯥꯡꯗꯒꯤ ꯑꯦꯒ꯭ꯔꯦꯁꯟ ꯑꯁꯤ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯛꯂꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪꯗꯤ ꯑꯗꯨꯃꯛ ꯍꯪꯅꯔꯤ꯫ ꯍꯧꯖꯤꯛ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯅꯦꯇꯣꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯅ ꯍꯧꯖꯤꯛ ꯄꯨꯟꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯗ ꯃꯇꯦꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯂꯤꯕ ꯑꯗꯨ ꯀꯔꯤꯃꯠꯇ ꯀꯥꯟꯅꯔꯣꯏ꯫ ꯅꯈꯣꯏ ꯅꯁꯥ ꯅꯁꯥ ꯍꯥꯟꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯈꯣ꯫ ꯅꯈꯣꯏ ꯅꯁꯥ ꯐꯥꯎꯕ ꯔꯁꯤꯌꯥꯗꯒꯤ ꯄ꯭ꯔꯣꯇꯦꯛ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨ ꯎꯠꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯇ꯭ꯔꯝꯞ ꯑꯃꯁꯨꯡ ꯄꯨꯇꯤꯟꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯕꯨ ꯅꯦꯇꯣꯒꯤ ꯁꯔꯨꯛ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯌꯨꯔꯣꯄꯤꯌꯟ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯦꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯔꯛꯄꯗ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯈꯣꯏ ꯑꯁꯤ ꯑꯃꯒ ꯑꯃꯒ ꯃꯥꯟꯅꯗꯕ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯑꯃ ꯎꯕ ꯐꯪꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯟꯅꯗꯕ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯑꯃ ꯂꯩꯖꯕ ꯇꯥꯔꯒꯁꯨ ꯐ꯭ꯔꯥꯟꯁ, ꯌꯨꯀꯦꯅꯆꯤꯡꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯗ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤ ꯐꯥꯎꯕ ꯊꯥꯗꯨꯅ ꯃꯇꯦꯡ ꯇꯧꯕꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯞꯁꯤꯡ ꯂꯧꯈꯠꯄ ꯍꯧꯈ꯭ꯔꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯅꯦꯒꯣꯁꯤꯌꯦꯁꯟꯒꯤ ꯑꯣꯏꯕ ꯇꯦꯕꯜ ꯑꯗꯨꯗ ꯔꯁꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯀꯩꯗꯧꯅꯨꯡꯗ ꯌꯥꯕ ꯉꯝꯂꯣꯏ꯫ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝꯗ ꯀꯩꯗꯧꯅꯨꯡꯗ ꯅꯦꯇꯣꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤꯁꯤꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯩꯃꯥꯏꯗ ꯂꯥꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯔꯅꯤꯡ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯝꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯗꯨꯒꯤ ꯈꯣꯡꯊꯥꯡꯗꯨ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯔꯁꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯅꯦꯇꯣꯒꯤ ꯃꯊꯛꯇ ꯑꯣꯏꯅ ꯑꯦꯛꯁꯟ ꯑꯁꯤ ꯂꯧꯈꯠꯂꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯌꯨꯔꯣꯄꯤꯌꯟ ꯀꯟꯇ꯭ꯔꯤ ꯈꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯦꯇꯣꯗ ꯃꯇꯦꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯕꯨ ꯊꯤꯡꯅꯕꯒꯤꯗꯃꯛꯇꯅꯤ ꯔꯁꯤꯌꯟ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯥꯟꯅꯔꯛꯂꯤꯕ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯋꯥꯔꯐꯦꯌꯔ ꯑꯁꯤ꯫ ꯔꯁꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯍꯧꯖꯤꯛ ꯆꯠꯊꯔꯛꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯍꯧꯖꯤꯛ ꯅꯦꯇꯣꯒꯤ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯄꯤꯕ ꯂꯦꯞꯇ꯭ꯔꯤ꯫ ꯃꯃꯥꯡꯗ ꯄꯣꯂꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯗ꯭ꯔꯣꯟꯁꯤꯡ ꯀꯥꯞꯊꯈꯤꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯗꯨ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯦꯇꯣꯒꯤ ꯑꯥꯔꯇꯤꯀꯜ 4 ꯏꯟꯚꯣꯛ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯄꯣꯂꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯅꯦꯇꯣꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯑꯃꯁꯨꯡ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯊꯥꯖꯤꯜꯂꯕ ꯃꯇꯨꯡꯗ ꯑꯣꯄꯔꯦꯁꯟ ꯏꯁꯇꯔꯟ ꯁꯦꯟꯇ꯭ꯔꯤ ꯂꯣꯟꯆ ꯇꯧꯗꯨꯅ ꯔꯁꯤꯌꯥꯕꯨ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯁꯦꯝ ꯁꯥꯔꯛꯂꯤꯕꯅꯤ꯫ ꯅꯦꯇꯣ ꯍꯥꯏꯔꯤꯕ ꯃꯤꯂꯤꯇꯔꯤ ꯑꯦꯂꯥꯌꯟꯁ ꯑꯁꯤꯒꯤ ꯁꯔꯨꯛꯁꯨ ꯑꯣꯏꯔꯤꯕ ꯌꯨꯔꯣꯄꯤꯌꯟ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤ ꯉꯁꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯕ ꯇꯥꯔꯒꯁꯨ ꯂꯥꯟꯐꯝ ꯑꯃ ꯊꯦꯡꯅꯕ ꯃꯇꯝꯗ ꯌꯨ.ꯑꯦꯁ.ꯑꯦ ꯌꯥꯎꯔꯛꯇꯕ ꯇꯥꯔꯒꯗꯤ ꯔꯁꯤꯌꯥꯒ ꯂꯥꯟ ꯊꯦꯡꯅꯕ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯂꯣꯏꯅꯃꯛ ꯈꯪꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯁ꯭ꯄꯦꯟꯗꯤꯡ ꯑꯁꯤ ꯍꯦꯟꯒꯠꯇꯨꯅ ꯑꯞꯒ꯭ꯔꯦꯗ ꯌꯥꯝꯅ ꯀꯟꯅ ꯇꯧꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯂꯥꯟꯐꯝ ꯑꯃ ꯊꯦꯡꯅꯕ ꯌꯥꯕꯒꯤ ꯂꯦꯚꯦꯜ ꯑꯗꯨ ꯍꯧꯖꯤꯛ ꯌꯧꯗ꯭ꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯌꯨ.ꯑꯦꯁ.ꯀꯤ ꯄ꯭ꯔꯦꯁꯔꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯨꯀ꯭ꯔꯦꯟꯗ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯌꯨꯔꯣꯄꯤꯌꯟ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤ ꯄꯨꯟꯁꯤꯟꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯔꯁꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯔꯤꯕ ꯅꯦꯇꯣꯒꯤ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯑꯣꯏꯅ ꯀꯤꯍꯟꯗꯨꯅ ꯅꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯗꯤꯐꯦꯟꯁ ꯑꯗꯨ ꯍꯥꯟꯅ ꯑꯞꯒ꯭ꯔꯦꯗ ꯇꯧꯈ꯭ꯔꯣ꯫ ꯌꯨꯀ꯭ꯔꯦꯟꯗ ꯃꯇꯦꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯃꯇꯝꯗ ꯅꯈꯣꯏꯒꯤ ꯗꯤꯐꯦꯟꯁ ꯂꯩꯍꯧꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯄ꯭ꯔꯦꯁꯔ ꯑꯃ ꯄꯤꯔꯛꯄ ꯃꯇꯝꯗ ꯌꯨꯔꯣꯄꯤꯌꯟ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟꯗ ꯃꯇꯦꯡ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤꯗ ꯈꯨꯠꯂꯥꯏꯁꯤꯡ ꯄꯤꯊꯣꯛꯅꯤꯡꯗꯕ ꯑꯃꯁꯨꯡ ꯂꯥꯟꯃꯤꯁꯤꯡ ꯊꯥꯅꯤꯡꯗꯕꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯍꯧꯖꯤꯛ ꯇꯞꯅ ꯇꯞꯅ ꯊꯣꯔꯛꯄ ꯃꯐꯝ ꯈꯔꯗ ꯎꯕ ꯐꯪꯂꯤꯕꯅꯤ꯫ ꯃꯁꯤꯅꯤ ꯔꯁꯤꯌꯟ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯝꯂꯤꯕ ꯑꯁꯤ꯫ ꯌꯨꯔꯣꯄꯤꯌꯟ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯀꯤꯕ ꯌꯥꯅꯗꯕ ꯇꯧꯅꯤꯡꯗꯕ ꯀꯌꯥ ꯑꯃ ꯂꯩꯕ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛ ꯅꯦꯇꯣ ꯍꯥꯏꯔꯤꯕ ꯑꯦꯂꯥꯌꯟꯁ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ
ꯏꯁꯇꯔꯟ ꯁꯦꯟꯇ꯭ꯔꯤ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯂꯣꯟꯆ ꯇꯧꯔꯕ ꯃꯇꯨꯡꯗ ꯔꯁꯤꯌꯥ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯅꯦꯇꯣꯒꯤ ꯄꯨꯟꯁꯤꯟꯕꯒꯤ ꯑꯣꯏꯕ ꯁꯛꯇꯝ ꯑꯁꯤꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯎꯔꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯕꯨꯅꯤ ꯍꯧꯖꯤꯛ ꯔꯨꯁꯤꯌꯥꯟ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯨꯒꯥꯏꯅꯕꯒꯤꯗꯃꯛꯇ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤ꯫ ꯄꯣꯂꯟꯗ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯗ꯭ꯔꯣꯟꯁꯤꯡ ꯄꯥꯏꯁꯤꯜꯂꯛꯄꯒꯤꯗꯃꯛꯇ ꯑꯥꯔꯇꯤꯀꯜ 4 ꯏꯟꯚꯣꯛ ꯇꯧꯗꯨꯅ ꯄꯣꯂꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯅꯕꯒꯤꯗꯃꯛꯇ ꯂꯩꯍꯧꯔꯤꯕ ꯅꯦꯇꯣꯒꯤ ꯀꯟꯇ꯭ꯔꯤ ꯀꯌꯥꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯠꯂꯥꯏ ꯊꯥꯖꯤꯟꯗꯨꯅ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯔꯣꯃꯥꯅꯤꯌꯥꯗ ꯑꯃꯨꯛ ꯑꯦꯁꯇꯣꯅꯤꯌꯥꯗ ꯑꯃꯨꯛ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯗ ꯅꯈꯣꯏꯅ ꯄꯣꯂꯦꯟ ꯀꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯉꯩꯒꯤ ꯃꯇꯝꯗ ꯔꯣꯃꯥꯅꯤꯌꯥꯗ ꯑꯃꯨꯛ ꯑꯦꯁꯇꯣꯅꯤꯌꯥꯗ ꯑꯃꯨꯛ ꯃꯇꯝ ꯑꯃꯍꯦꯛꯇ ꯔꯁꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯆꯪꯁꯤꯟꯗꯨꯅ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯃꯦꯁꯦꯖ ꯑꯗꯨ ꯎꯠꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯦꯇꯣꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯟꯁꯤꯟꯗꯨꯅ ꯌꯨꯀ꯭ꯔꯦꯟꯗ ꯃꯇꯦꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯑꯗꯨ ꯀꯔꯤꯃꯠꯇ ꯀꯥꯟꯅꯔꯣꯏ꯫ ꯌꯨꯀ꯭ꯔꯦꯟ ꯃꯇꯦꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯗ ꯂꯦꯝꯍꯧꯔꯤꯕ ꯅꯦꯇꯣꯒꯤ ꯑꯣꯏꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤ ꯑꯣꯏꯅ ꯑꯋꯥꯕ ꯇꯥꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯌꯥꯎꯁꯤꯜꯂꯛꯇꯅꯕꯒꯤꯗꯃꯛꯇ ꯅꯦꯇꯣꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯄꯨꯟꯁꯤꯜꯂꯛꯂꯤꯕ ꯌꯨꯅꯤꯇꯤ ꯑꯁꯤꯕꯨ ꯊꯨꯒꯥꯏꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤꯕ ꯑꯁꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗꯗꯤ ꯔꯁꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯑꯣꯏꯅꯁꯨ ꯅꯦꯇꯣꯒꯤ ꯁꯥꯏꯠꯇꯒꯤ ꯑꯣꯏꯅꯁꯨ ꯍꯟꯊꯅꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯗꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ꯫ ꯅꯥꯀꯜ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯋꯥꯔꯐꯤꯌꯔ ꯑꯃ ꯆꯠꯊꯔꯛꯄ ꯃꯇꯝꯗ ꯆꯞ ꯃꯥꯟꯅꯕ ꯄꯥꯎꯈꯨꯝ ꯑꯃꯁꯨ ꯅꯥꯀꯜ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯃꯛ ꯄꯤꯔꯛꯄ ꯎꯔꯤ꯫ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯅꯦꯇꯣ ꯌꯥꯎꯁꯤꯜꯂꯛꯂꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯔꯁꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯃꯗꯨ ꯊꯤꯡꯅꯕꯒꯤꯗꯃꯛꯇ ꯅꯦꯇꯣꯒꯤ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯕꯨ ꯀꯤꯍꯟꯗꯨꯅ ꯄꯨꯟꯁꯤꯟꯗꯅꯕꯒꯤꯗꯃꯛꯇ ꯅꯦꯇꯣꯒꯤ ꯏꯁꯇꯔꯟ ꯐ꯭ꯂꯦꯡꯇ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯑꯦꯌꯔ ꯁ꯭ꯄꯦꯁ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯚꯥꯏꯑꯣꯂꯦꯠ ꯇꯧꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯑꯥꯔꯇꯤꯀꯜ 4 ꯏꯟꯚꯣꯛ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯄꯣꯂꯦꯟ ꯀꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯈ꯭ꯔꯦ꯫ ꯅꯦꯇꯣꯒꯤ ꯌꯨꯔꯣꯞꯀꯤ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯀꯌꯥꯁꯤꯡ ꯑꯁꯤꯅ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯄꯤꯁꯤꯟꯗꯨꯅ ꯍꯧꯖꯤꯛ ꯄꯣꯂꯦꯟꯗ ꯊꯥꯖꯤꯜꯂꯛꯂꯤꯕ ꯑꯁꯤ ꯔꯁꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯀꯤꯕ ꯂꯩꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯑꯃꯗ ꯑꯃꯨꯛ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯑꯦꯁꯇꯣꯅꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯑꯃꯨꯛ MiG-31 ꯄꯥꯏꯁꯤꯜꯂꯛꯂꯤꯕꯁꯤꯅꯤ꯫ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯃꯨꯛ ꯂꯥꯛꯀꯗꯧꯔꯤ? ꯍꯧꯖꯤꯛ ꯑꯦꯁꯇꯣꯅꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯃꯃꯥꯡꯗ ꯇꯧꯈ꯭ꯔꯤꯕ ꯑꯗꯨꯒꯨꯝꯅ ꯑꯥꯔꯇꯤꯀꯜ 4 ꯏꯟꯚꯣꯛ ꯇꯧꯗꯨꯅ ꯑꯦꯁꯇꯣꯅꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯀꯟꯅꯕꯒꯤꯗꯃꯛꯇ ꯅꯦꯇꯣꯒꯤ ꯂꯦꯝꯍꯧꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯊꯥꯖꯤꯜꯂꯛꯂꯕ ꯃꯇꯨꯡꯗ ꯑꯦꯁꯇꯣꯅꯤꯌꯥꯒꯤ ꯑꯣꯏꯕ ꯉꯝꯈꯩꯁꯤꯡ ꯑꯁꯤꯗ ꯑꯣꯄꯔꯦꯁꯟ ꯏꯁꯇꯔꯟ ꯁꯦꯟꯇ꯭ꯔꯤꯒꯨꯝꯕ ꯑꯅꯧꯕ ꯑꯣꯄꯔꯦꯁꯟ ꯑꯃ ꯂꯣꯟꯆ ꯇꯧꯗꯨꯅ ꯔꯁꯤꯌꯥꯕꯨ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯀꯔꯝꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯀꯗꯧꯔꯤ ꯍꯥꯏꯕꯁꯤꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯍꯪ ꯑꯃꯅꯤ꯫ ꯍꯧꯖꯤꯛ ꯑꯦꯁꯇꯣꯅꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯃꯃꯥꯡꯗ ꯄꯣꯂꯦꯟꯅ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯥꯔꯇꯤꯀꯜ 4 ꯏꯟꯚꯣꯛ ꯇꯧꯗꯨꯅ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯏꯟꯀꯔꯖꯟ ꯑꯁꯤꯕꯨ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯄ ꯇꯥꯔꯒꯗꯤ ꯅꯦꯇꯣ ꯍꯥꯏꯔꯤꯕ ꯃꯤꯂꯤꯇꯔꯤ ꯑꯦꯂꯥꯏꯟꯁ ꯑꯁꯤꯒꯤ ꯑꯣꯏꯕ ꯍꯤꯁꯇ꯭ꯔꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯇꯦꯟꯕ ꯃꯇꯝꯗ ꯑꯥꯔꯇꯤꯀꯜ 4 ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯟꯚꯣꯛ ꯇꯧꯕ ꯑꯁꯤ ꯍꯟꯗꯛꯀꯤꯁꯤꯅ ꯑꯗꯨꯃꯛ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯇꯝ ꯈꯔ ꯔꯁꯤꯌꯥ, ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯄꯥꯋꯔ ꯄ꯭ꯔꯣꯖꯦꯛꯁꯟ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯍꯦꯛ ꯃꯇꯨꯡ ꯇꯥꯔꯛꯄ ꯑꯁꯤꯗꯤ ꯌꯨꯑꯦꯁꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯥꯏꯅꯥ ꯀꯟꯇꯦꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯆꯠꯊꯔꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯁꯤꯟꯗꯨꯅ ꯌꯥꯝꯅ ꯆꯥꯎꯕ ꯁ꯭ꯇꯦꯞ ꯀꯌꯥ ꯑꯃ ꯂꯦꯞꯄ ꯂꯩꯇꯅ ꯂꯧꯈꯠꯄ ꯍꯧꯔꯛꯂꯤ꯫ ꯌꯨꯑꯦꯁꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯐꯒꯥꯅꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯊꯝꯕ ꯑꯁꯤ ꯀꯥꯟꯅꯔꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯋꯤꯗ꯭ꯔꯣ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯑꯐꯒꯥꯅꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯏꯟꯚꯦꯗ ꯇꯧꯕꯒꯤ ꯋꯥꯐꯝ ꯑꯃꯨꯛ ꯊꯣꯔꯛꯂꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯍꯧꯖꯤꯛ ꯌꯨꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯕ ꯌꯨꯀꯦꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯌꯨꯀꯦꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯀꯤꯌꯔ ꯁ꯭ꯇꯥꯔꯃꯔꯒ ꯄꯨꯟꯅ ꯄꯤꯃꯤꯟꯅꯈꯤꯕ ꯄ꯭ꯔꯦꯁ ꯕ꯭ꯔꯤꯐꯤꯡ ꯑꯗꯨꯒꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯃ ꯍꯥꯟꯅ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫ We're going to leave Afghanistan, but we're going to leave it with strength and dignity. And we're going to keep Bagram, the big air base, one of the biggest air bases in the world. We gave it to them for nothing. We're trying to get it back, by the way. Okay, that could be a little breaking news. We're trying to get it back because they need things from us. We want that base back. But one of the reasons we want the base is, as you know, it's an hour away from where China makes its nuclear weapons. ꯄ꯭ꯔꯦꯁ ꯕ꯭ꯔꯤꯐꯤꯡ ꯑꯗꯨꯗ ꯌꯨꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯐꯣꯡꯗꯣꯛꯂꯦ ꯃꯗꯨꯗꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯅꯣꯔꯊ ꯏꯁꯇꯔꯟ ꯊꯪꯕ ꯔꯤꯖꯟꯗ ꯂꯩꯔꯤꯕ ꯕꯒ꯭ꯔꯥꯝ ꯍꯥꯏꯔꯤꯕ ꯏꯌꯥꯔꯕꯦꯁ ꯑꯁꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ, ꯈ꯭ꯋꯥꯏꯗꯒꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯏꯌꯥꯔꯕꯦꯁꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯦꯜ ꯇꯤꯡꯅ ꯁꯦꯝꯒꯠꯂꯕꯁꯨ ꯀꯔꯤꯃꯠꯇ ꯀꯥꯟꯅꯗꯅ ꯇꯥꯂꯤꯕꯥꯟꯗ ꯄꯤꯊꯣꯛꯂꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯕꯒ꯭ꯔꯥꯝ ꯍꯥꯏꯔꯤꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯥꯟꯅꯈ꯭ꯔꯕ ꯏꯌꯥꯔꯕꯦꯁ ꯑꯁꯤ ꯃꯊꯧ ꯇꯧꯗꯅ ꯂꯩꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯕꯒ꯭ꯔꯥꯝ ꯏꯌꯥꯔꯕꯦꯁ ꯑꯁꯤ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯁꯤꯜꯂꯒꯅꯤ, ꯂꯧꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯄ ꯍꯧꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯀ꯭ꯂꯤꯌꯔ ꯃꯦꯁꯦꯖꯁꯤꯡ ꯍꯧꯖꯤꯛ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯏꯌꯥꯔꯕꯦꯁ ꯑꯁꯤ ꯂꯧꯁꯤꯟꯅꯕꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟꯁꯤꯡ ꯁꯥꯔꯤꯕ ꯔꯤꯖꯟ ꯑꯁꯤ ꯌꯥꯝꯅ ꯅꯛꯄꯗ ꯃꯇꯝ ꯑꯃꯍꯦꯛꯇꯗ ꯃꯗꯨꯕꯨ ꯀꯥꯎꯟꯇꯔ ꯇꯧꯕ ꯉꯝꯕꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯂꯩꯕꯗꯒꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯏꯝꯄꯣꯔꯇꯦꯟꯁ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯧꯁꯤꯟꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯅ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯄꯟꯂꯤ ꯐꯣꯡꯗꯣꯛꯇꯨꯅ ꯆꯥꯏꯅꯥꯕꯨ ꯁꯤꯡꯅꯔꯤ꯫ ꯌꯨꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯕꯒ꯭ꯔꯥꯝ ꯏꯌꯥꯔꯕꯦꯁ ꯑꯁꯤ ꯑꯃꯨꯛꯀ ꯂꯧꯁꯤꯜꯂꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯔꯛꯄ ꯃꯇꯝꯗ ꯆꯥꯏꯅꯥꯒꯤ ꯁꯥꯏꯠꯇꯒꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯐꯒꯥꯅꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯁꯣꯚꯔꯦꯟ ꯅꯦꯁꯟ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯇꯥꯂꯤꯕꯥꯟꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛꯅ ꯉꯥꯛꯇꯨꯅ ꯂꯩꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯕꯒ꯭ꯔꯥꯝ ꯍꯥꯏꯔꯤꯕ ꯏꯌꯥꯔꯕꯦꯁ ꯑꯁꯤ ꯀꯅꯥꯅ ꯔꯨꯜ ꯇꯧꯒꯅꯤ, ꯃꯁꯤꯗ ꯀꯅꯥ ꯂꯩꯒꯅꯤ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ
Afghanistan hariba country asibu rule tawriba lengak ngoidiba Taliban gi oiba government asigi maikeidigi decide tawjesanu haibigi oiba wafam phongdorakli. Adubu US President Donald Trump gi maikeidigi phongdokliba wafam asigi matung inadi Afghanistan gi oina leiriba Taliban lengak karigumba wafam amata khanabagi oiba pau amata leite mahaki oinadi makoina semgatlamba airbase ni maram aduna makoina amuk lawsinba asi karisu kaide haibigi oiba moong adudani hauzik yamna kanna changsilaklibasi. Afghanistan hariba country asida ngasi Taliban hariba group asina rule tobu ngamliba asisu USA gi maikeidigi makoida pithoklamduna yamna kusu khulaising sinaramduna hankibadagi rule tobu ngammani maram aduna makoina Afghanistan asin hauna hana gi fibamda invade tawgi haribasu idailaina tobu ngami natragana Bagram hariba airbase asi kaktamak lawsingi haribasu adumak ngammani USA hariba country asigi maikeidigi Afghanistan da aduki matik yamna kuina rule tawdun leirami mafam adugi oina leiba democratic ki oiba lenga adu kallibani haiduna Taliban ga aduki matik yamna kuina lanthengna kibani makoina leikiba matam aduda US ki maikeiti khwaidigi yamna chawna mangzakiba mangan yamna kana hona kiba haiba taragadi Afghanistan hariba country asisu US na leiribu bunsi mahung amasung western gi oiba influence asi leiduna pro USA oiba lenga ama laklaba matungda US ka mari chatpa lamdam ama oiba oiraknabagi damakta semgatpa aduni adubu aduki matik yamna kuiba matamda USA ki maikeidigi yamna senfam sing thadaduna America gi oiba lami kaya ama fawba thawai tharaba fawba honaduna lakpa taragasu Afghanistan hariba country asida leiriba miyosing amasung makoigi oiba system asida US ki maikeidigi pamliba makoina phongdokpa makoigi oiba tamda po democracy oiba country ama oirakpa ngamdabadagi kanararoi haiduna langthoklamani adubu langthoklamnaba Afghanistan hariba country asida USA gi maikeidigi nahauna halakani hariba khongthang asida China bu atamnana target tawbugi oiba wafam asi mayek sengna uri maram aduna Afghanistan da USA gi maikeidigi nauna halakpa natragasu Bagram hariba Afghanistan gi oiba military base asi lawsin haibasi yamna chance wangna leire hauji Afghanistan hariba country asibu rule tawduna leiriba Taliban lenga ki oina leiriba military strength asina USA bu thingba ngambagi pangan adudi leitabanina matam ama hekta USA gi maikeidigi lawsin kiba aduba ngamgani makuigi maikeidigi Afghanistan hariba country asibu mapung fana lawsinbagi oiba plan adu lakpa taragadi yamna chawba senfam amasung miyoi kiyama changadaba oibinina Bagram hariba airbase asi kaktabak lawsinbagi oiba plan da lakpa yai USA gi maikeidigi ikang kangaudana anauba operation ama launch tawre terrorism thenaribani haidana mafam aduda changsinduna adumak lechin kibasu ai natragana hauji Afghanistan hariba country asida Taliban yadaba group kaya ama leiribani hariba group sing adubu mateng tawribani haidana iho hawalaba matungda changsin kibagi oiba oithokpadusu adumak leiribani lakaduriba matam asida USA gi maikeidigi Afghanistan da amuk halaktuna Bagram gi oiba airbase asi lawsinba matamda Pakistan hariba yum thangnariba country asigi role yamna chawna leigidori Central Asia amasung Indian subcontinent gi oina leiriba region sing asigi manungda ngasi fawbagi oina matam kuinadagi leirakliba USA gi khwaidagi yamna mari chetpa partner ama haiba taragadi Pakistan hariba country asini mamangda su USA gi maikeidagi Afghanistan da bu oigera thangnariba atoppa country sing asida bu oigera Iran da bu oigera kariguma strike ama chathaba pamba matamda Pakistan hariba country asigi matengdagi Pakistan gi oiba airspace asi sizinaduna military base sizinaduna adumak hanjin attack chathaduna laklibani hauji Pakistan amasung USA hariba country asigi oiba mari asi nomo ki chachelagli financial gi oiba lambi da su project kaya ama hauji deal kaya ama sign tawribani karigumba lakaduna matam asida US ki maikeidigi Afghanistan da hona hanjinnabagi damakta honarakpa matamda Pakistan hariba country asida sen paisa gi oiba etna chingba makhal makha kaya gi oiba mateng tawduna Pakistan gi oiba mateng asi sui soidana lawrakhigani matang asida hauji USA gi maikeidigi lawkhalakliba khongthang asida phongdokpa matamda China hariba country asi khaktam phongdokchaba taragasu hauji USA gi maikeidigi lawkhalakliba khongthang asi China hariba country asi khaktamak target tawba natte Iran hariba country asi ngasi makoigi oiba nuclear weapon ama sanabagi damakta uranium enrichment asi nomo gi hengalakibani maram aduna achuba matamda USA gi maikeidigi yamna kanna pressure tawriba asi Iran hariba country sisu ama oiribani maram aduna Afghanistan da USA gi maikeidigi nauna halakadoriba asi China amasung Iran hariba country ani makasibu amukta da target tawnabagi damakta yamna chawba khongthangni hauji US President Donald Trump asi lakadoriba tha asida China gi oiba khongsat amakak leiribani hariba khongsat adugi mangjaunana Taiwan hariba country asida USA gi maikeidigi $40 million rongi oigidaba khusu khulai amasung nongmai maruna chingba kaya ama hauji mateng bangba haukrabani China gi victory state parade amasung ASEO gi oiba summit aduda Russia China amasung North Korea India na chingba country kaya sing asi punsinduna western dominance asibu challenge tawnaba US hegemony asibu challenge tawnaba gi damakta lokotkiba khongtang sing adugi pakum tamna hauji USA gi maikeidigi piba haurakli maikei khudingmaktagi China hariba country asibu koisinduna akanba pressure pinabagi damakta honaba leptri
ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯇꯥꯏꯋꯥꯟꯒꯤ ꯑꯣꯏꯕ ꯂꯨꯆꯤꯡꯕꯁꯤꯡ ꯌꯨꯑꯦꯁꯀꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯃ ꯂꯥꯛꯅꯕꯒꯤꯗꯃꯛ ꯊꯣꯟꯅꯕ ꯃꯇꯝꯗ ꯌꯨꯑꯦꯁꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕ꯭ꯂꯣꯛ ꯇꯧꯖꯈꯤꯕ ꯇꯥꯔꯒꯁꯨ ꯑꯔꯣꯟꯕ ꯃꯤꯇꯤꯡ ꯑꯃ ꯑꯂꯥꯁꯀꯥ ꯍꯥꯏꯔꯤꯕ ꯌꯨꯑꯦꯁꯑꯦꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯥꯡꯊꯣꯛꯇꯨꯅ ꯆꯩꯅꯥꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯇꯦꯟꯁꯟ ꯑꯁꯤꯕꯨ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯌꯨꯑꯦꯁ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯁꯨꯡ ꯇꯥꯏꯋꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯈꯟꯅꯈꯤꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯁꯨ ꯂꯩꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯌꯨꯑꯦꯁꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯖꯄꯥꯟꯗ ꯇꯥꯏꯐꯨꯟ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯃꯨꯛ ꯇꯥꯏꯋꯥꯟ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤꯗ $40 ꯃꯤꯂꯤꯌꯟ ꯔꯣꯝꯒꯤ ꯑꯣꯏꯕ ꯆꯩꯅꯥꯕꯨ ꯊꯦꯡꯅꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯄꯤꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃ ꯂꯥꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯑꯐꯒꯥꯅꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯂꯪꯊꯣꯛꯇꯨꯅ ꯆꯠꯂꯨꯔꯕ ꯑꯗꯨ ꯅꯍꯧꯅꯅ ꯍꯜꯂꯛꯇꯨꯅ ꯆꯩꯅꯥꯕꯨ ꯌꯦꯡꯁꯤꯟꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯃꯨꯛ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯌꯨꯑꯦꯁꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯩꯅꯥ ꯑꯁꯤ ꯀꯟꯇꯦꯟ ꯇꯧꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯕ ꯄꯣꯂꯤꯇꯤꯛꯁ ꯑꯁꯤꯗ ꯌꯨꯑꯦꯁꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯆꯥꯎꯕ ꯑꯑꯣꯟꯕ ꯈꯔ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯎꯕ ꯐꯪꯒꯗꯧꯔꯤ꯫ ꯄꯥꯀꯤꯁꯇꯥꯟ ꯑꯃꯁꯨꯡ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯒꯤ ꯑꯣꯏꯅ ꯁꯥꯏꯟ ꯇꯧꯈꯤꯕ ꯗꯤꯐꯦꯟꯁ ꯄꯦꯛ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯕ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯕ ꯄꯣꯂꯤꯇꯤꯛꯁ ꯑꯁꯤꯗ ꯑꯑꯣꯟꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯣꯔꯛꯀꯗꯧꯔꯤ꯫ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯉꯁꯤꯗꯤ ꯄꯥꯀꯤꯁꯇꯥꯟꯒ ꯁꯥꯏꯟ ꯇꯧꯅꯈꯤꯕ ꯗꯤꯜ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯂꯩꯔꯒꯅꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯑꯃ ꯗꯦꯕꯂꯞ ꯇꯧꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯌꯥꯝꯅ ꯌꯥꯡꯈꯠꯇꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯈꯨꯠꯂꯥꯏ ꯑꯃ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯍꯣꯠꯅꯔꯛꯀꯗꯧꯔꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯁꯤꯌꯥ, ꯋꯦꯁ ꯑꯦꯁꯤꯌꯥ ꯅꯠꯇ꯭ꯔꯒꯅ ꯃꯤꯗꯜ ꯏꯁ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛꯁꯤꯡ ꯑꯁꯤꯗ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯈꯛꯇ ꯅꯠꯇꯅ ꯉꯁꯤꯗꯤ ꯏꯔꯥꯟ ꯑꯃꯁꯨꯡ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯁꯨ ꯂꯥꯟꯖꯥꯎ ꯑꯃ ꯊꯣꯔꯛꯇꯨꯅ ꯌꯥꯝꯅ ꯆꯥꯎꯕ ꯃꯐꯝ ꯁ꯭ꯋꯥꯏꯁꯤꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯒꯤ ꯑꯣꯏꯕ ꯂꯝꯖꯦꯟ ꯑꯁꯤ ꯎꯔꯛꯄ ꯐꯪꯕ ꯌꯥꯅ ꯂꯩꯔꯦ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯁꯥꯎꯗꯤ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯁꯥꯏꯟ ꯇꯧꯅꯈꯤꯕ ꯗꯤꯐꯦꯟꯁꯀꯤ ꯑꯣꯏꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯗꯨꯗ ꯁꯥꯎꯗꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛꯇ ꯄꯥꯀꯤꯁꯇꯥꯟꯅ ꯗꯦꯕꯂꯞ ꯇꯧꯔꯤꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯃꯌꯦꯛ ꯁꯦꯡꯅ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯑꯝꯕ꯭ꯔꯦꯂꯥ ꯑꯃ ꯂꯩꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯌꯨꯝꯊꯪꯅꯔꯤꯕ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯁꯥꯏꯟ ꯇꯧꯅꯈ꯭ꯔꯤꯕ ꯗꯤꯐꯦꯟꯁ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯕ ꯆꯦꯂꯦꯟꯖ ꯑꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯨꯔꯛꯀꯗꯧꯔꯤ꯫ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯏꯟꯗꯤꯌꯥꯒ ꯑꯗꯨꯃꯛ ꯃꯔꯤ ꯆꯠꯄ ꯑꯔꯕ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯑꯁꯤꯒꯨꯝꯂꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃ ꯁꯥꯏꯟ ꯇꯧꯈꯤꯕ ꯑꯁꯤꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯕ ꯀꯟꯐ꯭ꯂꯤꯛ ꯂꯥꯛꯄ ꯃꯇꯝꯗ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯥꯎꯗꯕ ꯌꯥꯗꯕꯗꯒꯤ ꯌꯥꯎꯁꯤꯜꯂꯛꯇꯨꯅ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯔꯤ ꯑꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯥꯏꯒꯗꯧꯔꯕꯅꯤ꯫ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯕ ꯀꯟꯐ꯭ꯂꯤꯛꯇꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯣꯛꯀꯗꯕ ꯑꯗꯨꯃꯛ ꯂꯩꯔꯕ ꯋꯥꯐꯝ ꯑꯃꯅꯤ꯫ ꯃꯗꯨꯒꯨꯝꯂꯕ ꯀꯟꯐ꯭ꯂꯤꯛ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯁꯥꯏꯟ ꯇꯧꯅꯈ꯭ꯔꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯄ ꯑꯃꯁꯨꯡ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯌꯨꯑꯦꯁꯀꯤꯁꯨ ꯑꯗꯨꯃꯛ ꯑꯆꯦꯠꯄ ꯃꯔꯤ ꯂꯩꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯕꯅ ꯌꯨꯑꯦꯁ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯋꯦꯁꯇꯔꯟ ꯀꯟꯇ꯭ꯔꯤꯁꯤꯡꯗꯒꯤ ꯂꯩꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟꯗ ꯍꯦꯟꯅ ꯃꯇꯦꯡ ꯇꯧꯁꯤꯟꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯃꯊꯛꯇ ꯌꯥꯝꯅ ꯆꯥꯎꯕ ꯄ꯭ꯔꯦꯁꯔ ꯑꯃ ꯑꯣꯏꯔꯛꯄꯒꯤ ꯃꯔꯝ ꯑꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯗꯤꯐꯦꯟꯁ ꯄꯦꯛ ꯑꯃ ꯁꯥꯏꯟ ꯇꯧꯈꯤꯕ ꯑꯁꯤꯗ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯃꯐꯝꯗ ꯊꯣꯛꯄ ꯀꯟꯐ꯭ꯂꯤꯛꯁꯤꯡꯗꯁꯨ ꯑꯗꯨꯃꯛ ꯑꯣꯕꯖꯥꯔꯕ ꯇꯧꯗꯨꯅ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯑꯣꯏꯕ ꯁ꯭ꯇꯦꯟꯁ ꯑꯃꯗ ꯅꯟ ꯑꯦꯂꯥꯏꯟ ꯑꯣꯏꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯈꯣꯡꯊꯥꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯂꯨꯁꯤꯜꯂꯛꯂꯤꯕ ꯑꯁꯤ ꯁꯥꯏꯟ ꯇꯧꯅꯈ꯭ꯔꯤꯕ ꯗꯤꯐꯦꯟꯁꯀꯤ ꯑꯣꯏꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯕ ꯔꯨꯜꯁ ꯀꯌꯥ ꯑꯃ ꯌꯥꯎꯕ ꯃꯗꯨꯒꯤ ꯑꯣꯏꯕ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯗꯨꯗ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟꯒꯤꯗꯃꯛꯇ ꯂꯦꯞꯇꯕ ꯌꯥꯗꯕꯒꯤ ꯐꯤꯕꯝꯗ ꯑꯗꯨꯃꯛ ꯂꯩꯕꯅꯤꯅ ꯏꯟꯗꯤꯌꯥꯒ ꯀꯟꯐ꯭ꯂꯤꯛ ꯂꯥꯛꯄ ꯃꯇꯝꯗ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀ ꯅꯛꯅ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯒꯜꯐ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯄꯥꯀꯤꯁꯇꯥꯟꯒꯤꯗꯃꯛꯇ ꯂꯦꯞꯇꯨꯅ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯊꯥꯗꯨꯅ ꯏꯟꯗꯤꯌꯥꯒ ꯂꯥꯟ ꯊꯦꯡꯅꯕ ꯇꯥꯔꯛꯂꯒꯗꯤ ꯃꯗꯨꯒꯨꯝꯂꯕ ꯃꯇꯝ ꯑꯗꯨꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯜꯇꯔꯅꯦꯇꯤꯚ ꯑꯃ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯃꯗꯨꯒꯨꯝꯂꯕ ꯃꯥꯟꯅꯕ ꯃꯑꯣꯡꯒꯤ ꯑꯣꯏꯕ ꯗꯤꯐꯦꯟꯁ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃ ꯁꯥꯏꯟ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯀꯤꯕ ꯑꯁꯤꯅꯤ꯫ ꯃꯗꯨꯒꯨꯝꯂꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯗꯨ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯄꯥꯛ ꯍꯦꯛ ꯇꯧꯒꯗꯕꯗꯤ ꯅꯠꯇꯦ, ꯇꯧꯕꯇꯕꯨ ꯃꯗꯨꯒꯨꯝꯂꯕ ꯁ꯭ꯇꯦꯖ ꯑꯗꯨ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯛꯁ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯑꯣꯟꯕ ꯑꯃ ꯂꯥꯛꯇꯨꯅ ꯂꯥꯟꯐꯝ ꯈꯛꯇꯃꯛ ꯑꯗꯨꯃꯛ ꯑꯣꯏꯗꯨꯅ ꯂꯩꯒꯅꯤ꯫ ꯃꯔꯝꯗꯤ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯅꯣꯡꯃ ꯀꯥꯡꯗꯤ ꯀꯟꯇ꯭ꯔꯤ ꯑꯃꯒꯃꯨꯛ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯟꯐꯝꯁꯤꯡ ꯊꯦꯡꯅꯗꯨꯅ ꯂꯩꯕ ꯀꯟꯇ꯭ꯔꯤ ꯑꯃꯅꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯀꯟꯇ꯭ꯔꯤ ꯑꯃꯒ ꯏꯟꯗꯤꯌꯥꯒ ꯗꯤꯐꯦꯟꯁ ꯄꯦꯛ ꯁꯥꯏꯟ ꯇꯧꯗꯨꯅ ꯑꯃꯗ ꯑꯦꯇꯦꯛ ꯇꯧꯕꯗ ꯑꯃꯗ ꯇꯧꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯟ ꯑꯁꯤ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥꯁꯨ ꯏꯖꯔꯦꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯥꯟꯐꯝꯁꯤꯡ ꯑꯁꯤꯗ ꯑꯗꯨꯃꯛ ꯌꯥꯎꯁꯤꯟꯗꯨꯅ ꯂꯩꯍꯧꯔꯤꯕ ꯒꯜꯐ ꯅꯠꯇ꯭ꯔꯒꯅ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯏꯖꯔꯦꯜ ꯂꯥꯟꯐꯝꯗ ꯌꯥꯎꯁꯤꯟꯗꯨꯅ ꯌꯥꯝꯅ ꯆꯥꯎꯕ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯃ ꯊꯣꯔꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯑꯗꯨ ꯂꯩꯔꯤꯕꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯈ꯭ꯔꯒ ꯍꯧꯖꯤꯛ ꯍꯦꯟꯅ ꯂꯨꯔꯛꯂꯤꯕ ꯑꯁꯤꯅ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯁꯥꯎꯗꯤꯒ ꯄꯦꯛ ꯇꯧꯈꯤꯕ ꯗꯤꯐꯦꯟꯁ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯗꯨꯗ
ꯂꯦꯝꯍꯧꯔꯤꯕ ꯑꯔꯕꯀꯤ ꯑꯣꯏꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗꯁꯨ ꯁꯥꯎꯗꯤꯗ ꯄꯤꯔꯤꯕ ꯑꯁꯤꯒꯨꯝꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯑꯝꯕ꯭ꯔꯦꯂꯥ ꯄꯤꯒꯅꯤ, ꯗꯤꯐꯦꯟꯁ ꯗꯤꯜ ꯁꯥꯏꯟ ꯇꯧꯕ ꯌꯥꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯈꯛ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯑꯔꯕ ꯀꯟꯇ꯭ꯔꯤ ꯈꯛꯇꯃꯛ ꯍꯥꯏꯔꯒ ꯏꯁꯂꯥꯃꯤꯛ ꯀꯟꯇ꯭ꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯌꯥꯎꯈꯤꯗꯦ꯫ ꯍꯧꯖꯤꯛ ꯃꯦꯞꯇ ꯎꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯔꯕ ꯀꯟꯇ꯭ꯔꯤ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯁꯤ꯫ ꯃꯁꯤꯗ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ, UAE, ꯀꯇꯔꯅꯆꯤꯡꯕ ꯏꯚꯟ ꯏꯖꯤꯞꯇꯒꯤ ꯍꯧꯔꯒ ꯑꯐ꯭ꯔꯤꯀꯥꯒꯤ ꯑꯣꯏꯕ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃ ꯌꯥꯎꯔꯤꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯃꯁꯤꯒꯤ ꯃꯦꯞ ꯑꯁꯤꯗ ꯎꯕ ꯐꯪꯗ꯭ꯔꯤꯕ ꯑꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯁꯂꯥꯃꯤꯛ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯄꯥꯡꯒꯜ ꯀꯟꯕ ꯔꯥꯏꯖꯤꯡ ꯄꯥꯋꯔ ꯑꯃ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯌꯥꯎꯗ꯭ꯔꯤꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯥꯎꯗꯤꯒ ꯅꯛꯁꯤꯟꯅꯔꯒ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯀꯥꯎꯊꯣꯛꯇꯨꯅ ꯊꯝꯂꯝꯂꯤꯕ ꯑꯁꯤꯒꯤ ꯐꯤꯚꯝ ꯑꯁꯤꯅ ꯋꯦꯁꯇꯔꯟ ꯑꯦꯁꯤꯌꯥ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯁꯂꯥꯃꯤꯛ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯑꯃꯁꯨꯡ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯑꯥꯔꯁꯦꯅꯦꯜꯁꯤꯡ ꯑꯁꯤ ꯂꯩꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕ ꯂꯝꯖꯦꯟ ꯑꯁꯤ ꯈꯪꯌꯥꯡ ꯌꯥꯡꯈꯠꯂꯛꯇꯨꯅ ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯀꯝꯄꯤꯇꯤꯁꯟ ꯑꯆꯧꯕ ꯑꯃ ꯂꯥꯛꯄꯒꯤ ꯐꯤꯚꯝꯗ ꯂꯩꯕ ꯌꯥꯔꯦ꯫ ꯁꯥꯎꯠ ꯑꯃꯁꯨꯡ ꯋꯦꯁꯇꯔꯟ ꯊꯪꯕ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯏꯁꯂꯥꯃꯤꯛ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯔꯕ ꯏꯁꯂꯥꯃꯤꯛ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯕꯨ ꯔꯨꯜ ꯇꯧꯅꯕꯒꯤꯗꯃꯛꯇ, ꯃꯈꯣꯏꯕꯨ ꯗꯣꯃꯤꯅꯦꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯤꯕ ꯄꯥꯋꯔꯒꯤ ꯑꯣꯏꯕ ꯂꯝꯖꯦꯟ ꯑꯁꯤꯗ ꯏꯔꯥꯟ ꯑꯃꯁꯨꯡ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯂꯝꯖꯦꯟ ꯑꯁꯤ ꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯊꯅꯤꯛ ꯗꯤꯐꯦꯟꯁ, ꯑꯃꯅ ꯁꯤꯌꯥ ꯃꯨꯁꯂꯤꯝ ꯑꯃꯅ ꯁꯨꯅꯤ ꯃꯨꯁꯂꯤꯝꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯎꯕ ꯐꯪꯂꯦ꯫ ꯏꯔꯥꯟ ꯑꯃꯁꯨꯡ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯕ ꯃꯨꯛꯅꯕ ꯑꯃꯁꯨꯡ ꯄ꯭ꯔꯣꯛꯁꯤꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝꯁꯤꯡꯁꯨ ꯑꯩꯈꯣꯏꯅ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯗ ꯑꯗꯨꯃꯛ ꯊꯦꯡꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯋꯦꯁꯇꯔꯟ ꯕ꯭ꯂꯣꯛꯀ ꯈꯔ ꯅꯛꯁꯤꯟꯕ, ꯌꯨꯑꯦꯁꯀꯤ ꯑꯆꯦꯠꯄ ꯑꯦꯂꯥꯏ ꯑꯣꯏꯅ ꯌꯨꯑꯦꯁꯀ ꯃꯇꯦꯡ ꯇꯧꯗꯨꯅ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯅꯝꯊꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯃꯈꯛꯅꯤ꯫ ꯑꯗꯨꯒ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯋꯦꯁꯇꯔꯟ ꯕ꯭ꯂꯣꯛꯇ ꯂꯩꯔꯤꯕ USAꯕꯨ ꯐꯣꯡꯅ ꯁꯤꯡꯅꯗꯨꯅ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯗꯣꯃꯤꯅꯦꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯃꯅꯤ꯫ ꯉꯁꯤ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯑꯃ ꯗꯦꯚꯂꯞ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯊꯤꯡꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ US, ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯈꯛꯇꯃꯛ ꯑꯗꯨꯃꯛ ꯑꯣꯏꯔꯝꯒꯅꯤ꯫ ꯇꯧꯕꯇꯕꯨ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯉꯁꯤ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯑꯃ ꯗꯦꯚꯂꯞ ꯇꯧꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯕꯨ ꯃꯥꯏ ꯄꯥꯛꯇꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯃꯅꯤ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯀꯥꯎꯗꯕ ꯐꯩ꯫ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯀꯩꯗꯧꯅꯨꯡꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯑꯃ ꯂꯩꯍꯟꯅꯤꯡꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯂꯩꯈꯤꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯗꯣꯃꯤꯅꯦꯟꯁ ꯑꯁꯤ ꯍꯟꯊꯗꯨꯅ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯑꯔꯕ ꯑꯃꯁꯨꯡ ꯏꯁꯂꯥꯃꯤꯛ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯂꯨꯆꯤꯡꯕ ꯑꯁꯤ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯑꯣꯏꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯀꯤꯕ ꯑꯗꯨ, ꯏꯟꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ꯫ ꯃꯃꯥꯡꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡꯗ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯍꯟꯒꯠꯇꯨꯅ ꯌꯦꯡꯕ ꯌꯥꯏ ꯃꯗꯨꯗꯤ ꯏꯔꯥꯟ ꯅꯠꯇ꯭ꯔꯒꯅ ꯑꯐꯒꯥꯅꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ USꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯣꯄꯔꯦꯁꯟ ꯑꯃ ꯆꯠꯊꯅꯤꯡꯕ ꯇꯥꯔꯒꯗꯤ ꯑꯔꯕꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯁꯂꯥꯃꯤꯛ ꯀꯟꯇ꯭ꯔꯤꯁꯤꯡ, ꯃꯔꯨꯑꯣꯏꯅ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯕꯦꯁ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯇꯦꯡꯁꯤꯡ ꯑꯗꯨ ꯂꯧꯗꯨꯅ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨꯃꯛ ꯆꯠꯊꯈꯤꯕꯅꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯃꯨꯛꯅꯕ ꯀꯌꯥꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯅꯤ ꯍꯧꯖꯤꯛ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯗꯤꯐꯦꯟꯁ ꯄꯦꯛ ꯑꯃ ꯁꯥꯏꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯉꯁꯤꯗꯤ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯁꯨ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯕꯒꯨꯝꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟꯒꯤ ꯑꯣꯏꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯑꯝꯕ꯭ꯔꯦꯂꯥ ꯑꯃ ꯐꯪꯂꯕꯅꯤ꯫ ꯃꯁꯤꯗꯁꯨ ꯑꯃꯨꯛ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯒꯨꯝꯕ USAꯒ ꯃꯔꯤ ꯆꯠꯄ ꯑꯔꯕꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯁꯂꯥꯃꯤꯛ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗꯗꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯑꯝꯕ꯭ꯔꯦꯂꯥ ꯑꯁꯤ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯒ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯈꯛꯇꯃꯛ ꯀꯥꯎꯊꯣꯛꯄꯤꯔꯝꯕ ꯑꯁꯤꯗ ꯍꯧꯖꯤꯛ ꯏꯔꯥꯟꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯂꯨꯕ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯃꯥꯡꯗꯁꯨ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ ꯑꯃꯁꯨꯡ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯕ ꯀꯟꯐ꯭ꯂꯤꯛꯇ ꯄ꯭ꯔꯣꯛꯁꯤ ꯋꯥꯔꯐꯦꯌꯔꯗ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯦꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯍꯣꯇꯤꯁ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝꯁꯤꯡ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯎꯕ ꯐꯪꯈ꯭ꯔꯦ꯫ ꯃꯗꯨꯒꯨꯝꯂꯕ ꯀꯟꯐ꯭ꯂꯤꯛ ꯑꯗꯨ ꯊꯣꯛꯄ ꯃꯇꯝꯗ ꯌꯦꯃꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯥꯎꯗꯤꯅ ꯕꯦꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯌꯦꯃꯟꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛꯇ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯃꯇꯦꯡ ꯇꯧꯕ ꯑꯃꯁꯨꯡ ꯍꯣꯇꯤꯁꯀꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯆꯠꯊꯕ ꯃꯇꯝꯗ ꯁꯥꯎꯗꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯦꯡꯁꯤꯡ ꯇꯧꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡ ꯂꯩꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯄꯥꯈꯨꯝ ꯑꯣꯏꯅ ꯑꯃꯨꯛ ꯏꯔꯥꯟꯅ ꯕꯦꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯍꯨꯇꯤꯁ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯥꯎꯗꯤꯒꯤ ꯑꯣꯏꯕ ꯃꯐꯝ ꯀꯌꯥ ꯑꯃꯗ, ꯁꯥꯎꯗꯤꯒꯤ ꯇꯦꯔꯤꯇꯣꯔꯤ ꯀꯌꯥ ꯑꯃꯗ ꯔꯣꯀꯦꯠꯅꯆꯤꯡꯕ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯕꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝꯁꯤꯡ ꯎꯈ꯭ꯔꯦ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯕ ꯗꯤꯐꯦꯟꯁ ꯄꯦꯛ ꯑꯃ ꯁꯥꯏꯟ ꯇꯧꯈ꯭ꯔꯕꯅꯤꯅ ꯃꯗꯨꯒꯨꯝꯂꯕ ꯂꯥꯟꯐꯝ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯒꯤꯗꯃꯛꯇ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤꯁꯤꯡ ꯂꯥꯛꯇꯨꯅ ꯍꯨꯇꯤꯁ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯒ ꯑꯃꯨꯛ ꯂꯥꯟ ꯊꯦꯡꯅꯒꯗꯧꯔꯤꯕꯅꯤ꯫ ꯃꯗꯨꯒꯨꯝꯂꯕ ꯃꯇꯝ ꯑꯗꯨ ꯂꯥꯛꯄꯗꯗꯤ ꯐꯤꯚꯝꯁꯤ ꯍꯦꯟꯅ ꯂꯨꯁꯤꯜꯂꯛꯀꯗꯧꯔꯤꯕ ꯃꯇꯥꯡ ꯑꯁꯤꯗ ꯏꯔꯥꯟꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯂꯨꯁꯤꯜꯂꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯅ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯑꯉꯝ తాꯅꯕꯒꯤ ꯑꯣꯏꯕ, ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯇꯥꯅꯕꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ USꯀ ꯃꯔꯤ ꯆꯠꯄ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯇꯦꯡꯗꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯑꯣꯏꯕ ꯑꯝꯕ꯭ꯔꯦꯂꯥ ꯑꯃ ꯐꯪꯈ꯭ꯔꯕꯅꯤꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯑꯃ ꯗꯦꯚꯂꯞ ꯇꯧꯍꯧꯗꯕ ꯇꯥꯔꯒꯗꯤ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯔꯤꯂꯤꯚꯦꯟꯁ ꯑꯁꯤ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯏꯁꯂꯥꯃꯤꯛ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯡꯁꯤꯜꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯃꯗ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ
US ꯑꯃꯁꯨꯡ Israel ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤꯗꯃꯛꯇ ꯌꯦꯡꯗꯨꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯑꯃ ꯗꯦꯕꯂꯞ ꯇꯧꯔꯝꯕ ꯑꯗꯨ ꯉꯁꯤꯗꯤ ꯁꯥꯎꯗꯤ ꯍꯥꯏꯔꯤꯕ ꯏꯁꯂꯥꯃꯤꯛ ꯀꯟꯇ꯭ꯔꯤ ꯃꯍꯥꯛꯀꯤ ꯌꯥꯝꯅ ꯆꯥꯎꯕ ꯔꯥꯏꯕꯜ ꯑꯁꯤꯕꯨꯁꯨ ꯆꯦꯂꯦꯟꯖ ꯇꯧꯗꯨꯅ ꯃꯍꯥꯛꯄꯨ ꯗꯣꯃꯤꯅꯦꯠ ꯇꯧꯅꯕꯒꯤ ꯑꯣꯏꯕ ꯂꯝꯖꯦꯟ ꯑꯃꯁꯨ ꯌꯥꯎꯁꯤꯜꯂꯛꯂꯕꯅꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯏꯔꯥꯟꯒꯤ ꯑꯣꯏꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯗꯦꯕꯂꯞ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯝꯖꯦꯟ ꯑꯁꯤ ꯌꯥꯝꯅ ꯌꯥꯡꯈꯠꯂꯛꯄꯒꯤ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯤꯕ ꯐꯣꯡꯗꯣꯛꯅꯔꯤꯕ ꯑꯁꯤꯅ ꯍꯧꯖꯤꯛ ꯋꯦꯁ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯕ ꯑꯔꯕꯀꯤ ꯑꯣꯏꯕ ꯔꯤꯖꯟ ꯑꯁꯤꯗ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯗꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯒꯤ ꯑꯣꯏꯕ ꯊꯣꯏꯗꯣꯛꯄ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯀꯥ ꯍꯦꯟꯕ ꯂꯝꯖꯦꯜ ꯂꯩꯔꯝꯗꯦ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯄꯥꯀꯤꯁꯇꯥꯟ ꯑꯃꯁꯨꯡ ꯁꯥꯎꯗꯤꯒꯤ ꯑꯣꯏꯅ ꯁꯥꯏꯟ ꯇꯧꯈ꯭ꯔꯤꯕ ꯄꯦꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯟꯇ꯭ꯔꯤ ꯑꯃꯗ ꯂꯩꯕ ꯍꯧꯈ꯭ꯔꯕꯅꯤꯅ ꯂꯦꯝꯍꯧꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯏꯟꯐꯦꯔꯤꯇꯤꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯥꯛꯇꯨꯅ ꯃꯁꯤꯒꯤ ꯑꯣꯏꯕ ꯂꯝꯖꯦꯟ ꯑꯁꯤ ꯌꯥꯎꯁꯤꯜꯂꯛꯇꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟꯒꯤ ꯑꯣꯏꯕ ꯂꯝꯖꯦꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯟꯐ꯭ꯂꯤꯛꯇꯅ ꯊꯜꯂꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯀꯤꯕ ꯑꯗꯨꯅꯤ ꯍꯟꯗꯛꯀꯤ ꯆꯍꯤ 2025 ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯑꯣꯟꯕ ꯀꯌꯥ ꯑꯃ ꯂꯥꯛꯈ꯭ꯔꯦ ꯒ꯭ꯂꯣꯕal ꯄꯣꯂꯤꯇꯤꯛꯁꯇꯒꯤ ꯍꯧꯔꯒ ꯑꯅꯧꯕ ꯋꯥꯔꯜ ꯑꯣꯔꯗꯔ ꯀꯌꯥ ꯑꯃ ꯎꯔꯛꯄꯒꯤ ꯑꯣꯏꯕ ꯃꯑꯣꯡꯁꯤꯡ ꯍꯧꯖꯤꯛ ꯂꯦꯞꯄ ꯂꯩꯇꯅ ꯊꯣꯔꯛꯂꯤ ꯃꯇꯝ ꯑꯃꯗ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯂꯥꯏꯔꯝꯕ ꯄꯣꯂꯤꯁꯤ ꯀꯌా ꯑꯃ ꯉꯁꯤ ꯊꯨꯞꯆꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯗꯨꯒꯤ ꯇꯥꯏꯌꯣꯟꯅꯕꯗ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯁꯠ ꯑꯥꯏꯗꯤꯌꯣꯂꯣꯖꯤꯗ ꯆꯠꯂꯤꯕꯅꯤ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯃꯇꯝ ꯑꯃꯗ USꯗ ꯇꯧꯔꯝꯕ ꯑꯗꯨꯒꯨꯝꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯌꯥꯝꯅ ꯀꯟꯅ ꯇꯧꯈꯠꯂꯛꯂꯤ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠ ꯑꯣꯐ ꯑꯃꯦꯔꯤꯀꯥꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯇ꯭ꯔꯝꯞ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯧꯅ ꯄꯨꯔꯛꯄ ꯔꯨꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ USAꯗ ꯍꯧꯖꯤꯛ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯏꯔꯤꯕ H-1B ꯚꯤꯖꯥ ꯑꯁꯤ ꯄꯥꯏꯕꯒꯤꯗꯃꯛꯇ USAꯒꯤ ꯂꯩꯉꯥꯛ ꯇꯦꯛꯁ ꯑꯣꯏꯅ $100,000 ꯊꯤꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯔꯨꯜ ꯑꯃꯃꯨꯛ ꯄꯨꯊꯣꯔꯛꯈ꯭ꯔꯦ USAꯒꯤ ꯃꯥꯏꯀꯩꯗꯒꯤ H-1B ꯚꯤꯖꯥ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯇꯦꯛꯁꯁꯤꯡ ꯊꯝꯖꯤꯜꯂꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡ ꯈꯔꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯪꯒꯗꯧꯔꯤ ꯉꯁꯤ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠ ꯑꯣꯐ ꯑꯃꯦꯔꯤꯀꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯁꯨꯄꯔ ꯄꯋꯥꯔ ꯑꯣꯏꯅ ꯂꯩꯗꯨꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯑꯣꯏꯕ ꯍꯤꯔꯝꯗ ꯑꯣꯏꯒꯦꯔꯥ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯑꯣꯏꯕ ꯂꯝꯕꯤꯗꯕꯨ ꯑꯣꯏꯒꯦꯔꯥ ꯁꯥꯏꯟꯁ ꯑꯃꯁꯨꯡ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯑꯣꯏꯕ ꯂꯝꯕꯤꯗꯕꯨ ꯑꯣꯏꯒꯦꯔꯥ ꯃꯥꯡꯖꯤꯜ ꯁꯥꯅ ꯑꯗꯨꯃꯛ ꯆꯠꯂꯤꯕ ꯑꯁꯤꯗ USAꯒꯤ H-1B ꯍꯥꯏꯔꯤꯕ ꯚꯤꯖꯥ ꯑꯁꯤꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯔꯣꯜꯁꯤꯡ ꯂꯩ ꯍꯥꯏꯗꯨꯅ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯈ꯭ꯔꯤꯕꯅꯤ USAꯒꯤ H-1B ꯚꯤꯖꯥ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯂꯧꯁꯤꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯀꯌꯥꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯃꯁꯥꯒꯤ ꯑꯣꯏꯕ ꯇꯦꯂꯦꯟ ꯂꯩꯕ ꯍꯤꯔꯝ ꯑꯃꯗ ꯅꯠꯇ꯭ꯔꯒꯅ ꯑꯃꯗ ꯑꯦꯛꯁꯄꯔꯠ ꯑꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯄꯤꯗꯨꯅ USAꯗ ꯊꯕꯛ ꯇꯧꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯄꯤꯕꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯕꯨꯅꯤ ꯃꯁꯤꯗ ꯇꯧꯔꯤꯕ ꯑꯁꯤ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯥꯛꯀꯗꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯑꯣꯏꯅꯁꯨ ꯄꯨꯟꯅ ꯀꯥꯟꯅꯕꯤꯅꯕꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯑꯗꯨꯅꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯄꯣꯛꯄ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯕ ꯑꯃꯁꯨꯡ ꯃꯁꯥꯒꯤ ꯑꯣꯏꯕ ꯇꯦꯂꯦꯟ ꯂꯩꯗꯨꯅ ꯀꯔꯤꯒꯨꯝꯕ ꯐꯤꯜ ꯑꯃꯗ ꯑꯦꯛꯁꯄꯔꯠ ꯑꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯀꯟꯇ꯭ꯔꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯀꯟꯇ꯭ꯔꯤ ꯑꯗꯨꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯤꯁꯇꯦꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯩꯔꯤꯕ ꯅꯣꯂꯦꯖ ꯑꯗꯨꯒꯤ ꯑꯣꯏꯕ ꯆꯥꯅꯕ ꯊꯕꯛꯁꯤꯡ ꯐꯪꯗꯕ ꯄꯩꯁꯥ ꯐꯪꯗꯕ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯁꯛꯈꯪꯕꯤꯗꯕꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯗꯨ Mahakna ꯍꯩꯖ ꯁꯤꯡꯖꯔꯕꯅꯤꯅ H-1B ꯚꯤꯖꯥ ꯑꯁꯤꯒꯤꯗꯃꯛꯇ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯁꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯁ꯭ꯀꯤꯜ ꯑꯗꯨ ꯄ꯭ꯔꯨꯞ ꯇꯧꯔꯕ ꯃꯇꯨꯡꯗ US ꯃꯥꯔꯀꯦꯠꯇ ꯑꯦꯟꯇꯔ ꯇꯧꯍꯟꯗꯨꯅ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯐꯪꯍꯟꯕ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ USA ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯃꯍꯥꯛꯀꯤ ꯀꯟꯇ꯭ꯔꯤ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯁꯤꯇꯤꯖꯦꯟꯁꯤꯡꯒꯤ ꯃꯔꯛꯇ ꯍꯩꯇꯕ ꯇꯦꯂꯦꯟ ꯑꯃꯈꯛ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗꯒꯤ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯂꯝꯗ ꯊꯕꯛ ꯁꯨꯗꯨꯅ USAꯒꯤ ꯂꯩꯔꯤꯕ ꯏꯀꯣꯅꯣꯃꯤ ꯑꯁꯤꯗ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯕ ꯑꯃꯁꯨꯡ USA ꯍꯥꯏꯔꯤꯕ ꯏꯀꯣꯅꯣꯃꯤ ꯑꯁꯤꯅ ꯃꯃꯥꯡ ꯊꯥꯅ ꯆꯪꯁꯤꯟꯕ ꯃꯇꯝꯗ ꯃꯇꯦꯡ ꯇꯧꯍꯟꯕꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯅꯤ ꯅꯦꯇꯤꯚ ꯑꯃꯦꯔꯤꯀꯥ ꯔꯦꯗ ꯏꯟꯗꯤꯌꯟꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯔꯝꯕ ꯌꯨꯔꯣꯞꯇꯒꯤ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯕꯨ ꯄꯥꯛꯇꯛꯅꯅ ꯍꯥꯠꯇꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯅꯧꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯐꯣꯝ ꯇꯧꯔꯛꯈꯤꯕ USA ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁꯥꯏꯟꯇꯤꯁꯇꯒꯤ ꯍꯧꯔꯒ ꯑꯇꯣꯞꯄ ꯑꯦꯛꯁꯦꯞꯁꯅꯦꯜ ꯑꯣꯏꯕ ꯇꯦꯂꯦꯟꯠꯁꯤꯡ ꯑꯁꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗꯒꯤ USꯒꯤ ꯂꯩꯔꯤꯕ ꯁꯦꯟꯐꯝ ꯀꯦꯄꯤꯇꯦꯂꯤꯁꯀꯤ ꯑꯣꯏꯕ ꯑꯥꯏꯗꯤꯌꯥ ꯑꯁꯤꯅ ꯀꯧꯁꯤꯟꯗꯨꯅ USAꯗ ꯂꯩꯍꯟꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯗꯒꯤ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ USAꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯤꯇꯤꯖꯦꯟꯁꯤꯡ ꯑꯁꯤꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯨꯟꯕꯤꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯄꯦꯟꯗꯕꯒꯤ ꯏꯍꯧ ꯃꯆꯥ ꯑꯃꯁꯨ ꯂꯥꯛꯂꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ H-1B ꯚꯤꯖꯥ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ USAꯗ ꯂꯥꯛꯁꯤꯟꯗꯨꯅ USꯀꯤ ꯁꯤꯇꯤꯖꯦꯟ ꯑꯣꯏꯁꯤꯜꯂꯛꯂꯕ ꯃꯇꯨꯡꯗ ꯗ꯭ꯔꯒꯀꯤ ꯑꯣꯏꯕ ꯏꯁꯨ ꯂꯥꯛꯄ ꯀ꯭ꯔꯥꯏꯝ ꯔꯦꯠ ꯍꯦꯟꯒꯠꯂꯛꯄ ꯋꯥꯐꯝ ꯀꯌꯥꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯇꯝ ꯑꯃꯗ ꯄ꯭ꯔꯣꯇꯦꯛꯇꯔ ꯑꯣꯐ ꯗ ꯐ꯭ꯔꯤ ꯋꯥꯔꯜꯗꯅꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯚꯦꯂ꯭ꯌꯨ ꯑꯃꯁꯨꯡ ꯍ꯭ꯌꯨꯃꯦꯟ ꯚꯦꯂ꯭ꯌꯨ ꯄ꯭ꯔꯣꯃꯣꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯁꯨꯄꯔ ꯄꯋꯥꯔꯅꯤ ꯍꯥꯏꯔꯤꯕ USAꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯔꯦꯟꯗꯒꯤ ꯆꯪꯂꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯊꯣꯛꯄ ꯃꯔꯨꯑꯣꯏꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯑꯁꯤꯕꯨ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯃꯗ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ USAꯒꯤ ꯑꯣꯏꯅ ꯅꯧꯅ ꯂꯥꯛꯂꯤꯕ ꯇ꯭ꯔꯝꯞ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯑꯣꯏꯕ ꯃꯦꯛ ꯑꯃꯦꯔꯤꯀꯥ ꯒ꯭ꯔꯦꯠ ꯑꯒꯦꯟ ꯍꯥꯏꯔꯤꯕ ꯄꯥꯟꯗꯝ ꯑꯁꯤꯗ ꯂꯧꯈꯠꯂꯛꯂꯤꯕ H-1B ꯚꯤꯖꯥꯗ $100,000ꯒꯤ ꯑꯣꯏꯕ ꯇꯦꯛꯁ ꯊꯤꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯅ ꯏꯟꯗꯤꯌꯥꯗ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡ ꯈꯔ ꯂꯥꯛꯀꯗꯧꯔꯤ ꯉꯁꯤꯁꯨ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯏꯟꯗꯤꯌꯥꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯃꯤꯑꯣꯏ ꯀꯌా ꯑꯃ H-1B ꯚꯤꯖꯥ ꯄꯥꯏꯗꯨꯅ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤ ꯆꯥꯎꯔꯕ ꯀꯝꯄꯅꯤ ꯀꯌꯥ ꯑꯃ USꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯝꯄꯅꯤꯁꯤꯡꯒ ꯈꯨꯠꯁꯝꯅꯗꯨꯅ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ
ꯌꯨ.ꯑꯦꯁꯇ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯨꯝꯗ ꯃꯍꯥꯛꯀꯤ ꯂꯥꯛꯂꯤꯕ ꯏꯟꯀꯝ ꯑꯗꯨꯗꯒꯤ ꯊꯥꯔꯛꯄ ꯔꯤꯃꯤꯇꯦꯟꯁꯀꯤ ꯑꯣꯏꯕ ꯄꯩꯁꯥ ꯑꯗꯨꯅ ꯁꯔꯀꯥꯔꯗꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯇꯣꯡꯖꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯆꯩꯊꯦꯡ ꯐꯪꯒꯗꯧꯔꯤꯕ ꯑꯁꯤ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ TCSꯇꯒꯤ ꯍꯧꯔꯒ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯀꯝꯄꯅꯤꯁꯤꯡ ꯑꯁꯤꯅ ꯌꯨ.ꯑꯦꯁꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯝꯄꯅꯤꯒ ꯇꯥꯏꯔꯞ ꯇꯧꯗꯨꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕ ꯑꯁꯤꯗ H-1B ꯚꯤꯖꯥꯒꯤꯗꯃꯛꯇ 90 ꯂꯥꯈ ꯊꯤꯔꯛꯄ ꯍꯥꯏꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯝꯄꯅꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯝ ꯑꯃꯗ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯔꯤꯕ ꯁꯥꯔꯚꯤꯁ ꯑꯗꯨꯒꯤ ꯑꯣꯏꯅ ꯂꯧꯔꯝꯂꯤꯕ ꯄꯩꯁꯥ ꯑꯗꯨꯗ 90 ꯂꯥꯈ ꯑꯗꯨ ꯐꯨꯒꯠꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯊꯕꯛꯀꯤ ꯃꯃꯜ ꯑꯗꯨ ꯇꯥꯡꯈꯠꯂꯛꯇꯕ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯀꯥ ꯍꯦꯟꯅ ꯇꯥꯡꯈꯠꯈꯤꯕ ꯇꯥꯔꯒꯗꯤ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯂꯩꯔꯤꯕ ꯀꯝꯄꯅꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯐꯣꯔꯗ ꯇꯧꯕ ꯉꯝꯗꯕꯒꯤ ꯐꯤꯚꯝ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯌꯧꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯉꯁꯤ ꯌꯨ.ꯑꯦꯁ.ꯑꯦ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯄꯔ ꯅꯦꯁꯅꯦꯂꯤꯖꯝꯒꯤ ꯑꯣꯏꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯑꯃꯦꯔꯤꯀꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯤꯇꯤꯖꯦꯟꯁꯤꯡ ꯑꯁꯤꯕꯨꯗꯤ ꯅꯨꯡꯉꯥꯏꯍꯜꯂꯛꯄꯗꯤ ꯌꯥꯏ, ꯇꯧꯕꯇꯕꯨ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯝ ꯑꯃꯗ ꯐꯣꯡꯗꯣꯛꯂꯝꯕ ꯄ꯭ꯔꯣꯇꯦꯛꯇꯔ ꯑꯣꯐ ꯗ ꯐ꯭ꯔꯤ ꯋꯥꯔꯜꯗ ꯑꯃꯁꯨꯡ ꯍ꯭ꯌꯨꯃꯦꯟ ꯚꯦꯂ꯭ꯌꯨꯕꯨ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯒꯗꯤ ꯍꯧꯖꯤꯛ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯒ ꯌꯥꯝꯅ ꯇꯥꯏꯌꯣꯟꯅꯕ ꯃꯑꯣꯡ ꯑꯃꯗ ꯑꯗꯨꯃꯛ ꯎꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯍꯦꯛ ꯇꯥꯏꯌꯣꯟꯅꯕ ꯊꯧꯗꯣꯛ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯝꯃ꯭ꯌꯨꯅꯤꯖꯝꯗ ꯕꯦꯁ ꯇꯧꯕ ꯁꯦꯟꯇ꯭ꯔꯦꯂꯥꯏꯖ ꯁꯤꯁꯇꯦꯝꯅꯤ, ꯑꯣꯊꯣꯔꯤꯇꯤꯌꯥꯟꯅꯤ ꯍꯥꯏꯔꯤꯕ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯇꯣꯞꯄ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯗ ꯂꯩꯔꯤꯕ ꯇꯦꯂꯦꯟꯠꯁꯤꯡ ꯑꯁꯤꯕꯨ ꯑꯦꯕꯖꯣꯔꯕ ꯇꯧꯅꯕꯒꯤꯗꯃꯛꯇ R ꯚꯤꯖꯥ, G ꯚꯤꯖꯥ ꯑꯃꯁꯨꯡ K ꯚꯤꯖꯥꯅꯆꯤꯡꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯚꯤꯖꯥꯁꯤꯡ ꯅꯧꯅ ꯂꯣꯟꯆ ꯇꯧꯔꯛꯂꯤꯕꯅꯤ꯫ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯒ꯭ꯂꯣꯕal ꯅꯤꯁꯇ ꯌꯥꯝꯅ ꯀꯟꯅ ꯀꯣꯚꯔ ꯇꯧꯅꯈꯤꯕ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯣꯟꯆ ꯇꯧꯈꯤꯕ K ꯚꯤꯖꯥ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤꯅ ꯅꯣꯔꯊ ꯀꯣꯔꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯌꯨ.ꯑꯦꯁ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯋꯦꯁꯇꯔꯟ ꯕ꯭ꯂꯣꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯡꯁꯟ ꯀꯌꯥ ꯑꯃ ꯊꯝꯖꯤꯟꯕꯅ ꯇ꯭ꯔꯦꯗ ꯑꯃꯠꯇ ꯇꯧꯕ ꯉꯝꯗꯕ ꯑꯃꯁꯨꯡ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡ ꯑꯃ ꯐꯪꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯕꯨ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯄꯤꯅꯕꯒꯤꯗꯃꯛꯇ K ꯚꯤꯖꯥꯒꯤ ꯈꯨꯠꯊꯥꯡꯗ ꯅꯣꯔꯊ ꯀꯣꯔꯤꯌꯥꯗꯒꯤ ꯌꯥꯝꯂꯕ ꯁꯤꯟꯃꯤ ꯀꯌꯥ ꯑꯃ ꯂꯥꯛꯇꯨꯅ ꯆꯥꯏꯅꯥꯗ ꯊꯕꯛ ꯁꯨꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯚꯤꯖꯥ ꯑꯗꯨꯕꯨꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯃꯇꯝ ꯑꯃꯗ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯩꯁꯥꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡ, ꯇꯦꯂꯦꯟꯠꯁꯤꯡ ꯑꯦꯇ꯭ꯔꯦꯛ ꯇꯧꯗꯨꯅ ꯊꯕꯛ ꯁꯨꯍꯟꯕꯒꯤ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯦꯂꯦꯟꯠ ꯑꯗꯨ ꯂꯧꯁꯤꯟꯗꯨꯅ ꯌꯨ.ꯑꯦꯁꯀꯤ ꯏꯀꯣꯅꯣꯃꯤꯗ ꯕꯨꯝ ꯇꯧꯍꯟꯕꯒꯨꯝꯅ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯑꯣꯏꯕ ꯁꯨꯐꯝ ꯅꯣꯡꯐꯝ ꯈꯪꯗ꯭ꯔꯕ ꯑꯍꯣꯡꯕ ꯃꯃꯜꯒꯤ ꯑꯣꯏꯕ ꯂꯦꯕꯔꯁꯤꯡ ꯑꯁꯤ ꯆꯥꯏꯅꯥꯗ ꯄꯨꯔꯛꯇꯨꯅ ꯆꯥꯏꯅꯥꯒꯤ ꯑꯣꯏꯕ ꯏꯀꯣꯅꯣꯃꯤ ꯑꯁꯤ ꯕꯤꯜꯗ ꯇꯧꯕꯗ ꯌꯥꯎꯍꯟꯕꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯃꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯍꯧꯖꯤꯛ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ R ꯚꯤꯖꯥ ꯍꯥꯏꯕ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗꯒꯤ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯗ ꯅꯠꯇ꯭ꯔꯒꯅ ꯑꯃꯗ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯂꯧꯁꯤꯟꯕꯒꯤ ꯑꯣꯏꯕ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯑꯣꯐꯔ ꯇꯧꯗꯨꯅ ꯆꯥꯏꯅꯥꯗ ꯊꯕꯛ ꯇꯧꯕ ꯌꯥꯅꯕꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯄꯤꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕ ꯚꯤꯖꯥ ꯑꯁꯤꯁꯨ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯄꯨꯁ ꯇꯧꯗꯨꯅ ꯃꯤꯌꯥꯝꯃꯥꯡꯗ ꯌꯥꯝꯅ ꯀꯟꯅ ꯄꯨꯊꯣꯔꯛꯂꯤꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯌꯨ.ꯑꯦꯁ.ꯑꯦ ꯍꯥꯏꯔꯤꯕ ꯅꯦꯆꯔꯦꯜ ꯑꯦꯂꯥꯏꯅꯤ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯕ ꯃꯔꯤ ꯑꯁꯤ ꯊꯣꯏꯗꯣꯛꯅ ꯐꯒꯠꯄꯒꯤ ꯑꯣꯏꯕ ꯃꯃꯤꯁꯤꯡ ꯇꯥꯕ ꯎꯗ꯭ꯔꯤ꯫ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯠꯁꯝꯅꯗꯨꯅ ꯗꯦꯚꯂꯞ ꯇꯧꯈꯤꯕ ꯏꯔꯥꯟꯗ ꯂꯩꯔꯤꯕ ꯆꯥꯕꯍꯥꯔ ꯍꯥꯏꯔꯤꯕ ꯄꯣꯔꯠ ꯑꯁꯤꯗ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒꯤꯗꯃꯛꯇ ꯁ꯭ꯄꯦꯁꯦꯜ ꯋꯦꯕꯔ ꯑꯃ ꯄꯤꯔꯤꯕ ꯑꯗꯨ ꯍꯧꯖꯤꯛ ꯀꯦꯟꯁꯦꯜ ꯇꯧꯊꯣꯛꯈ꯭ꯔꯦ꯫ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯑꯣꯏꯕ ꯈꯨꯠꯂꯥꯏ ꯑꯃ ꯗꯦꯚꯂꯞ ꯇꯧꯔꯛꯀꯗꯧꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯌꯨ.ꯑꯦꯁ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯋꯦꯁꯇꯔꯟ ꯕ꯭ꯂꯣꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯁꯦꯡꯁꯟ ꯀꯌꯥ ꯑꯃ ꯊꯝꯖꯤꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯁꯦꯡꯁꯟꯁꯤꯡ ꯊꯝꯖꯤꯜꯂꯕ ꯇꯥꯔꯒꯁꯨ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯕꯗ ꯅꯠꯇꯅ ꯌꯨ.ꯑꯦꯁꯀꯤ ꯃꯔꯤ ꯆꯦꯠꯄ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯕꯅ ꯑꯗꯨꯒ ꯆꯥꯕꯍꯥꯔ ꯍꯥꯏꯔꯤꯕ ꯄꯣꯔꯠ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇ꯭ꯔꯦꯗꯀꯤ ꯑꯣꯏꯕ ꯂꯝꯕꯤꯗ ꯈꯛꯇꯃꯛ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯁꯦꯡꯁꯟ ꯊꯝꯖꯕ ꯇꯥꯔꯒꯁꯨ ꯏꯟꯗꯤꯌꯥꯒꯤ ꯆꯥꯕꯍꯥꯔ ꯍꯥꯏꯔꯤꯕ ꯄꯣꯔꯠ ꯑꯁꯤ ꯁꯤꯖꯤꯟꯅꯕꯒꯤ ꯑꯁꯤꯗꯗꯤ ꯌꯨ.ꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯡꯁꯟ ꯊꯝꯗꯗꯨꯅ ꯁ꯭ꯄꯦꯁꯦꯜ ꯋꯦꯕꯔ ꯑꯃ ꯄꯤꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯀꯤꯁꯇꯥꯟꯅ ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯕꯅꯤꯅ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯁꯤꯌꯥ ꯅꯠꯇ꯭ꯔꯒꯅ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯁꯤ ꯆꯠꯈꯤꯅꯕꯒꯤꯗꯃꯛꯇ ꯀꯪꯐꯥꯟꯒꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇꯕ ꯑꯁꯤꯕꯨ ꯕꯥꯏꯄꯥꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯏꯟꯗꯤꯌꯥꯗꯒꯤ ꯆꯥꯕꯍꯥꯔ ꯍꯥꯏꯔꯤꯕ ꯏꯔꯥꯟꯒꯤ ꯄꯣꯔꯠ ꯑꯁꯤꯗ ꯌꯧꯔꯕ ꯃꯇꯨꯡꯗ ꯌꯨꯔꯣꯞ ꯐꯥꯎꯕ ꯌꯧꯈꯤꯕ ꯌꯥꯕꯒꯤ ꯇ꯭ꯔꯦꯗꯀꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯁꯤꯁꯨ ꯉꯁꯤꯗꯤ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕ ꯁꯦꯡꯁꯟ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯄꯤꯔꯝꯂꯤꯕ ꯁ꯭ꯄꯦꯁꯦꯜ ꯋꯦꯕꯔ ꯑꯗꯨꯁꯨ ꯀꯦꯟꯁꯦꯜ ꯇꯧꯈ꯭ꯔꯦ, ꯃꯈꯥ ꯇꯥꯅ ꯆꯠꯅꯔꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯈꯣꯡꯊꯥꯡ ꯑꯃ ꯂꯥꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯇ꯭ꯔꯦꯗꯀꯤ ꯑꯣꯏꯕ ꯇꯣꯛ ꯑꯁꯤ ꯑꯃꯨꯛꯀ ꯍꯟꯅ ꯍꯧꯔꯦ, ꯅꯦꯒꯣꯁꯤꯌꯦꯁꯟ ꯍꯧꯔꯦ ꯍꯥꯏꯖꯕ ꯇꯥꯔꯒꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯇ꯭ꯔꯦꯗ ꯗꯤꯜ ꯑꯃ ꯂꯥꯛꯄꯒꯤ ꯑꯣꯏꯕ ꯑꯣꯏꯊꯣꯛꯄ ꯑꯗꯨꯗꯤ ꯎꯕ ꯐꯪꯗ꯭ꯔꯤ꯫ ꯏꯁ ꯋꯦꯁ ꯅꯣꯔꯊ ꯁꯥꯎꯊ ꯑꯦꯁꯤꯌꯥꯒꯤ ꯂꯩꯔꯤꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯂꯝꯖꯦꯟ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯀꯟꯇ꯭ꯔꯤ ꯈꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯅ ꯑꯃꯅ ꯑꯃꯕꯨ ꯀꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯗ, ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯗꯁꯨ ꯗꯤꯐꯦꯟꯁ ꯄꯦꯛ ꯁꯥꯏꯟ ꯇꯧꯅꯔꯤ, ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯅ ꯈꯨꯠꯂꯥꯏ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯅꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯐꯒꯥꯅꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯄꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯝꯅ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯐꯣꯡꯗꯣꯔꯛꯂꯤ, ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯊꯥꯕ ꯍꯧꯔꯛꯂꯦ꯫ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯑꯥꯏꯁꯣꯂꯦꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯧꯈꯠꯂꯛꯂꯤꯕ ꯂꯥꯟꯂꯣꯡ ꯀꯌꯥꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯥꯏꯅꯥꯒꯤ ꯑꯣꯏꯕ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯁꯥꯡꯅ ꯀꯥꯞꯄ ꯌꯥꯏꯕ ꯍꯥꯏꯄꯔꯁꯣꯅꯤꯛ ꯃꯤꯁꯥꯏꯜ ꯑꯃꯃꯨꯛ ꯄꯨꯊꯣꯔꯛꯇꯨꯅ ꯁꯣ ꯇꯧꯔꯛꯈ꯭ꯔꯦ꯫
ꯃꯇꯥꯡ ꯑꯁꯤꯗ ꯖꯄꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯥꯎꯕ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯂꯝꯖꯦꯟ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯌꯥꯎꯁꯤꯜꯂꯛꯂꯤ꯫ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯄꯔꯁꯣꯅꯤꯛ ꯃꯤꯁꯥꯏꯜ ꯁꯥꯅ ꯀꯥꯞꯄ ꯌꯥꯕ ꯄꯨꯊꯣꯔꯛꯂꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗ ꯖꯄꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯄꯔꯁꯣꯅꯤक ꯃꯤꯁꯥꯏꯜ ꯐꯥꯎꯕ ꯀꯥꯞꯊꯕ ꯉꯝꯕ ꯔꯦꯜꯒꯟ ꯄꯨꯊꯣꯛꯇꯨꯅ ꯑꯃꯨꯛ ꯁꯣ ꯇꯧꯔꯛꯂꯤ꯫ ꯃꯈꯜ ꯃꯊꯦꯜ ꯀꯌꯥꯅꯤ ꯍꯧꯖꯤꯛ ꯅꯧꯅ ꯊꯣꯔꯛꯂꯤꯕ ꯑꯞꯗꯦꯠꯁꯤꯡ ꯑꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯏꯍꯥꯟ ꯍꯥꯟꯕꯁꯤꯗꯤ ꯑꯦꯁꯤꯌꯥꯒꯤ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯔꯤꯕ ꯑꯐꯒꯥꯅꯤꯁꯇꯥꯟ ꯗꯦꯠ ꯑꯣꯐ ꯗ ꯑꯝꯄꯥꯌꯔ ꯍꯥꯏꯅꯔꯤꯕ ꯏꯟꯚꯦꯠ ꯇꯧꯕꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯇꯧꯕ ꯉꯝꯖꯕ ꯇꯥꯔꯒꯁꯨ ꯔꯨꯜ ꯇꯧꯕ ꯉꯝꯗꯕ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯁꯨꯄꯔ ꯄꯋꯥꯔ ꯀꯌꯥ ꯑꯃ ꯃꯥꯏꯊꯤꯗꯨꯅ ꯆꯦꯟꯈ꯭ꯔꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯑꯃꯨꯛꯀ ꯍꯟꯅ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯜꯂꯛꯅꯕꯒꯤꯗꯃꯛꯇ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ꯫ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯩꯅꯥ ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯑꯣꯏꯕ ꯐꯦꯛꯇꯔ ꯑꯁꯤ ꯌꯦꯡꯗꯨꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯑꯃꯨꯛ ꯍꯜꯂꯛꯄꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯕꯒ꯭ꯔꯥꯝ ꯍꯥꯏꯔꯤꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯅꯣꯔꯠ ꯏꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯏꯌꯥꯔꯕꯦꯁ ꯑꯁꯤ ꯈꯛꯇꯃꯛ ꯂꯧꯁꯤꯟꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯌꯨ.ꯑꯦꯁ. ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯌꯨ.ꯀꯦꯒꯤ ꯚꯤꯖꯤꯠꯇ ꯐꯣꯡꯗꯣꯛꯈꯤꯕ ꯕꯒ꯭ꯔꯥꯝ ꯍꯥꯏꯔꯤꯕ ꯏꯌꯥꯔꯕꯦꯁ ꯑꯁꯤ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯋꯥꯅ ꯗꯦꯚꯂꯞ ꯇꯧꯖꯔꯕ ꯃꯇꯨꯡꯗ ꯐ꯭ꯔꯤꯗ ꯇꯥꯍꯟꯗꯨꯅ ꯂꯩꯔꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯧꯁꯤꯟꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯂꯥꯛꯄ ꯃꯇꯝꯗ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯥꯂꯤꯕꯥꯟ ꯂꯩꯉꯥꯛꯅ ꯗꯤꯁꯥꯏꯗ ꯇꯧꯖꯁꯅꯨ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯌꯥꯅꯤꯡꯗꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛ ꯑꯐꯒꯥꯅꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯔꯨꯜ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯇꯥꯂꯤꯕꯥꯟ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇ꯭ꯔꯝꯞꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯀꯩꯗꯧꯅꯨꯡꯗ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯂꯛꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯋꯥꯔꯅꯤꯡ ꯑꯃꯃꯨꯛ ꯄꯤꯔꯛꯂꯤ ꯃꯗꯨꯗꯤ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯂꯤꯕ ꯕꯒ꯭ꯔꯥꯝ ꯏꯌꯥꯔꯕꯦꯁ ꯑꯁꯤ ꯌꯨ.ꯑꯦꯁꯇ ꯁꯤꯟꯅꯗꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯑꯣꯏꯕ ꯀꯣꯟꯁꯤꯀ꯭ꯋꯦꯟꯁꯦꯁ ꯑꯗꯨ ꯌꯥꯝꯅ ꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯗꯨꯅ ꯑꯐꯒꯥꯅꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯃꯤꯂꯤꯇꯔꯤꯂꯤ ꯕꯥꯏ ꯐꯣꯔꯁ ꯂꯧꯁꯤꯟꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯕ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯑꯃꯨꯛ ꯇꯧꯔꯛꯂꯤ꯫ ꯀꯣꯜ ꯋꯥꯔꯒꯤ ꯃꯇꯝꯗ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯝꯒꯠꯂꯝꯕ ꯕꯒ꯭ꯔꯥꯝ ꯍꯥꯏꯔꯤꯕ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯅꯣꯔꯠ ꯏꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯕꯦꯁ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯀꯦꯜꯂꯤ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯑꯃꯗ ꯂꯩꯕꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯑꯃꯅꯁꯨ ꯂꯣꯏꯅꯃꯛ ꯄꯥꯝꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ 2001ꯗ ꯕꯤꯟ ꯂꯥꯗꯦꯟ ꯍꯟ ꯇꯧꯕꯒꯤ ꯑꯣꯏꯅ ꯆꯠꯊꯔꯛꯈꯤꯕ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯂꯧꯁꯤꯜꯂꯝꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯑꯐꯒꯥꯅꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯄꯥꯝꯂꯤꯕ ꯄꯥꯟꯗꯝ ꯑꯗꯨ ꯐꯪꯂꯛꯇꯕꯗꯒꯤ ꯂꯪꯊꯣꯛꯂꯝꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯃꯨꯛ ꯂꯪꯊꯣꯛꯂꯝꯕꯗ ꯉꯥꯏꯔꯤꯕ ꯏꯌꯥꯔꯕꯦꯁ ꯑꯁꯤꯕꯨ ꯂꯧꯁꯤꯟꯒꯅꯤ ꯃꯗꯨꯗꯁꯨ ꯀꯔꯤꯒꯨꯝꯕ ꯌꯥꯔꯛꯇꯕ ꯇꯥꯔꯒꯗꯤ ꯑꯦꯅꯤ ꯃꯤꯟꯁ ꯁꯤꯖꯤꯟꯅꯗꯨꯅ ꯂꯧꯁꯤꯟꯒꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯔꯛꯂꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯁꯤꯌꯥ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯒꯦꯝ ꯄ꯭ꯂꯥꯟ ꯑꯃꯗꯤ ꯆꯠꯊꯒꯗꯧꯔꯦ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯂꯛꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯃꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯕꯨ ꯃꯔꯨꯐꯨꯡꯅ ꯃꯨꯠꯊꯠꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯒꯥꯖꯥꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯕ ꯒ꯭ꯔꯥꯎꯟ ꯑꯣꯄꯔꯦꯁꯟ ꯑꯃ ꯆꯠꯊꯔꯤ꯫ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯍꯦꯟꯗꯣꯛꯇꯨꯅ ꯀꯇꯔꯗ ꯐꯥꯎꯕ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯔꯨꯕꯗꯒꯤ ꯃꯐꯝ ꯑꯗꯨꯋꯥꯏꯒꯤ ꯑꯣꯏꯕ ꯔꯤꯖꯅꯦꯜꯒꯤ ꯑꯣꯏꯕ ꯄꯣꯂꯤꯇꯤꯛꯁ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯑꯑꯣꯟꯕ ꯈꯔ ꯎꯕ ꯐꯪꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯃꯇꯥꯡ ꯑꯁꯤꯗ ꯑꯃꯨꯛ ꯏꯖꯔꯦꯂꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯖꯤꯞ ꯍꯥꯏꯔꯤꯕ ꯌꯨꯝꯊꯪꯅꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯅꯥꯏ ꯄꯦꯅꯤꯟꯁꯨꯂꯥꯗ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯕꯤꯜꯗꯑꯞ ꯑꯃ ꯂꯥꯛꯂꯦ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯌꯦꯡꯁꯤꯟꯅꯍꯧ ꯍꯥꯏꯕꯒꯤꯗꯃꯛꯇ ꯌꯨ.ꯑꯦꯁ.ꯑꯦꯗ ꯄ꯭ꯔꯦꯁꯔ ꯇꯧꯔꯛꯂꯤ꯫ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯖꯦꯔꯨꯁꯂꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯃꯈꯛꯇ ꯌꯨ.ꯑꯦꯁꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯐ ꯁ꯭ꯇꯦꯠ ꯃꯥꯔꯀꯣ ꯔꯨꯕꯤꯌꯣ ꯑꯃꯁꯨꯡ ꯏꯖꯔꯦꯂꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨꯒꯤ ꯑꯣꯏꯅ ꯐꯝꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯣꯀꯨꯃꯦꯟꯠ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯃꯥꯔꯀꯣ ꯔꯨꯕꯤꯌꯣꯗ ꯁꯤꯟꯅꯔꯕ ꯃꯇꯨꯡꯗ 1979ꯒꯤ ꯑꯣꯏꯅ ꯂꯩꯈꯤꯕ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯏꯖꯤꯞꯀꯤ ꯑꯣꯏꯕ ꯄꯤꯁ ꯑꯦꯀꯣꯔꯗ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯁꯤꯅꯥꯏ ꯄꯦꯅꯤꯟꯁꯨꯂꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯏꯖꯤꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯕꯤꯜꯗꯑꯞ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯑꯦꯀꯣꯔꯗ ꯑꯁꯤꯒꯤ ꯑꯣꯏꯕ ꯁꯝꯂꯞꯄ ꯍꯤꯁꯇ꯭ꯔꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯕꯨ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯃꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯏꯁꯂꯥꯃꯤꯛ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯤꯀꯣꯒꯅꯥꯏꯖ ꯇꯧꯗꯦ꯫ ꯏꯖꯔꯦꯜ ꯑꯁꯤꯕꯨ ꯃꯔꯨꯐꯨꯡꯅ ꯃꯨꯠꯊꯠꯄ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯄꯥꯟꯗꯝꯅꯤ꯫ ꯍꯥꯏꯔꯤꯕ ꯄꯥꯟꯗꯝ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯔꯕꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯀꯌꯥꯁꯤꯡ ꯑꯁꯤꯒ ꯄꯨꯟꯁꯤꯟꯗꯨꯅ ꯏꯖꯔꯦꯜꯒ ꯂꯥꯟꯐꯝ ꯀꯌꯥ ꯑꯃ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯦꯡꯅꯈꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ 1967ꯗ ꯏꯖꯔꯦꯜꯒ ꯁꯣꯛꯅꯈꯤꯕ ꯂꯥꯟꯐꯝ ꯑꯗꯨꯗ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯖꯤꯞꯀꯤ ꯁꯤꯅꯥꯏ ꯄꯦꯅꯤꯟꯁꯨꯂꯥ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯀꯦꯞꯆꯔ ꯇꯧꯗꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯤꯅꯥꯏ ꯄꯦꯅꯤꯟꯁꯨꯂꯥ ꯑꯁꯤ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ 1973ꯗ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯁꯤꯔꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯕ ꯑꯦꯇꯦꯛ ꯑꯃꯈꯛꯇ ꯏꯖꯔꯦꯜꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯈꯤ꯫ ꯍꯥꯏꯔꯤꯕ ꯂꯥꯟꯐꯝ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯣꯛꯇꯣꯕꯔ ꯋꯥꯔ ꯅꯠꯇ꯭ꯔꯒꯅ ꯗ ꯌꯣꯝ ꯀꯤꯄꯨꯔ ꯋꯥꯔ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯁꯤꯔꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯈꯤꯕ ꯂꯥꯟꯗꯥ ꯑꯗꯨꯗ ꯁꯤꯅꯥꯏ ꯄꯦꯅꯤꯟꯁꯨꯂꯥ ꯑꯁꯤ ꯂꯧꯊꯣꯛꯄ ꯉꯝꯂꯛꯇꯕꯗꯒꯤ ꯃꯇꯝ ꯀꯨꯏꯅ ꯂꯥꯟꯊꯦꯡꯅꯔꯕ ꯃꯇꯨꯡꯗ 1979ꯗ ꯌꯨ.ꯑꯦꯁꯅ ꯃꯦꯗꯤꯌꯦꯠ ꯇꯧꯗꯨꯅ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯏꯖꯤꯞ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯄꯤꯁ ꯑꯦꯀꯣꯔꯗ ꯑꯃ ꯁꯥꯏꯟ ꯇꯧꯈꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯁ꯭ꯇꯦꯠ ꯑꯣꯐ ꯏꯖꯔꯦꯜ ꯑꯁꯤꯕꯨ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯔꯦꯀꯣꯒꯅꯥꯏꯖ ꯇꯧꯗꯕ ꯃꯨꯠꯊꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯝꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯏꯖꯤꯞ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯏꯍꯥꯟ ꯍꯥꯟꯅ ꯏꯖꯔꯦꯜꯕꯨ ꯔꯦꯀꯣꯒꯅꯥꯏꯖ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯂꯝ ꯁꯤꯅꯥꯏ ꯄꯦꯅꯤꯟꯁꯨꯂꯥ ꯑꯁꯤ ꯂꯧꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯄꯤꯁ ꯑꯦꯀꯣꯔꯗ ꯑꯃ ꯁꯥꯏꯟ ꯇꯧꯈꯤ꯫ ꯍꯥꯏꯔꯤꯕ ꯄꯤꯁ ꯑꯦꯀꯣꯔꯗ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯖꯤꯞꯀꯤ ꯁꯤꯅꯥꯏ ꯄꯦꯅꯤꯟꯁꯨꯂꯥ ꯍꯥꯏꯔꯤꯕ ꯏꯖꯔꯦꯜꯒ ꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯏꯖꯤꯞꯀꯤ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯩꯗꯧꯅꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯃ ꯁꯥꯖꯤꯟꯗꯨꯅ ꯃꯐꯝ ꯁ꯭ꯋꯥꯏꯁꯤꯗ ꯂꯥꯟꯐꯝ ꯑꯃ ꯊꯦꯡꯅꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯄ꯭ꯔꯦꯖꯦꯟꯁ ꯑꯗꯨ ꯂꯩꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ
ꯏꯖꯤꯞ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯚꯥꯏꯑꯣꯂꯦꯠ ꯇꯧꯗꯨꯅ ꯁꯤꯅꯥꯏ ꯄꯦꯅꯤꯟꯁꯨꯂꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯑꯄꯤꯛꯄ ꯈꯨꯠꯂꯥꯏ ꯃꯆꯥ ꯂꯥꯟꯃꯤꯁꯤꯡꯅ ꯄꯥꯏꯕ ꯈꯨꯠꯂꯥꯏ ꯈꯛꯇꯃꯛ ꯄꯥꯏꯕ ꯌꯥꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯏꯌꯔ ꯕꯦꯁ ꯁꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡ ꯄꯥꯏꯊꯣꯛ ꯄꯥꯏꯁꯤꯟ ꯇꯧꯕ ꯌꯥꯅꯕꯒꯤ ꯑꯣꯏꯕ ꯁꯤꯁꯇꯦꯝ ꯑꯃ ꯗꯦꯕꯂꯞ ꯇꯧꯔꯛꯂꯤ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯃꯤꯁꯥꯏꯜꯁꯤꯡ ꯂꯣꯟꯆ ꯇꯧꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯁꯤꯁꯇꯦꯝꯁꯤꯡꯁꯨ ꯗꯦꯕꯂꯞ ꯇꯧꯔꯛꯂꯤ ꯍꯥꯏꯗꯨꯅ ꯏꯖꯔꯦꯂꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯂꯤꯕꯅꯤ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯁꯤꯅꯥꯏ ꯄꯦꯅꯤꯟꯁꯨꯂꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯁꯤꯒꯨꯝꯂꯕ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯁ꯭ꯇ꯭ꯔꯛꯆꯔꯁꯤꯡ ꯁꯥꯕ ꯊꯦꯡꯅꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠꯇꯤ ꯂꯩꯇ꯭ꯔꯤ ꯃꯊꯪ ꯑꯁꯤꯅ ꯍꯧꯖꯤꯛ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯂꯝꯖꯦꯟ ꯑꯁꯤꯗ ꯍꯥꯏꯄꯔꯁꯣꯅꯤꯛꯀꯤ ꯑꯣꯏꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯂꯝꯖꯦꯟ ꯇꯥꯟꯅꯔꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯒꯤ CJ-1000 ꯍꯥꯏꯕ ꯀ꯭ꯔꯨꯖ ꯃꯤꯁꯥꯏꯜ ꯑꯃꯒ ꯑꯃꯨꯛ ꯄꯨꯊꯣꯔꯛꯈ꯭ꯔꯦ ꯆꯩꯅꯥꯅ ꯄꯨꯊꯣꯔꯛꯂꯤꯕ CJ-1000 ꯍꯥꯏꯔꯤꯕ ꯍꯥꯏꯄꯔꯁꯣꯅꯤꯛ ꯀ꯭ꯔꯨꯖ ꯃꯤꯁꯥꯏꯜ ꯑꯁꯤꯒꯤ ꯑꯣꯏꯕ ꯇꯣꯞ ꯇꯣꯞꯄ ꯁ꯭ꯄꯦꯁꯤꯌꯦꯂꯤꯇꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ USAꯗꯒꯤ ꯍꯧꯔꯒ ꯔꯁꯤꯌꯥꯅꯆꯤꯡꯕ ꯀꯟꯇ꯭ꯔꯤ ꯀꯌꯥꯁꯤꯡ ꯑꯁꯤꯗꯒꯤ ꯁꯤꯖꯤꯟꯅꯔꯤꯕ ꯗꯤꯐꯦꯟꯁ ꯃꯦꯀꯥꯅꯤꯖꯝ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯤꯁꯥꯏꯜ ꯑꯃ ꯂꯣꯟꯆ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯖꯧꯅꯅ ꯁꯦꯇꯦꯂꯥꯏꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇ꯭ꯔꯦꯛ ꯇꯧꯗꯨꯅ ꯋꯥꯔꯅꯤꯡ ꯑꯃ ꯄꯤꯕꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯤꯁꯇꯦꯝ ꯑꯗꯨꯕꯨ ꯑꯦꯛꯇꯤꯚꯦꯠ ꯇꯧꯗꯅ ꯃꯗꯨꯗꯒꯤ ꯅꯥꯊꯩꯗꯨꯅ ꯂꯣꯟꯆ ꯇꯧꯕ ꯉꯝꯕꯗ ꯅꯠꯇꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯦ ꯍꯥꯏꯔꯤꯕ ꯔꯥꯗꯥꯔ ꯁꯤꯁꯇꯦꯝ ꯑꯁꯤꯕꯨ ꯂꯣꯏꯅꯃꯛ ꯅꯥꯊꯩꯕ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯀ꯭ꯂꯦꯝ ꯑꯃ ꯇꯧꯔꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯆꯩꯅꯥꯒꯤ CJ-1000 ꯍꯥꯏꯔꯤꯕ ꯍꯥꯏꯄꯔꯁꯣꯅꯤꯛ ꯀ꯭ꯔꯨꯖ ꯃꯤꯁꯥꯏꯜ ꯑꯁꯤ ꯀꯤꯂꯣꯃꯤꯇꯔ 6,000ꯇꯒꯤ ꯍꯦꯟꯅ ꯁꯥꯡꯅ ꯐꯥꯎꯕ ꯀꯥꯞꯄ ꯌꯥꯕꯒꯤ ꯑꯣꯏꯕ ꯔꯦꯟꯖ ꯑꯗꯨ ꯀꯣꯚꯔ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤꯅ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯍꯥꯏꯄꯔꯁꯣꯅꯤꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯁꯥꯏꯜꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯂꯝꯖꯦꯟꯗ ꯌꯥꯝꯅ ꯆꯥꯎꯕ ꯑꯦꯆꯤꯞꯃꯦꯟ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯔꯝꯗꯤ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯖꯤꯀ꯭ꯔꯣꯟ ꯃꯤꯁꯥꯏꯜꯕꯨ ꯑꯣꯏꯒꯦꯔꯥ USAꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯗꯥꯔꯛ ꯏꯒꯜ LRHB ꯍꯥꯏꯔꯤꯕ ꯃꯤꯁꯥꯏꯜ ꯑꯁꯤꯕꯨ ꯑꯣꯏꯒꯦꯔꯥ ꯃꯥꯛ 5 ꯂꯥꯟꯈꯠꯄ ꯁ꯭ꯄꯤꯗꯇ ꯍꯥꯏꯄꯔꯁꯣꯅꯤꯛꯀꯤ ꯑꯣꯏꯕ ꯁ꯭ꯄꯤꯗ ꯑꯁꯤꯗ ꯀꯥꯞꯄ ꯌꯥꯕ ꯃꯤꯁꯥꯏꯜꯁꯤꯡ ꯑꯁꯤ ꯀꯤꯂꯣꯃꯤꯇꯔ 2,000 ꯐꯥꯎꯕꯒꯤ ꯔꯦꯟꯖ ꯂꯩꯕ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯤꯌꯥꯝꯃꯥꯡꯗ ꯄꯨꯊꯣꯔꯛꯇ꯭ꯔꯤꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯆꯩꯅꯥꯒ ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯖꯄꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯇꯣꯃꯤꯛ ꯕꯣꯝ ꯊꯥꯗꯗꯨꯅ ꯑꯅꯤꯁꯨꯕ ꯂꯥꯟꯖꯥꯎꯗ ꯃꯥꯏꯊꯤꯈ꯭ꯔꯕ ꯃꯇꯨꯡ USAꯅ ꯖꯄꯥꯟꯒꯤ ꯑꯣꯏꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯄꯥꯏꯁꯤꯟꯈ꯭ꯔꯕꯅꯤꯅ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯟꯐꯝ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯄꯥꯝꯖꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯒꯤ ꯑꯣꯏꯕ ꯂꯝꯖꯦꯟ ꯑꯁꯤ ꯌꯥꯎꯗꯨꯅ ꯂꯥꯛꯈꯤꯕ ꯑꯗꯨ ꯌꯨꯝꯊꯪꯅꯔꯤꯕ ꯆꯩꯅꯥ ꯑꯃꯁꯨꯡ ꯅꯣꯔꯠ ꯀꯣꯔꯤꯌꯥꯅꯆꯤꯡꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯧꯅ ꯗꯦꯕꯂꯞ ꯇꯧꯔꯛꯂꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯑꯃꯁꯨꯡ ꯖꯄꯥꯟꯒꯤ ꯑꯦꯌꯔ ꯁ꯭ꯄꯦꯁ ꯐꯥꯎꯕ ꯚꯥꯏꯑꯣꯂꯦꯠ ꯇꯧꯗꯨꯅ ꯖꯄꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯊꯛ ꯂꯥꯟꯊꯣꯛꯇꯨꯅ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯁꯥꯏꯜ ꯀꯌꯥ ꯑꯃ ꯇꯦꯁ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯖꯄꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯁꯨ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯒꯤ ꯑꯣꯏꯕ ꯂꯝꯖꯦꯟ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯌꯥꯎꯁꯤꯜꯂꯛꯂꯤ ꯃꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯍꯧꯖꯤꯛ ꯖꯄꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯖꯍꯥꯖꯁꯤꯡꯗ ꯍꯥꯞꯄ ꯌꯥꯕ ꯔꯦꯜꯒꯜ ꯑꯃꯈꯛ ꯄꯨꯊꯣꯔꯛꯂꯤ ꯍꯥꯏꯔꯤꯕ ꯔꯦꯜꯒꯜ ꯑꯁꯤꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯑꯦꯆꯤꯞꯃꯦꯟ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯥꯛ 5ꯀꯤ ꯁ꯭ꯄꯤꯗ ꯂꯥꯟꯈꯠꯅ ꯄꯥꯏꯕ ꯗ꯭ꯔꯣꯟ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯄꯔꯁꯣꯅꯤꯛꯀꯤ ꯑꯣꯏꯕ ꯃꯤꯁꯥꯏꯜ ꯑꯣꯏꯒꯦꯔꯥ ꯐꯥꯏꯇꯔ ꯖꯦꯠ ꯑꯣꯏꯒꯦꯔꯥ ꯔꯦꯜꯒꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯥꯞꯊꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯖꯄꯥꯟꯅ ꯐꯣꯡꯗꯣꯛꯂꯤ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯑꯁꯤ ꯁꯃꯨꯗ꯭ꯔꯗ ꯄꯨꯊꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯖꯍꯥꯖꯇ ꯇ꯭ꯔꯥꯏꯜ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯖꯄꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯝꯂꯛꯂꯤ ꯚꯦꯅꯦꯖꯨꯂꯥ ꯀꯦꯕꯤꯅꯦꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯚꯦꯅꯦꯖꯨꯂꯥꯒꯤ ꯑꯣꯏꯕ ꯄꯥꯔꯠꯅꯔꯁꯤꯞꯀꯤꯗꯃꯛꯇ ꯌꯥꯝꯅ ꯆꯥꯎꯕ ꯑꯦꯄ꯭ꯔꯨꯚꯦꯜ ꯑꯃ ꯄꯤꯈ꯭ꯔꯦ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ USꯒꯤ ꯑꯣꯟ ꯕꯦꯛꯌꯥꯔꯗ ꯑꯣꯏꯔꯤꯕ ꯚꯦꯅꯦꯖꯨꯂꯥ ꯍꯥꯏꯔꯤꯕ ꯀꯦꯔꯤꯕꯤꯌꯟ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯀꯌꯥ ꯑꯃ ꯎꯕ ꯐꯪꯂꯛꯄ ꯌꯥꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ US ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯑꯐꯒꯥꯅꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯕꯒ꯭ꯔꯥꯝ ꯍꯥꯏꯔꯤꯕ ꯑꯦꯌꯔꯕꯦꯁ ꯑꯁꯤ USꯇ ꯁꯤꯟꯅꯔꯛꯀꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯗꯨ ꯁꯤꯟꯅꯔꯛꯇꯕ ꯇꯥꯔꯒꯗꯤ ꯑꯐꯒꯥꯅꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯕ ꯋꯥꯔꯅꯤꯡ ꯑꯃ ꯄꯤꯈꯤꯕ ꯑꯗꯨꯒꯤ ꯑꯣꯏꯕ ꯄꯥꯎꯈꯨꯝ ꯑꯁꯤꯁꯨ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯇꯥꯂꯤꯕꯥꯟ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯔꯛꯂꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯝꯊꯪꯅꯔꯤꯕ ꯏꯖꯤꯞ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯁꯤꯅꯥꯏ ꯄꯦꯅꯤꯟꯁꯨꯂꯥꯗ ꯃꯃꯥꯡꯗ ꯌꯥꯅꯈꯤꯕ 1979ꯒꯤ ꯑꯣꯏꯕ ꯄꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯃꯤꯂꯤꯇꯔꯤ ꯁ꯭ꯇ꯭ꯔꯛꯆꯔꯁꯤꯡ ꯁꯥꯖꯤꯜꯂꯛꯂꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯦꯀ꯭ꯌꯨꯁꯤꯁꯟ ꯑꯗꯨꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯏꯖꯤꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯔꯛꯈ꯭ꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯁꯣꯛꯅꯈꯤꯕ ꯏꯔꯥꯟ ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ USAꯗ ꯕꯖꯦꯠ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ ꯃꯗꯨꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯏꯝꯄꯦꯛ ꯑꯃꯈꯛ ꯎꯕ ꯐꯪꯈ꯭ꯔꯦ ꯃꯈꯜ ꯃꯊꯦꯜ ꯀꯌꯥꯅꯤ ꯍꯧꯖꯤꯛ ꯅꯧꯅ ꯊꯣꯔꯛꯂꯤꯕ ꯗꯦꯕꯂꯞꯃꯦꯟꯠꯁꯤꯡ ꯑꯁꯤ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯏꯍꯥꯟ ꯍꯥꯟꯕꯒꯤ ꯑꯣꯏꯅ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯁꯣꯛꯅꯈꯤꯕ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ USAꯗ ꯊꯣꯔꯛꯂꯤꯕ ꯑꯅꯧꯕ ꯕꯖꯦꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯥꯟꯐꯝ ꯑꯗꯨꯗ USꯇ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯥꯎꯕ ꯕꯔꯗꯟ ꯑꯃ ꯄꯨꯈꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯑꯗꯨꯅꯤ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯑꯣꯏꯅ ꯁꯣꯛꯅꯈꯤꯕ ꯂꯥꯟꯐꯝ ꯑꯗꯨꯗ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯃꯤꯁꯥꯏꯜꯁꯤꯡ ꯀꯥꯞꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯖꯔꯦꯜꯒꯤ ꯑꯣꯏꯅ ꯂꯩꯈꯤꯕ ꯗꯦꯕꯤꯗ ꯁ꯭ꯂꯤꯡ ꯑꯣꯏꯒꯦꯔꯥ ꯑꯥꯏꯔꯟ ꯗꯣꯝ ꯑꯣꯏꯒꯦꯔꯥ ꯍꯥꯏꯔꯤꯕ ꯃꯤꯁꯥꯏꯜ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯦ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯐꯥꯎꯕ ꯄ꯭ꯔꯣꯇꯦꯛ ꯇꯧꯕ ꯉꯝꯗꯕꯗꯒꯤ ꯏꯖꯔꯦꯜꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯍꯤꯠ ꯇꯧꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡ ꯂꯩꯈꯤ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯑꯗꯨ ꯈꯛꯇ ꯅꯠꯇꯅ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯔꯥꯟꯅ ꯆꯠꯊꯔꯛꯈꯤꯕ ꯗ꯭ꯔꯣꯟ ꯑꯃꯁꯨꯡ ꯃꯤꯁꯥꯏꯜ ꯁ꯭ꯇ꯭ꯔꯥꯏꯛꯁꯤꯡ ꯑꯗꯨꯕꯨ ꯏꯖꯔꯦꯜꯒꯤ ꯑꯣꯏꯕ ꯂꯩꯃꯥꯏꯗ ꯌꯧꯗ꯭ꯔꯤꯉꯩꯗ ꯃꯔꯛꯇ USꯅ ꯀꯥꯞꯊꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯀꯌా ꯑꯃꯈꯛ ꯂꯩꯈꯤ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯔꯥꯟ ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯑꯣꯏꯕ ꯀꯟꯐ꯭ꯂꯤꯛ ꯑꯗꯨ ꯍꯦꯛ ꯂꯥꯛꯄꯒ USS ꯍꯠꯅꯔꯗꯒꯤ ꯍꯧꯔꯒ USꯀꯤ ꯑꯣꯏꯕ ꯋꯥꯔꯁꯤꯞ ꯀꯌꯥ ꯑꯃ ꯊꯥꯖꯤꯟꯗꯨꯅ
ꯔꯦꯗ ꯁꯤ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯖꯔꯦꯜ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯤꯁꯥꯏꯜ ꯅꯠꯇ꯭ꯔꯒꯅ ꯗ꯭ꯔꯣꯟꯁꯤꯡꯅ ꯂꯥꯛꯄ ꯌꯥꯕ ꯂꯝꯕꯤꯁꯤꯡ ꯑꯗꯨꯕꯨ ꯕ꯭ꯂꯣꯛ ꯇꯧꯗꯨꯅ ꯏꯖꯔꯦꯜ ꯌꯧꯗ꯭ꯔꯤꯉꯩꯗ ꯍꯥꯏꯔꯤꯕ ꯋꯥꯔꯁꯤꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯅ ꯌꯥꯎꯔꯤꯕ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯗꯨꯅ ꯃꯤꯁꯥꯏꯜ ꯀꯌꯥ ꯑꯃ ꯗ꯭ꯔꯣꯟ ꯀꯌꯥ ꯑꯃ ꯀꯥꯞꯊꯈꯤꯕꯅꯤ꯫ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯑꯣꯏꯅ ꯂꯩꯈꯤꯕ ꯂꯥꯟꯐꯝ ꯑꯗꯨꯗ ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯇꯣꯉꯥꯟꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯏꯖꯔꯦꯜꯒꯤ ꯇꯦꯔꯤꯇꯔꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯃꯇꯦꯡ ꯇꯧꯈꯤꯕ ꯑꯗꯨ ꯊꯥꯗꯕꯤꯗ ꯃꯄꯥꯟꯗꯒꯤ ꯈꯛꯇ ꯏꯖꯔꯦꯜꯒꯤ ꯂꯩꯃꯥꯏꯗ ꯌꯧꯍꯟꯗꯕꯤꯗ ꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯦꯚꯦꯜ ꯋꯥꯔꯁꯤꯞ ꯅꯠꯇ꯭ꯔꯒꯅ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯕꯦꯁꯁꯤꯡ ꯑꯁꯤꯗꯒꯤ ꯏꯔꯥꯟꯗꯒꯤ ꯀꯥꯞꯂꯛꯈꯤꯕ ꯃꯤꯁꯥꯏꯜ ꯑꯃꯁꯨꯡ ꯗ꯭ꯔꯣꯟꯁꯤꯡ ꯑꯗꯨ ꯏꯟꯇꯔꯁꯦꯞ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯃꯇꯝꯗ $500 ꯃꯤꯂꯤꯌꯟ ꯔꯣꯝꯒꯤ ꯑꯣꯏꯒꯗꯕ ꯄꯩꯁꯥꯁꯤꯡ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯕꯖꯦꯠ ꯍꯧꯖꯤꯛ ꯗ ꯄꯨꯊꯣꯔꯛꯂꯦ꯫ ꯍꯥꯏꯔꯤꯕ ꯕꯖꯦꯠ ꯑꯁꯤ ꯄꯨꯊꯣꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯔꯥꯟ ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯗꯨꯗ ꯅ ꯏꯖꯔꯦꯜ ꯀꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯃꯇꯝꯗ ꯊꯥ ꯑꯃ ꯐꯥꯎꯕ ꯐꯥꯗꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯈꯛꯇꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯗꯨꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯑꯁꯤ ꯆꯪꯈꯤꯕꯅ ꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯕꯔꯗꯟ ꯌꯥꯝꯅ ꯆꯥꯎꯅ ꯂꯥꯛꯄꯗꯒꯤ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯍꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯄ꯭ꯔꯦꯁꯔ ꯇꯧꯈꯤꯕꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯊꯣꯔꯛꯂꯤ꯫ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯑꯣꯏꯅ ꯂꯩꯈꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯗꯨꯗ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯗꯤꯁꯑꯦꯗꯚꯥꯟꯇꯦꯖꯦꯁ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ, ꯑꯥꯏꯔꯟ ꯗꯣꯝ, ꯗꯦꯕꯤꯠ ꯁ꯭ꯂꯤꯡ ꯃꯁꯤꯒꯨꯝꯂꯕ ꯀꯌꯥꯁꯤꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯖꯩ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯥꯞꯄꯛꯄ ꯃꯤꯁꯥꯏꯜꯕꯨ ꯑꯣꯏꯒꯦꯔꯥ, ꯍꯃꯁꯅ ꯁꯤꯖꯤꯟꯅꯔꯤꯕ ꯅꯠꯇ꯭ꯔꯒꯅ ꯍꯦꯖꯕꯨꯜꯂꯥꯅ ꯌꯃꯟꯗꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯍꯨꯇꯤꯁ ꯒ꯭ꯔꯨꯞꯅ ꯁꯤꯖꯤꯟꯅꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡꯕꯨ ꯑꯣꯏꯒꯦꯔꯥ, ꯃꯈꯣꯏꯒꯤ ꯃꯃꯜ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯣꯡꯕ ꯈꯨꯠꯂꯥꯏꯁꯤꯡꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯔꯥꯟ ꯅꯠꯇ꯭ꯔꯒꯅ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯄ꯭ꯔꯣꯛꯁꯤ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯒꯤ ꯃꯤꯁꯥꯏꯜ 10 ꯀꯥꯞꯂꯛꯄꯒꯤ ꯑꯣꯏꯕ ꯃꯃꯜ ꯑꯗꯨ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯁꯥꯏꯜ ꯑꯃꯈꯛ ꯏꯟꯇꯔꯁꯦꯞ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯔꯤꯕ ꯈꯨꯠꯂꯥꯏ ꯑꯗꯨꯒꯤ ꯃꯃꯜ ꯑꯗꯨꯒ ꯃꯥꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯄꯩꯁꯥꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯀꯣꯁꯀꯤ ꯑꯣꯏꯕ ꯈꯦꯠꯅꯕ ꯂꯥꯛꯄꯅ ꯏꯖꯔꯦꯜꯗ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡ ꯑꯃ ꯂꯩꯈꯤꯕꯅꯤ꯫ ꯏꯖꯔꯦꯜꯒꯤ ꯑꯣꯏꯅ ꯃꯗꯨꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨꯕꯨ ꯁꯣꯜꯕ ꯇꯧꯕ ꯌꯥꯕ ꯍꯧꯖꯤꯛ ꯑꯥꯏꯔꯟ ꯕꯤꯝ ꯍꯥꯏꯕ ꯈꯨꯠꯂꯥꯏ ꯑꯃ ꯅꯤꯡꯊꯤꯖꯅ ꯇꯦꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯤꯖꯤꯟꯅꯕ ꯌꯥꯔꯒꯅꯤ꯫ ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯇꯝ ꯑꯁ꯭ꯋꯥꯏꯗ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯏꯖꯔꯦꯜꯒꯤ ꯑꯣꯏꯕ ꯉꯝꯈꯩꯗ ꯎꯕ ꯐꯪꯂꯒꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯖꯔꯦꯜꯒꯤ ꯑꯥꯏꯔꯟ ꯕꯤꯝ ꯍꯥꯏꯔꯤꯕ ꯑꯁꯤ ꯂꯦꯖꯔ ꯒꯟ ꯑꯃꯈꯛꯅꯤ꯫ ꯍꯥꯏꯔꯤꯕ ꯂꯦꯖꯔ ꯒꯟ ꯑꯁꯤꯒꯤ ꯃꯊꯧ ꯑꯁꯤꯅ ꯌꯥꯝꯂꯕ ꯏꯅꯔꯖꯤꯁꯤꯡ ꯑꯦꯕꯖꯣꯔꯕ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯥꯏ ꯄ꯭ꯔꯦꯁꯔꯒꯤ ꯑꯣꯏꯕ ꯕꯤꯝ ꯑꯃ ꯀꯥꯞꯊꯣꯛꯇꯨꯅ ꯃꯥꯡꯗ ꯂꯩꯔꯤꯕ ꯗ꯭ꯔꯣꯟ ꯅꯠꯇ꯭ꯔꯒꯅ ꯃꯤꯁꯥꯏꯜꯁꯤꯡ ꯑꯗꯨꯕꯨ ꯆꯥꯛꯍꯟꯕꯒꯤ ꯑꯣꯏꯕ ꯃꯊꯧ ꯇꯧꯒꯗꯧꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯒꯤ ꯑꯣꯏꯕ ꯆꯥꯡꯗꯝꯅꯕꯒꯤ ꯂꯝꯖꯦꯟ ꯑꯁꯤꯗ ꯂꯦꯖꯔꯒꯤ ꯑꯣꯏꯕ ꯋꯦꯄꯟ ꯑꯁꯤ ꯌꯥꯝꯅ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯃ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯝꯖꯦꯟ ꯑꯁꯤꯗ ꯌꯥꯎꯁꯤꯜꯂꯛꯂꯤꯕꯅꯤ꯫ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯃꯁꯤꯒꯨꯝꯂꯕ ꯈꯨꯠꯂꯥꯏ ꯑꯃ ꯗꯦꯕꯂꯞ ꯌꯥꯝꯅ ꯀꯟꯅ ꯇꯧꯔꯤꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯏꯖꯔꯦꯜꯒꯤ ꯑꯣꯏꯅ ꯀꯥꯟꯅꯕ ꯌꯥꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯂꯦꯖꯔ ꯕꯤꯝ ꯍꯥꯏꯔꯤꯕ ꯃꯈꯣꯏꯒꯤ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯃ ꯍꯟꯗꯛ ꯄꯨꯊꯣꯔꯛꯂꯤꯕ ꯑꯁꯤ ꯑꯣꯄꯔꯦꯠ ꯇꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯣꯁ ꯏꯐꯤꯁꯤꯌꯦꯟ ꯑꯣꯏꯕ, ꯄꯩꯁꯥ ꯊꯣꯏꯗꯣꯛꯅ ꯆꯪꯂꯣꯏꯗꯕ ꯈꯨꯠꯂꯥꯏ ꯃꯈꯜ ꯑꯃꯈꯛꯅꯤ꯫ ꯃꯃꯥꯡꯗ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯌꯨꯝꯊꯪꯅꯔꯤꯕ ꯅꯠꯇ꯭ꯔꯒꯅ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯀꯟꯐ꯭ꯂꯤꯛ ꯍꯦꯛ ꯊꯣꯛꯄ ꯃꯇꯝꯗ ꯑꯇꯣꯞꯄ ꯁꯥꯏꯠꯇ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯑꯍꯣꯡꯕ ꯃꯃꯜꯒꯤ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯀꯥꯞꯂꯛꯂꯒ ꯃꯈꯣꯏꯅ $1 ꯃꯤꯂꯤꯌꯟ ꯔꯣꯝꯒꯤ ꯑꯣꯏꯕ ꯃꯃꯜ ꯑꯣꯏꯒꯗꯕ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯁꯤꯖꯤꯟꯅꯗꯨꯅ ꯑꯗꯨꯃꯛ ꯀꯥꯞꯊꯕꯁꯤꯅ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡ ꯑꯃ ꯂꯩꯔꯤꯕ ꯑꯗꯨ ꯍꯧꯖꯤꯛ ꯌꯥꯝꯅ ꯍꯣꯡꯕ ꯃꯃꯜꯗ ꯌꯦꯡꯅꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯥꯞꯁꯤꯜꯂꯛꯂꯤꯕ ꯃꯃꯜ ꯑꯍꯣꯡꯕ ꯃꯤꯁꯥꯏꯜ ꯅꯠꯇ꯭ꯔꯒꯅ ꯗ꯭ꯔꯣꯟꯁꯤꯡ ꯑꯁꯤꯁꯨ ꯄꯩꯁꯥ ꯏꯆꯪ ꯆꯪꯗꯅ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯀꯥꯞꯊꯕ ꯉꯝꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯊꯪꯗꯅ ꯀꯦꯔꯤꯕꯤꯌꯟ ꯔꯤꯖꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯚꯦꯅꯦꯖꯨꯂꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗ꯭ꯔꯒꯀꯤ ꯃꯊꯛꯇ ꯆꯠꯊꯕ ꯑꯣꯄꯔꯦꯁꯟꯁꯤꯡ ꯆꯠꯊꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯂꯛꯂꯤꯕ ꯑꯁꯤꯗ ꯚꯦꯅꯦꯖꯨꯂꯥ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯂꯤꯕ ꯔꯤꯇꯥꯂꯤꯌꯦꯁꯟ ꯑꯁꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯑꯀꯟꯕ ꯃꯑꯣꯡ ꯑꯃꯗ ꯆꯪꯁꯤꯜꯂꯛꯄꯅ ꯃꯐꯝ ꯁ꯭ꯋꯥꯏꯁꯤꯗ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯁꯨ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯌꯥꯡꯁꯤꯜꯂꯛꯂꯤ꯫ ꯌꯥꯝꯅ ꯆꯥꯎꯕ ꯗꯦꯕꯂꯞꯃꯦꯟ ꯑꯃꯈꯛꯇ ꯍꯧꯖꯤꯛ ꯚꯦꯅꯦꯖꯨꯂꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯀꯦꯕꯤꯅꯦꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯒꯤ ꯍꯦꯟꯅ ꯃꯔꯤ ꯆꯦꯠꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯕꯤꯜꯁꯤꯡ ꯄꯥꯁ ꯇꯧꯗꯨꯅ ꯑꯦꯄ꯭ꯔꯨꯞ ꯇꯧꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯈꯔ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯔꯁꯤꯌꯥꯒ ꯃꯔꯤ ꯆꯦꯠꯇꯨꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯇꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯀꯌꯥ ꯑꯃ ꯃꯐꯝ ꯁ꯭ꯋꯥꯏꯁꯤꯗ ꯆꯪꯁꯤꯜꯂꯛꯄ ꯌꯥꯕꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯚꯦꯅꯦꯖꯨꯂꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯗꯨꯔꯣ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯟꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕꯁꯨ ꯂꯣꯏꯗ꯭ꯔꯤ꯫ ꯍꯧꯖꯤꯛ ꯃꯤꯆꯝ ꯀꯌꯥ ꯑꯃ ꯀꯧꯊꯣꯛꯇꯨꯅ ꯂꯥꯟꯐꯝ ꯑꯃꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ, ꯈꯨꯠꯂꯥꯏꯁꯤꯡ ꯀꯔꯝꯗꯧꯗꯨꯅ ꯁꯤꯖꯤꯟꯅꯒꯗꯕꯒꯦ ꯑꯃꯁꯨꯡ ꯂꯥꯟ ꯂꯥꯛꯄ ꯃꯇꯝꯗ ꯀꯝꯗꯧꯅ ꯊꯦꯡꯅꯒꯗꯕꯒꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯇ꯭ꯔꯦꯅꯤꯡꯁꯤꯡ ꯂꯦꯞꯄ ꯂꯩꯇꯅ ꯄꯤꯔꯛꯂꯤ꯫ ꯃꯗꯨꯔꯣꯒꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯚꯦꯅꯦꯖꯨꯂꯥ ꯁꯤꯇꯤꯖꯦꯟꯁꯤꯡꯗ ꯂꯥꯟꯐꯝ ꯑꯃꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯅꯕꯒꯤꯗꯃꯛꯇ ꯀꯧꯔꯛꯂꯤꯕ ꯑꯁꯤꯗ ꯚꯦꯅꯦꯖꯨꯂꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯊꯣꯔꯛꯇꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯋꯥꯏ ꯌꯥꯎꯅ ꯌꯥꯎꯁꯤꯜꯂꯛꯄꯒꯤ ꯑꯣꯏꯕ ꯃꯃꯤꯁꯤꯡ ꯎꯔꯤ꯫ ꯃꯤꯂꯤꯇꯔꯤ ꯇ꯭ꯔꯦꯅꯤꯡ ꯌꯥꯎꯕ ꯂꯥꯛꯈꯤꯕ ꯁꯤꯚꯤꯂꯤꯌꯟꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯄ ꯋꯥꯐꯝ kaya ꯑꯃꯗ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯐꯣꯡꯗꯣꯛꯂꯤꯕꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯊꯣꯔꯛꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯊꯧꯗꯥꯡꯅꯤ꯫ ꯚꯦꯅꯦꯖꯨꯂꯥ ꯍꯥꯏꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤ ꯅ ꯀꯩꯗꯧꯅꯨꯡꯗ ꯂꯧꯁꯤꯟꯍꯟꯕ ꯌꯥꯔꯣꯏ, ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤ ꯂꯣꯏꯅꯃꯛ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁꯤꯚꯤꯂꯤꯌꯟꯒꯤ ꯑꯣꯏꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯁꯄꯣꯔꯠ ꯑꯃ ꯂꯩꯕꯅ ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯚꯦꯠ ꯇꯧꯕꯁꯨ ꯏꯔꯥꯏ ꯂꯥꯏꯔꯣꯏꯗꯧꯔꯤꯕꯅꯤ꯫ ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯚꯦꯅꯦꯖꯨꯂꯥꯒꯤ ꯑꯣꯏꯕ ꯖꯍꯥꯖ 2 ꯀꯥꯞꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯃꯨꯗ꯭ꯔꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯚꯦꯅꯦꯖꯨꯂꯥꯒꯤ ꯑꯣꯏꯕ ꯅꯦꯚꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯔꯁꯥꯏꯖ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ
Venezuela ki Defense Ministry ki maikei ki USA na Venezuela hairiba country asibu lokshinabgidamakta honaribasi kaidaunungda mai pakhaloi chapchaba pakhum pidona lanthengnaganini haiba wafam asi fongdoklibani mata asida miyoi kiyamagi maikei ki mipaineriba asina Cold War gi oiba matam aduda laikiba conflict Cuban Missile Crisis ki oiba matam adu amuk halaklagadra haibagi oiba wafam asini numit kharnigi mamangda Israeli Prime Minister Benjamin Netanyahu gi maikei Sinai Peninsula da Egypt ki leiriba military gi oiba structure kaya ama sajilakle 1979 gi oiba Peace Accord adubu thugaiduna Egypt ki maikei khongthang kaya ama lokhalakle haibagi oiba wafam phongdoktuna Egypt da pressure tawnobagi damakta Israel gi maikei phongdokkibo wafam adugi pakum hauze Egypt lenga ki maikei gi pirakre Egypt lenga ki maikei gi Sinai Peninsula asi Egypt ki oiba territory ama khangni aduga hauji makhuna military gi oiba structure sing sagalakliba asi Egypt hairiba country asi gi oiba national interest national security protect tawnobagi damakta sem sabani Hauzik Palestine, Lebanon, Syria na sing mafam sing asigi oina mangsilakliba lamsing asi yengduna lakadulba matam asida Israel gi oina build up tawrakliba military power asida ki lakliba threat adubu thengnanabagi damakta sem saubuni haina fongdorakli Estonia hairiba NATO gi oiba country asi oiba airspace ta Russian MiG-31 pashin kiwi gi oiba thawdo asi NATO gi oiba article 4 khaktamak activate tawduna tokidre United Nations da fawba bill ama mup tawrakpagi oiba wafam sing fongdokpa horakli Khongthang asina hauzik Russia hairiba countries gi maikei gi NATO gi oina leiriba eastern thangba sarukta leiba countries sing asibo hanjin changing torokliba asida NATO hairiba organization asi aduki mati yamna desperate oire haibagi oiba signal asidi uba fangaklibani hadaki tha asida Russia gi maikei gi NATO hairiba organization asi gi oiba eastern flank ta leiriba Poland dagi hauraga Romania amasung Estonia hairiba country ahum asida hanjin makoi gi oiba airspace violate tawbi oiba thawdo asi lakrabani Poland gi maikei gi makoi gi oiba territory manungda Russian gi oiba drone sing paisilakpa matamda kapthakhiba gi oiba thawdok laikre madugi matungda North Atlantic Treaty Organization gi Article 4 invoke tawduna makoi masel khanaduna Russia bu thengnanabagi damakta Operation Sentry launch tawduna Poland hairiba country asigi ngamkai ngaktuna leiribani Mamangda Poland hairiba country asigi oiba airspace violate tawbada Article 4 invoke tawduna leirabanina Estonia hairiba piklaba NATO gi country asina kari karamba khongthang lokhalakadoribagi handaksu amukasu hanna Article 4 asi invoke tawduna khanaduna ngamkai asi ngaktuna operation anova amaga launch tawgadra haibagi oiba wahangdaduni adubu hauji Article 4 khaktanatana Estonia hairiba country asigi maikei Russia na hauji eastern thangba sarukta leiriba European NATO countries sing asida hanjina airspace violate tawriba asi countries sing asigi oiba sovereignty singnabani haiduna maru oina Estonia gi maikei gi United Nations da masi oiba wafam asi puthoktuna khana neinabagi oiba tanja ama launabagi damakta yamna kan honarakre Ukraine amasung Russia gi oiba landform asidagi hendoktuna NATO amasung Russia gi oina lakliba conflict asi United Nations da fawba pukatuna neinaraknabagi oiba fibam ama yoksilakpa haibasi Russia amasung NATO gi oina leiriba conflict asi aduki matik yamna tension wangne maram aduna athuba matamda kariguma ama hektada oirakpa yabagi akiba adu leirakle haibasini Hauji lakliba conflict asida Estonia na hauji yamna kanna fongdokliba wafam asi Estonia khaktanatana leiriba atopa Eastern thangba leiriba NATO gi country sing asigi maikei gi United Nations da pukhatlakpa taragasu lakliba issue asigi oiba chapchaba solution di aikoina uba fangloidori mamangda laikiba adugumna karigumba global gi oiba achoba conflict ama lakpa matamda UNSC gi permanent member oiba veto power leiba country mangasigi oiba involvement hek yawba taragadi adumak veto tawtuna resolution adu mamang sangsinba ngamdabani hauji Russia amasung China hairiba country asi chapchana mafam amatada lepinaduna leiribani maramaduna United Nations gi permanent member oiriba veto power leiba country ani na punna lepinaduna laikrabanina mamangda Western bloc ta leiriba kangusing asigi maikei gi hanjin tawkhiba adugumna karigumba hauji lakliba conflict asigi matangda khanarakpa bill adu Russia gi against the hek lakpa matamda Russia amasung China gi maikei gi veto tawduna hairiba bill adu adumak namsin khigadoribani Mathang sina hauzik US President Donald Trump ki maikei gi mamangda leirama Joe Biden gi oiba leingakna Afghanistan dagi withdraw tawkhiba adubu asoiba khongthang amani haiduna fongdoklaba matungda hauzik Afghanistan da leiriba Taliban lenga asina karigumba masana yaningna pithoraktaba taragadi Bagram Air Base asi laushinbada yamna phattaba consequences ama lakani haibagi oiba warning adu leikraba matungda Trumpna pirakhiba warning aduga yamna manaba mung ama khakta response su hauzik pirakli hauzik Afghanistan gi oina leiriba Taliban government ki maikei gi USA na bu oigera country ama hekki maikei gi Afghanistan hairiba sovereign nation asigi oiba territory amata lawba yaroi madugi oiba chapchaba pakum piduna lanthing nagani haiduna thamli
Taliban ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ 10 ꯑꯁꯤ ꯑꯃꯨꯛꯀꯁꯨ ꯍꯟꯅ USAꯒ ꯂꯥꯟꯊꯦꯡꯅꯕ ꯇꯥꯔꯕꯁꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯁꯤꯖꯕ ꯇꯥꯔꯒꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯟꯊꯦꯡꯅꯒꯅꯤ ꯇꯧꯕꯇꯕꯨ ꯑꯃꯦꯔꯤꯀꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯉꯝꯈꯩ ꯑꯃꯠꯇ ꯄꯤꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯀꯔꯤꯒꯨꯝꯕ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯝꯐꯨꯗ ꯐꯣꯔꯁ ꯇꯧꯁꯤꯜꯂꯛꯇꯨꯅ ꯏꯟꯚꯦꯖꯟ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯃꯃꯥꯡꯗ ꯂꯩꯈꯤꯕ ꯑꯗꯨꯒꯨꯝꯅ ꯁꯨꯏꯁꯥꯏꯠ ꯕꯣꯝꯕꯤꯡꯒꯤ ꯑꯣꯏꯕ ꯑꯦꯇꯦꯛꯁꯤꯡ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯆꯠꯊꯔꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯐꯥꯎꯕ ꯍꯧꯖꯤꯛ ꯇꯥꯂꯤꯕꯥꯟ ꯂꯩꯉꯥꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯁꯦꯟꯅꯔꯤꯕ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ ꯇꯥꯂꯤꯕꯥꯟ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯗ ꯃꯃꯥꯡꯗ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯐꯒꯥꯅꯤꯁꯇꯥꯟ ꯏꯟꯚꯦꯗ ꯇꯧꯗꯨꯅ ꯂꯩꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯇꯝꯊꯤꯕ ꯈꯨꯠꯂꯥꯏ ꯑꯃ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯑꯁꯤ ꯁꯨꯏꯁꯥꯏꯠ ꯕꯣꯝꯕꯤꯡꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯁꯤꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯐꯒꯥꯅꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯇꯥꯂꯤꯕꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯅ ꯂꯩꯉꯥꯛ ꯑꯃ ꯑꯣꯏꯅ ꯄꯥꯏꯗꯨꯅ ꯐꯣꯔꯃꯦꯜꯂꯤ ꯂꯩꯈ꯭ꯔꯕꯅꯤꯅ ꯃꯗꯨꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯃꯥꯡꯗ ꯆꯠꯊꯔꯝꯕ ꯇꯦꯔꯔꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯀꯌꯥꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯂꯦꯞꯈ꯭ꯔꯕꯅꯤ ꯇꯧꯕꯇꯕꯨ ꯀꯔꯤꯒꯨꯝꯕ USꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛ ꯍꯜꯂꯛꯄ ꯇꯥꯔꯒꯗꯤ ꯆꯍꯤ 10 ꯍꯦꯟꯅ ꯂꯥꯟꯊꯦꯡꯅꯈꯤꯕ ꯑꯗꯨꯒ ꯃꯥꯟꯅꯕ ꯃꯑꯣꯡ ꯑꯃꯗ ꯍꯧꯖꯤꯛꯁꯨ ꯊꯦꯡꯅꯒꯅꯤ ꯑꯗꯨꯒ ꯁꯨꯏꯁꯥꯏꯠ ꯕꯣꯝꯕꯤꯡꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯎꯔꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯔꯅꯤꯡ ꯊꯝꯂꯤ ꯍꯧꯖꯤꯛ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯔꯒꯥꯝ ꯏꯌꯔꯕꯦꯁ ꯑꯁꯤꯗꯒꯤ ꯆꯩꯅꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯐꯦꯁꯤꯂꯤꯇꯤꯁꯨ ꯅꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯩꯅꯥ ꯀꯟꯇꯦꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯧꯈꯠꯄ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯃꯇꯥꯡ ꯑꯁꯤꯗ ꯆꯩꯅꯥ ꯀꯟꯇꯦꯟ ꯇꯧꯕ ꯏꯔꯥꯟ ꯀꯟꯇꯦꯟ ꯇꯧꯕ ꯈꯛꯇ ꯅꯠꯇꯅ ꯍꯧꯖꯤꯛ ꯑꯐꯒꯥꯅꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇꯥꯂꯤꯕꯥꯟꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯊꯣꯏꯗꯣꯛꯄ ꯀꯦꯄꯤꯇꯦꯜ ꯑꯃꯁꯨꯡ ꯇꯦꯛꯅꯣꯂꯣꯖꯤ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯑꯐꯒꯥꯅꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯍꯧꯖꯤꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯔꯤꯁꯣꯔꯁ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ US ꯑꯃꯁꯨꯡ ꯆꯩꯅꯥꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯃꯨꯛꯅꯔꯤꯕ ꯁꯤꯃꯤꯀꯟꯗꯛꯇꯔ ꯁꯥꯕꯗ ꯆꯪꯕ ꯔꯦꯌꯔ ꯑꯔꯊ ꯃꯤꯅꯔꯦꯜꯁꯤꯡ ꯑꯁꯤꯅꯤ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯐꯒꯥꯅꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯇꯥꯂꯤꯕꯥꯟꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯂꯥꯛꯄ ꯃꯇꯝꯗ ꯆꯩꯅꯥ ꯑꯃꯁꯨꯡ ꯇꯥꯂꯤꯕꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯅꯤꯁꯤꯒ ꯈꯨꯠꯁꯝꯅꯗꯨꯅ ꯅꯣꯔꯗꯔꯟ ꯊꯪꯕ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯑꯣꯏꯕ ꯃꯐꯝ ꯈꯔꯗꯒꯤ ꯃꯤꯅꯔꯦꯜꯁꯤꯡ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯣꯖꯦꯛ ꯄꯨꯟꯅ ꯇꯧꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯁꯥꯏꯟ ꯇꯧꯈꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯗꯨ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇꯥꯂꯤꯕꯥꯟ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯜ ꯑꯥꯎꯠ ꯇꯧꯈꯤꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃꯁꯨ ꯂꯩꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯁꯨ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇꯥꯂꯤꯕꯥꯟ ꯂꯩꯉꯥꯛ ꯑꯁꯤꯒ ꯌꯥꯝꯅ ꯃꯔꯤ ꯆꯦꯠꯁꯤꯜꯂꯛꯄ ꯑꯃꯁꯨꯡ ꯈꯣꯡꯊꯥꯡ ꯀꯌꯥ ꯑꯃ ꯄꯨꯟꯅ ꯄꯥꯏꯈꯠꯃꯤꯟꯅꯔꯛꯂꯤꯕꯅꯤ ꯑꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯃꯨꯛꯁꯨ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯍꯜꯂꯛꯄꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯂꯥꯛꯂꯤꯕ ꯑꯁꯤ ꯆꯩꯅꯥ ꯑꯃꯁꯨꯡ USAꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯔꯦꯌꯔ ꯑꯔꯊ ꯃꯤꯅꯔꯦꯜꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯂꯝꯖꯦꯟ ꯑꯁꯤꯗ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯑꯣꯏꯕ ꯆꯩꯅꯥꯅ ꯍꯟꯗꯣꯛꯈ꯭ꯔꯕ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯑꯁꯤꯗ ꯑꯃꯨꯛ ꯈꯨꯠ ꯊꯤꯟꯖꯤꯟꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯆꯥꯡꯌꯦꯡ ꯑꯃ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯅꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯛꯂꯤ ꯃꯇꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯏꯟꯗꯤꯌꯥꯒ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯌꯦꯛꯅꯕ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯋꯦꯁꯇꯔꯟ ꯕ꯭ꯂꯣꯛꯇ ꯂꯩꯔꯤꯕ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯈꯥꯏꯕꯔ ꯄꯈꯇꯨꯟꯈ꯭ꯋꯥ ꯍꯥꯏꯔꯤꯕ ꯔꯤꯖꯟ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯩꯔꯤꯕ ꯑꯦꯌꯔꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯕꯗ ꯃꯤꯑꯣꯏ 30ꯔꯣꯝ ꯁꯤꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯑꯃ ꯊꯣꯔꯛꯂꯤ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯈ꯭ꯔꯤꯕ ꯃꯐꯝ ꯑꯗꯨ ꯃꯤ ꯌꯥꯝ ꯀꯨꯡꯅ ꯇꯥꯕ ꯈꯨꯡꯒꯪ ꯑꯃꯗ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯑꯣꯏꯕꯅ ꯍꯥꯏꯔꯤꯕ ꯑꯦꯇꯦꯛ ꯑꯗꯨꯗ ꯅꯨꯄꯤ ꯑꯉꯥꯡ ꯑꯄꯤꯛꯄ ꯐꯥꯎꯕ ꯌꯥꯎꯅ ꯃꯤꯑꯣꯏ 30 ꯁꯤꯕ ꯑꯁꯤꯗ ꯌꯥꯎꯔꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠꯁꯤꯡ ꯊꯣꯔꯛꯂꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯃꯤꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯉꯛꯄ ꯐꯣꯡꯗꯣꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯊꯣꯔꯛꯂꯤ ꯃꯁꯤꯒꯨꯝꯂꯕ ꯊꯧꯗꯣꯛ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯃꯥꯡꯗ 2010ꯗꯁꯨ ꯑꯃꯨꯛ ꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯇꯝ ꯑꯗꯨꯒꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯗ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯖꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯨ ꯂꯩꯈꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯀꯌꯥꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯁꯥꯃꯛꯀꯤ ꯑꯣꯏꯕ ꯁꯤꯇꯤꯖꯦꯟꯁꯤꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯕꯣꯝꯕꯤꯡ ꯇꯧꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯁꯤ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯏ ꯃꯁꯤꯒꯨꯝꯂꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯊꯤꯡꯕ ꯄꯤꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯗ ꯅꯨꯄꯤ ꯑꯉꯥꯡ ꯆꯝꯖꯔꯕ ꯁꯤꯚꯤꯂꯤꯌꯟ ꯀꯌꯥ ꯑꯃ ꯁꯤꯈꯤꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯨ ꯂꯩꯔꯤꯕꯅꯤ ꯃꯁꯤꯒ ꯌꯥꯝꯅ ꯃꯥꯟꯅꯕ ꯈꯣꯡꯊꯥꯡ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯌꯨꯝꯊꯪꯅꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯁꯨ ꯉꯁꯤꯒꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯔꯦꯕꯦꯜ ꯒ꯭ꯔꯨꯞ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯍꯨꯟꯇꯥ ꯒꯣꯚꯔꯟꯃꯦꯟꯠꯀ ꯂꯥꯟ ꯊꯦꯡꯅꯔꯤꯕ ꯑꯁꯤꯗ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯕꯨ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯕ ꯑꯦꯌꯔ ꯕꯣꯝꯕꯤꯡ ꯆꯠꯊꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯎꯗꯨꯅ ꯂꯥꯛꯂꯕꯅꯤ ꯃꯁꯤꯒꯨꯝꯂꯕ ꯈꯣꯡꯊꯥꯡ ꯀꯌꯥꯁꯤꯡ ꯑꯁꯤ ꯆꯠꯊꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ USAꯅ ꯂꯤꯗ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯋꯦꯁꯇꯔꯟ ꯕ꯭ꯂꯣꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯁꯦꯡꯁꯟꯁꯤꯡ ꯊꯝꯖꯤꯟꯗꯨꯅ ꯏꯀꯣꯅꯣꯃꯤꯛꯀꯤ ꯑꯣꯏꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡ ꯄꯤꯔꯤꯕꯅꯤ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯤ ꯉꯁꯤ ꯏꯊꯅꯤꯛ ꯒ꯭ꯔꯨꯞ ꯔꯦꯕꯦꯜ ꯒ꯭ꯔꯨꯞ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯍꯨꯟꯇꯥ ꯒꯣꯚꯔꯟꯃꯦꯟꯠꯀ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯐꯦꯜ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯌꯦꯡꯅꯔꯤꯕꯅꯤ ꯇꯧꯕꯇꯕꯨ ꯄꯥꯀꯤꯁꯇꯥꯟꯒꯨꯝꯂꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁ꯭ꯇꯦꯠ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯃꯤꯂꯤꯇꯔꯤꯂꯤ ꯑꯗꯨꯃꯛ ꯃꯄꯥꯡꯒꯜ ꯀꯜꯂꯦ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯥꯃꯛꯀꯤ ꯇꯦꯔꯤꯇꯔꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ TTP ꯍꯥꯏꯔꯤꯕ ꯇꯦꯔꯤꯀꯦꯇꯦꯠ ꯇꯥꯂꯤꯕꯥꯟ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯕ ꯑꯃꯁꯨꯡ ꯃꯤꯔꯛ ꯇꯤꯟꯕ ꯃꯐꯝꯗ ꯐꯥꯎꯕ ꯃꯗꯨꯗꯒꯤ ꯑꯣꯏꯔꯛꯄ ꯌꯥꯕ ꯀꯣꯂꯦꯇꯔꯦꯜ ꯗꯦꯃꯦꯖ ꯑꯗꯨ ꯐꯥꯎꯕ ꯊꯣꯏꯗꯣꯛꯅ ꯈꯟꯗꯅ ꯌꯥꯝꯅ ꯄꯥꯛ ꯁꯟꯅ ꯕꯣꯝꯕꯤꯡ ꯆꯠꯊꯔꯛꯄ ꯑꯁꯤꯗ
Pakistan hairiba ngasi leiriba country asigi oiba lenga asisu Myanmar da leiriba asigumna mara chetrabara fail state ama oirabra haibagi oiba wahang adu adamak thorakli. Matang asidasu Pakistan hairiba country asigi oinadi US amasung Western Bloc asiga mari chetba country ama oibanina condemnation gi oiba wafam khara lakpa taragasu atopa country China amasu Russia ga naknaba country singda tawriba adugumna sanction thamjingbi oiba wafam adudi lakadaba mande. Matang asidani human right ki oiba wafam asi lakpa matamda country amaga manadabagi oiba mideng asi Western Bloc da yamna lei haiduna fongdoknaribasi. Israel gi maikei hauzi Gaza hairiba mafum asida Hamas lusinabagidamaktani haiduna chathariba operation asigi manung channa Gaza Strip ki oiba area ki total 90% gi land di hauzik miyoi ayamba loinamak thadokuna chenakibadagi punghang hangbagi fivamda leihori. Nakalamuromda United Nations gi oiba General Assembly gi mifam lakpagi loinana haidokibagi matungina France ki President Emmanuel Macron gi maikei gi hauzik Israel amasung Palestine hairiba country ni sigi oina leiriba conflict asi atuba matamda loisinabagi damaktani haiduna two state ki oiba theory asi accept tawre haiduna maki maikei gi hauzik Palestine hairiba state asibu country ama oina recognize tawbagi oiba khongtang adu lawkhatkre tawbatabu recognize tawjaba taragasu France hairiba country asida Palestine gi oiba embassy thambagi oiba matangdadi karigumba condition khara thamnakli matang asida hauzik Ukraine hairiba country asigi President Wariba Volodymyr Zelensky aduki matik yamna matha sare Russia ki maikei digi hanjin attack asi yamna kanba moong ama khakta chatharakbana maram oidona kayam queen defend tawba ngamki gadawribano haibadu khanglaktabadagi Europe natragana America gi maikei digi punsinna ba hotnaringaida Ukraine hairiba country asidi Russia gi maikei digi sakhiba tare haibagi oiba statement fawba thadorakli Hauzik sona riba Russia amasung Ukraine gi lanfam masida Ukraine gi oina leiriba side gi oina yamna fibam luba tangkak amada yausilakli Hauzik sona riba lanfam asigi damakta peace deal gi oina wari watai sanaba hauramlaba matungda marakta lepkhibagi oiba matang asida USA gi maikei digi yamna clear oina US nasu adamak mateng tawgani tawbatabu Songna riba lanfam masi Europe amasung Russia ga soknaba lanfam nina lehoriba lemhoriba European Union gi oiba Europe ki country singi maikei digi Europe ki damakta mang thana thoktuna lantheng nagadabani haiba wafam ama fongdokhibani madugi matungda hauzik sokna riba Russia amasung Ukraine gi oiba lanfam asigi damakta Europe ki leiriba France UK na chingba country singi maikei digi makhugi lanmi fawba thagani haiduna khusu khulai akya ama thanabagi damakta lemhoriba country singi maikei digi hauzik yamna kana silaklibani adubu masigumlaba tangkak asi lakpa matamda Russia ki maikei digi NATO hairiba organization asibu thugainabagidamagta Eastern thangba sarukta leiriba NATO gi country sing asida hanjinna airspace violate tawduna ngahak leiraga drone amuk thajin ngahak leiraga fighter jet amuk thajin tawrakpasina maram oiduna hairiba country sing asigi maikei degi masa gi oina leiriba ngamkhai asi hana ngak senaba honabada Ukraine gi damakta mateng tawgani haiduna paikhatlam khongthang sing adu hojik tumina leisinakre adubu Russia gi maikei degi chatharagliba attack asidi lepa kawba naidi nomu gi hena adumak kansilakli ahing amada Drone amasung misal chani palong kapse lakbadagi Ukraine gi oiba civilian miyoi ahum laikidaba amasung taramanga amasoi haibagi oiba report asisu ikuidri Ukraine gi President Volodymyr Zelensky gi maikei di ikuidri ni da Russia gi oiba drone sing Poland da pasilakbagi oiba matang adu di yamna kana Ukraine gi maikei di honaduna songna riba lanfam asida Poland hairiba country asibu yawhanduna Russia amasung NATO gi oiba lanfam ama oihannabagi damakta kan honaki tawbatabu Poland hairiba country asigi maikei digi su Russia na tawrokliba khongthang adubu thengnanabagi damakta Article 4 invoke tawraba matungda Operation Eastern Sentry launch tawduna Poland hairiba country asigi ngamkhai khaktamak ngaktuna makogi oiba border asi oina sel tawsinduna laikre Ukraine na pamjaramba adudi oirakhidare masigi matungda amu Estonia gi oiba airspace violate tawbugi oiba wafam asi lakpa matamda Ukraine gi maikei digi Eastern thangba sarukta leiriba NATO gi saruk oiriba Slovakia amasung Hungary na chingba country sing asibusu lan asi yahotnabagi damakta yamna kana honaki hairiba khongthang adudasu mai baktre hauzik Hanbala Janauji Ukraine gi maikei digi fongdokliba wafam sing asigi manungda Russia hairiba country asigi matakta ahenba akanba sanction sing thamjinbaga loinana secondary sanction oina Russia gi crude oil leiriba India China na chingba country asidasu sanction thamjinbiyu haidona adumak fongdoktuna lakli tawbadabu US President Donald Trump hauzik gyan tarakpadagi US mathantana India China na chingba country sing asida Sanction tawbana madugi oiba result lakloi aduga ngasi maksu Europe ki oina leiriba country kaya sing asina Russia dagi crude oil leiribani maram aduna madugumlaba wafam kya adu leibana US mathantana tawba ngamloi tawsi haiba taragidi Europe na Russia dagi thau natragana natural gas sing asi leiba lepu aduga atopa country amada sanction tawbinaba matamda US khakta natana makhoisu pulap EU amasung US punduna tawbinasi haibagi oiba condition asi thamduna karimata nachungdana hojik tumina adumuk leithokre
ꯃꯇꯥꯡ ꯑꯁꯤꯗ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯖꯦꯂꯦꯟꯁꯀꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯐꯣꯡꯗꯣꯛꯆꯕ ꯇꯥꯔꯒꯁꯨ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨꯒꯤ ꯑꯣꯏꯕ ꯃꯥꯒꯤ ꯑꯣꯏꯕ ꯅꯦꯁꯅꯦꯜ ꯏꯟꯇꯔꯦꯁꯁꯤꯡ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯇ꯭ꯔꯝꯞ ꯑꯃꯁꯨꯡ ꯖꯦꯂꯦꯟꯁꯀꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯂꯤꯕ ꯄ꯭ꯔꯄꯣꯖꯦꯜꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏꯅ ꯇꯨꯡ ꯏꯟꯗꯨꯅ ꯊꯕꯛ ꯇꯧꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯠꯇ ꯊꯣꯛꯂꯛꯇ꯭ꯔꯤ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯇꯥꯏꯌꯣꯟꯅꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯆꯩꯅꯥ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯌꯨꯔꯣꯞꯀꯤ ꯇ꯭ꯔꯦꯗ ꯑꯁꯤ ꯍꯦꯟꯅ ꯑꯗꯨꯝ ꯀꯟꯈꯠꯂꯛꯂꯤꯕꯅꯤ ꯃꯁꯤꯗ ꯑꯃꯨꯛ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯋꯥꯐꯝ ꯑꯃꯒ ꯑꯃꯨꯛ ꯌꯧꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯅ ꯍꯧꯖꯤꯛ ꯑꯊꯨꯕ ꯃꯇꯝꯗ ꯏꯪꯊꯝꯊꯥ ꯂꯥꯛꯂꯒꯅꯤ ꯏꯪꯊꯝꯊꯥ ꯂꯥꯛꯄ ꯃꯇꯝꯗ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯀꯌꯥꯁꯤꯡ ꯑꯁꯤꯅ ꯔꯁꯤꯌꯥꯗꯒꯤ ꯑꯣꯏꯕ ꯅꯦꯆꯔꯦꯜ ꯒ꯭ꯌꯥꯁꯀꯤ ꯑꯣꯏꯕ ꯗꯤꯄꯦꯟꯗꯦꯟꯁ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯦꯟꯒꯠꯀꯗꯧꯔꯤꯕꯅꯤ ꯑꯇꯣꯞꯄ ꯑꯜꯇꯔꯅꯦꯇꯤቭ ꯊꯤꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯆꯪꯒꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯨꯀ꯭ꯔꯦꯟꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯂꯦꯞꯄꯤ ꯍꯥꯏꯖꯕ ꯇꯥꯔꯒꯁꯨ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯅꯦꯆꯔꯦꯜ ꯒ꯭ꯌꯥꯁꯁꯤꯡ ꯑꯁꯤ ꯂꯩꯕ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯒ꯭ꯌꯥꯁ ꯁ꯭ꯇꯦꯁꯟ ꯄꯥꯏꯞꯂꯥꯏꯟ ꯑꯃꯁꯨꯡ ꯑꯣꯏꯜ ꯗꯤꯄꯣꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯤꯠ ꯇꯧꯔꯛꯄꯁꯤꯗ ꯍꯧꯖꯤꯛ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡꯗ ꯂꯥꯛꯂꯦ ꯇꯧꯕꯇꯕꯨ ꯋꯦꯁꯇꯔꯟ ꯕ꯭ꯂꯣꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕꯒꯤꯗꯃꯛꯇ ꯏꯪꯊꯝꯊꯥ ꯑꯁꯤ ꯌꯧꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯖꯧꯅꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨ ꯄꯥꯏꯈꯠꯍꯧꯕ ꯃꯊꯧ ꯇꯥꯏ ꯍꯧꯖꯤꯛ ꯂꯨꯔꯤꯕ ꯑꯁꯤꯅ ꯃꯃꯥꯡꯗ ꯇ꯭ꯔꯝꯞ ꯑꯃꯁꯨꯡ ꯄꯨꯇꯤꯟꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯖꯦꯂꯦꯟꯁꯀꯤ ꯑꯃꯁꯨꯡ ꯄꯨꯇꯤꯟ ꯍꯥꯟꯅ ꯎꯅꯧ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯔꯛꯄ ꯋꯥꯐꯝ ꯑꯗꯨꯗ ꯄꯨꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯣꯁꯀꯣꯗ ꯖꯦꯂꯦꯟꯁꯀꯤꯒ ꯎꯅꯁꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯏꯟꯚꯥꯏꯇꯦꯁꯟ ꯂꯥꯛꯄ ꯃꯇꯝꯗ ꯌꯨꯀ꯭ꯔꯦꯟ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯕꯨ ꯍꯥꯠꯈ꯭ꯔꯕ ꯇꯦꯔꯣꯔꯤꯁꯀꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯗꯨꯒ ꯇꯦꯔꯣꯔꯤꯁꯀꯤ ꯑꯣꯏꯕ ꯂꯝꯗꯝ ꯑꯃꯗ ꯋꯥꯔꯤ ꯁꯥꯟꯅꯔꯣꯏ ꯍꯥꯏꯗꯨꯅ ꯔꯤꯖꯦꯛ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯃꯊꯟꯇ ꯑꯗꯨꯃꯛ ꯂꯦꯞꯍꯧꯕꯒꯤ ꯑꯣꯏꯕ ꯐꯤꯕꯝꯗ ꯂꯥꯛꯂꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯋꯦꯁ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯣꯏꯕ ꯅꯥꯏꯗꯕ ꯀꯟꯐ꯭ꯂꯤꯛ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯄꯦꯂꯦꯁꯇꯤꯟꯒꯤ ꯑꯣꯏꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯍꯃꯥꯁ ꯂꯣꯏꯁꯤꯟꯅꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯒꯖꯥ ꯁ꯭ꯇ꯭ꯔꯤꯞꯇ ꯆꯪꯁꯤꯜꯂꯛꯂꯤꯕ ꯒ꯭ꯔꯥꯎꯟ ꯏꯟꯚꯦꯖꯟ ꯑꯁꯤꯗ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯑꯀꯟꯕ ꯑꯦꯇꯦꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯒꯖꯥ ꯍꯥꯏꯔꯤꯕ ꯁꯤꯇꯤ ꯑꯁꯤꯒꯤ ꯑꯣꯏꯕ 90% ꯍꯧꯖꯤꯛ ꯂꯣꯏꯅꯃꯛ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯈ꯭ꯔꯦ ꯏꯍꯥꯡ ꯍꯥꯡꯕ ꯂꯝꯍꯥꯡ ꯑꯃ ꯑꯣꯏꯅ ꯂꯩꯍꯧꯔꯦ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯑꯣꯄꯔꯦꯁꯟ ꯑꯃ ꯂꯣꯟꯆ ꯇꯧꯗꯨꯅ ꯒꯖꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯌꯥꯝꯕ ꯑꯁꯤꯗ ꯕꯣꯝꯕꯤꯡ ꯇꯧꯗꯨꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯑꯦꯇꯦꯛꯁꯤꯡ ꯆꯠꯊꯗꯨꯅ ꯍꯃꯥꯁ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗ ꯍꯃꯥꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯒꯖꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯏꯖꯔꯦꯂꯤ ꯐꯣꯔꯁꯁꯤꯡꯕꯨ ꯃꯇꯦꯡ ꯇꯧꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯍꯨꯝ ꯄꯨꯊꯣꯛꯇꯨꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯍꯥꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯌꯨꯑꯦꯁꯑꯦꯗ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟ ꯖꯦꯅꯔꯦꯜ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯁꯤ ꯌꯧꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯐ꯭ꯔꯥꯟꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯏꯃꯥꯅꯨꯑꯦꯜ ꯃꯦꯀ꯭ꯔꯣꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯄꯦꯂꯦꯁꯇꯤꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯕ ꯄꯥꯝꯃꯤ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯐ꯭ꯔꯥꯟꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁ꯭ꯇꯦꯠ ꯑꯣꯐ ꯄꯦꯂꯦꯁꯇꯤꯟ ꯑꯁꯤꯕꯨ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯗꯨꯅ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯄꯦꯂꯦꯁꯇꯤꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇꯨ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯕ ꯊꯤꯑꯣꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯑꯦꯛꯁꯦꯞ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯐ꯭ꯔꯥꯟꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯏꯃꯥꯅꯨꯑꯦꯜ ꯃꯦꯀ꯭ꯔꯣꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁ꯭ꯇꯦꯠ ꯑꯣꯐ ꯄꯦꯂꯦꯁꯇꯤꯟ ꯑꯁꯤꯕꯨ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯈꯤꯕ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯄꯦꯂꯦꯁꯇꯤꯟꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛꯀꯤ ꯑꯦꯝꯕꯦꯁꯤ ꯑꯃ ꯐ꯭ꯔꯥꯟꯁꯇ ꯍꯥꯡꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯂꯩꯈꯤꯔꯣꯏ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯕ ꯃꯇꯝꯗ ꯈꯛꯇꯃꯛ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯦꯝꯕꯦꯁꯤ ꯐ꯭ꯔꯥꯟꯁꯇ ꯍꯥꯡꯕ ꯌꯥꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯀꯟꯗꯤꯁꯟ ꯑꯃ ꯊꯝꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨ ꯐꯣꯡꯗꯣꯛꯂꯤ ꯐ꯭ꯔꯥꯟꯁꯀꯤ ꯃꯁꯤꯒꯨꯝꯂꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐ꯭ꯔꯥꯟꯁ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯇꯦꯔꯣꯔꯤꯖꯝꯁꯤꯡꯕꯨ ꯁꯧꯒꯠꯄꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯌꯨꯔꯣꯄꯤꯌꯟ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯐꯥꯎꯕ ꯌꯥꯎꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯄꯦꯂꯦꯁꯇꯤꯟꯒꯤꯗꯃꯛꯇ ꯂꯦꯞꯄꯛꯂꯤꯕ ꯑꯁꯤꯗ ꯃꯈꯣꯏꯅ ꯆꯦꯗ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯖꯕ ꯇꯥꯔꯒꯁꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯉꯝꯈꯩ ꯐꯥꯎꯕ ꯂꯩꯍꯜꯂꯛꯇꯕ ꯌꯥꯏ ꯋꯦꯁꯠ ꯕꯦꯡꯛ ꯑꯁꯤ ꯐꯥꯎꯕ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯅꯦꯛꯁ ꯇꯧꯒꯅꯤ ꯂꯧꯁꯤꯟꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯨ ꯑꯗꯨꯃꯛ ꯔꯤꯄꯣꯔꯠ ꯀꯌꯥ ꯑꯃ ꯊꯣꯔꯛꯂꯤ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯌꯦꯡꯗꯨꯅ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄ ꯑꯁꯤꯗ ꯍꯧꯖꯤꯛ ꯌꯨꯑꯦꯁꯑꯦꯗ ꯑꯔꯕꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃ ꯇꯨꯔꯀꯤꯗꯒꯤ ꯍꯧꯔꯒ ꯏꯖꯤꯞ ꯁꯥꯎꯗꯤ ꯌꯨꯑꯦꯅꯆꯤꯡꯕ ꯑꯔꯕꯀꯤ ꯑꯣꯏꯕ ꯀꯟꯇ꯭ꯔꯤ ꯀꯌꯥꯁꯤꯡ ꯑꯁꯤ ꯄꯨꯟꯁꯤꯟꯗꯨꯅ ꯌꯨꯑꯦꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀ ꯎꯅꯔꯕ ꯃꯇꯨꯡꯗ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯍꯟꯅꯕꯒꯤꯗꯃꯛꯇ ꯂꯝꯕꯤ ꯑꯃ ꯄꯣꯔꯛꯅꯕ ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯗꯨꯒꯨꯝꯂꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯇꯧꯔꯛꯇꯅꯕꯒꯤꯗꯃꯛꯇ ꯌꯨꯑꯦꯁꯇ ꯊꯤꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯄꯤꯒꯗꯧꯔꯤ